ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯁꯨ ꯆꯨꯕ ꯂꯦꯞꯇꯦ, ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛꯇꯤ ꯍꯥꯡꯉꯦ ꯍꯥꯏꯕꯕꯨ ꯀꯨꯏꯅ ꯍꯥꯡꯕ ꯅꯠꯇꯦ꯫ ꯆꯨꯒꯦꯗ ꯍꯥꯏꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯅꯣꯡ ꯑꯁꯤꯗꯤ꯫ ꯅꯣꯡ ꯑꯁꯤꯒ ꯆꯨꯕ ꯏꯔꯣꯏꯅꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯉꯥ ꯀꯌꯥ ꯑꯃ ꯐꯥꯅꯔꯤ꯫ ꯂꯧꯈꯣꯡ ꯑꯃꯁꯨ ꯂꯩ꯫ ꯂꯧꯈꯣꯡ ꯃꯄꯥꯜꯗ ꯁꯪ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯗꯨꯗ ꯑꯍꯤꯡ ꯌꯥꯔꯦꯛꯅꯗꯨꯅ ꯉꯥ ꯐꯥꯅꯔꯝꯃꯤ꯫ ꯊꯥꯔꯣ ꯍꯥꯏꯕꯤ ꯅꯨꯄꯤꯁꯤ ꯉꯥꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯊꯥꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯂꯩꯖꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯆꯨꯔꯤꯕ ꯅꯣꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯆꯤꯜꯗꯨ ꯄꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏ, ꯃꯁꯤꯒꯤ ꯅꯣꯡꯁꯦ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄ ꯃꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯂꯧꯈꯣꯡꯗ ꯑꯃꯨꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯅꯤꯡꯈ꯭ꯔꯕꯣꯏꯗꯀꯣ꯫ ꯉꯥꯏꯍꯥꯛ ꯆꯨꯕ ꯂꯦꯞꯄꯗ ꯁꯤꯔꯅꯤ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯃꯇꯝꯁꯤꯁꯨ ꯌꯧꯁꯤꯟꯈ꯭ꯔꯦꯅꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯣꯏꯅ ꯃꯝꯁꯤꯟꯈ꯭ꯔꯅꯦꯕ꯫ ꯆꯨꯔꯤꯕ ꯅꯣꯡꯗꯨ ꯈꯔ ꯄꯥꯊꯔꯛꯄ ꯃꯍꯥꯛ ꯉꯥꯏꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯂꯩꯃꯍꯜꯗꯨ ꯊꯣꯛꯂꯛꯏ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯂꯧꯈꯣꯡꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ? ꯑꯧ ꯏꯃꯥ, ꯆꯠꯀꯦ꯫ ꯉꯥ ꯌꯥꯝꯅ ꯐꯅꯩ ꯍꯥꯏꯌꯦ꯫ ꯅꯪꯕꯨ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ? ꯅꯪꯅ ꯉꯥ ꯆꯥꯅꯤꯡꯂꯕꯁꯨ ꯏꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯂꯩꯕꯤꯒꯦ, ꯑꯗꯨꯒ ꯆꯥꯎ꯫ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗꯒꯤ ꯉꯥ ꯂꯩꯗꯨꯅ ꯆꯥꯗꯣꯏꯅꯣꯗ ꯏꯃꯥ? ꯑꯩ ꯏꯈꯣꯡ ꯏꯈꯨꯠ ꯄꯥꯜꯂꯦ꯫ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯐꯥꯔꯒ ꯆꯥꯖꯒꯦ꯫ ꯅꯪꯉꯣꯟꯗ ꯐꯥꯒꯅꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯏꯃꯥꯒꯤꯁꯦ꯫ ꯅꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯤꯕ꯫ ꯅꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯁꯦ ꯅꯪꯅ ꯊꯅꯝꯂꯒ ꯂꯧꯈꯣꯡꯗ ꯑꯍꯤꯡ ꯂꯦꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤꯅꯦ꯫ ꯏꯃꯥ, ꯊꯣꯏꯕꯤꯗꯤ ꯏꯃꯥꯒ ꯑꯗꯨꯝ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯧ ꯀꯩꯅꯣ꯫ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯇꯨꯝꯃꯤꯗꯨꯗꯤ꯫ ꯑꯩ ꯉꯥ ꯈꯔ ꯐꯥꯒꯦ꯫ ꯏꯕꯨꯡꯉꯣꯅꯁꯨ ꯅꯪ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯕꯅꯤꯀꯣ꯫ ꯁꯣꯏꯗꯅ ꯑꯃꯨꯛꯈꯟꯅꯔꯛꯀꯅꯤ꯫ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯑꯩꯅ ꯉꯥ ꯐꯥꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ? ꯃꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ? ꯂꯧꯈꯣꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯤ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯉꯥ ꯐꯥꯅꯔꯤꯕ꯫ ꯑꯩ ꯊꯟꯗ ꯂꯩꯔꯨꯗꯧꯕ ꯃꯉꯥꯏꯌꯦ꯫ ꯃꯗꯨ ꯉꯥꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯉꯥ ꯐꯥꯕꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯃꯧ ꯃꯁꯨ ꯐꯪꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ, ꯑꯍꯜ ꯉꯥꯛꯇꯅꯤ ꯍꯥꯏꯕ꯫ ꯅꯪꯗꯤ ꯑꯉꯥꯡꯅꯤ꯫ ꯅꯪꯒꯨꯝꯕ ꯑꯃꯅ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛ ꯑꯣꯏꯅꯦ꯫ ꯍꯣ, ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯄꯨꯛ ꯐꯠꯇꯕꯒꯤꯅꯤ, ꯈꯪꯉꯕꯣ? ꯄꯨꯛ ꯐꯠꯇꯕꯒꯤ꯫ ꯏꯃꯥꯅ ꯉꯥꯡꯕ ꯋꯥꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯟꯅ ꯑꯁꯨꯃꯛ ꯂꯧꯔꯤꯕꯁꯤꯕꯣ? ꯂꯧꯗꯦ ꯂꯧꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯗꯨꯛ ꯌꯧꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯁꯤꯅꯤ꯫ ꯏꯍꯦ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯗꯦꯗꯀꯣ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯊꯋꯥꯟꯂꯪꯕꯟ ꯑꯁꯤꯗ ꯉꯥ ꯈꯔ ꯐꯥꯍꯧꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯉꯥꯃꯨꯛ ꯐꯥꯗꯧꯔꯤꯒꯦ? ꯑꯩꯗꯤ ꯉꯥ ꯐꯥꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ, ꯆꯥꯕꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯂꯩꯔꯒ ꯆꯥꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯇꯟꯖꯩ꯫ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯐꯥꯔꯒ ꯆꯥꯖꯒꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯐꯩꯌꯦ꯫ ꯑꯗꯨꯗ ꯅꯪꯅ ꯉꯥ ꯐꯥꯒꯦ ꯍꯥꯏꯔꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯆꯠꯂꯒ ꯐꯥꯔꯨꯕ ꯍꯦꯟꯗꯣꯛꯅ ꯌꯥꯏꯅ꯫ ꯅꯪꯅ ꯅꯨꯃꯤꯗꯥꯡꯗ ꯆꯠꯄꯁꯦ ꯏꯃꯥꯅ ꯄꯥꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯍꯣ, ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝꯗꯗꯤ ꯉꯥ ꯂꯥꯛꯇꯤꯌꯦ, ꯑꯗꯨꯒꯤꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯉꯥꯛꯇꯅꯤ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯉꯥ ꯐꯥꯅꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯏꯃꯥꯁꯨ ꯉꯥꯡꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯉꯥ ꯐꯥꯔꯛꯂꯗꯤ ꯑꯗꯨꯝ ꯆꯥꯕꯗꯤ ꯌꯥꯎꯈꯤꯅꯤꯅꯦ꯫ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯅꯧꯔꯤꯕ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯑꯍꯤꯡꯗ ꯂꯧꯇꯥꯡꯁꯪꯗ ꯂꯦꯛꯄ, ꯑꯗꯨꯒ ꯉꯥ ꯐꯥꯕꯗꯨ ꯃꯍꯥꯛꯅ ꯈꯛ ꯄꯥꯝꯖꯗꯕꯅꯤ꯫ ꯇꯧꯗꯅꯕ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯏ꯫ ꯊꯔꯣꯗꯨ ꯆꯨꯔꯤꯕ ꯅꯣꯡꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯅꯣꯡꯁꯤ ꯈꯔ ꯄꯥꯊꯔꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯑꯩ ꯆꯠꯅꯕ ꯇꯧꯕꯅ ꯐꯅꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥ, ꯏꯃꯥ, ꯅꯪ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯏꯃꯥꯅꯦ ꯉꯥ ꯐꯥꯔꯨꯒꯦ꯫ ꯏꯆꯥꯅ ꯆꯥꯅꯕ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯛꯀꯦ꯫ ꯅꯪꯅꯦ ꯕꯨꯕꯣꯛꯀ ꯂꯩꯔꯝꯃꯨꯀꯣ꯫ ꯕꯨꯕꯣꯛꯀ ꯇꯨꯝꯂꯝꯃꯨ꯫ ꯇꯜꯂꯦ꯫ ꯍꯩ, ꯁꯤꯒꯤ ꯑꯉꯥꯡꯁꯤ ꯅꯕꯣꯛꯀ ꯂꯩꯔꯝꯃꯨ ꯍꯥꯏꯕꯅꯤ꯫ ꯑꯩ ꯆꯠꯂꯦ꯫ ꯅꯣꯡ ꯈꯔ ꯄꯥꯊꯔꯤꯉꯩꯁꯤꯗꯅꯦ ꯑꯩ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯨ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯀꯣꯛꯇ ꯈꯔ ꯈꯨꯝꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯑꯗꯨ ꯌꯥꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯍꯜ ꯃꯍꯥꯛ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯖꯍꯧꯏ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ꯫ ꯃꯅꯦꯝ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦꯅꯦ꯫ ꯃꯥꯅ ꯈꯜꯂꯤꯕꯣ, ꯃꯥꯅ ꯅꯤꯡꯂꯤꯕ ꯑꯁꯤꯇ ꯇꯧꯅꯕ ꯍꯣꯠꯅꯩꯅꯦ꯫ ꯀꯗꯣꯝꯗꯕꯨ ꯊꯣꯛꯂꯒꯗꯕ?
ꯂꯩꯔꯤꯕ ꯂꯧꯈꯣꯡ ꯑꯗꯨꯗꯅ ꯂꯟꯇꯛꯅ ꯁꯥꯟꯅꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯤ꯫ ꯉꯥ ꯐꯥꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯍꯩ ꯉꯥ ꯐꯥꯅꯔꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯀꯨꯝ ꯑꯁꯤ ꯉꯥꯁꯨ ꯂꯛꯅꯩ ꯍꯥꯏꯅꯩ꯫ ꯉꯥ ꯐꯥꯕꯗ ꯊꯋꯥꯏ ꯌꯥꯎꯕꯤ ꯇꯣꯝꯕꯤꯔꯩꯗꯤ ꯂꯧꯇꯥꯡꯁꯪꯗꯒꯤ ꯃꯁꯤꯕꯨ ꯂꯦꯡꯈꯤꯗ꯭ꯔꯦ, ꯃꯌꯨꯝꯗꯒ ꯀꯥꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯉꯥ ꯍꯣꯟꯀꯠꯄ ꯂꯥꯛꯏ, ꯃꯃꯥꯒꯤ ꯆꯥꯛꯁꯨ ꯊꯤꯜꯂꯛꯏ꯫ ꯇꯣꯝꯕꯤꯔꯩꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯆꯤꯟ ꯑꯗꯨꯗ ꯏꯁꯩ ꯑꯃꯁꯨ ꯉꯪꯗꯨꯅ ꯃꯥꯒꯤ ꯄꯧꯔꯥꯂꯤ ꯆꯥꯎꯗꯨ ꯄꯥꯏꯗꯨꯅ ꯁꯠ ꯆꯤꯡꯈꯠꯂꯤ꯫ ꯃꯕꯨꯛꯅꯤꯡꯗꯗꯤ ꯉꯥ ꯆꯪꯕꯤꯔꯝꯕ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯍꯪꯒꯦꯟ ꯏꯟꯗꯨ ꯆꯤꯡꯈꯠꯂꯛꯄꯗ ꯉꯥꯀꯤꯖꯧ ꯈꯔ, ꯎꯀꯥꯕꯤꯁꯨ ꯌꯥꯎꯔꯤ꯫ ꯉꯥꯅꯞ ꯈꯔꯒ ꯆꯪꯂꯝꯃꯤ, ꯃꯗꯨꯕꯨ ꯃꯈꯨꯠꯅ ꯀꯣꯠ ꯍꯦꯛ ꯀꯣꯠꯈꯠꯇꯨꯅ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯍꯥꯞꯄꯤ꯫ ꯏꯟ ꯑꯗꯨ ꯑꯃꯨꯛ ꯊꯥꯈ꯭ꯔꯤ, ꯅꯣꯡꯁꯨ ꯋꯥꯎꯔꯤ ꯆꯨꯔꯤ꯫ ꯈꯣꯡꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯏꯃꯥꯏꯄꯥꯅ ꯆꯦꯜꯂꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯂꯧꯇꯥꯡꯁꯪꯒꯤ ꯃꯃꯥꯡꯂꯣꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯊꯩ, ꯑꯗꯨꯒ ꯃꯤ ꯄꯣꯡ ꯌꯦꯡꯏ꯫ ꯂꯧꯔꯛꯇ ꯂꯨ ꯂꯥꯡ ꯊꯨꯝꯕ, ꯇꯥꯏꯖꯦꯞ ꯊꯨꯝꯕ ꯅꯨꯄꯥ ꯈꯔꯅ ꯃꯥꯒꯤ ꯂꯨ ꯂꯥꯡꯁꯤꯡꯗꯨ ꯀꯥꯏꯅꯔꯤ꯫ ꯀꯅꯥ ꯑꯃꯅ ꯉꯥ ꯆꯪꯂꯝꯃꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ, ꯑꯗꯨꯒ ꯀꯅꯥ ꯑꯃꯅ ꯉꯥ ꯆꯪꯂꯝꯗꯕꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅꯔꯤ꯫ ꯊꯣꯛꯆꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤꯗꯤ ꯃꯥꯅ ꯊꯨꯝꯂꯝꯕ ꯂꯨ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯟꯅ ꯀꯥꯏꯊꯣꯛꯈꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯃꯩ ꯃꯃꯤꯠꯇꯨ ꯄꯣꯝꯊꯣꯛꯇꯨꯅ ꯍꯥꯏꯖꯩ, "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯀꯔꯝꯕ ꯃꯤꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯅꯤꯗ? ꯃꯁꯥꯒꯤ ꯂꯨ ꯂꯥꯡ ꯊꯨꯝꯗꯨꯅ ꯆꯥꯅꯤꯡꯂꯤꯕ ꯉꯥꯗꯣ ꯐꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯁꯤꯗꯅꯤ ꯈꯣꯏꯗꯧꯁꯤ ꯁꯨꯃꯥꯏꯅ ꯁꯥꯎꯅꯤꯡꯉꯛꯇꯣꯏꯁꯦ꯫ ꯑꯩꯈꯣꯏꯁꯨ ꯉꯥꯗꯣ ꯆꯥꯅꯤꯡꯗꯨꯅ ꯂꯨ ꯂꯥꯡꯅꯩꯗꯨꯅ ꯊꯨꯝꯂꯤꯕꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯌꯨꯝꯗ ꯅꯨꯡꯉꯥꯏ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯏꯁꯥꯁꯦ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯉꯥ ꯈꯔꯗꯕꯨ ꯆꯪꯂꯝꯂꯗꯤ ꯍꯥꯏꯗꯨꯅ ꯊꯑꯣꯏꯒꯤ ꯂꯨ ꯂꯥꯡꯁꯦ ꯀꯥꯏꯕ ꯀꯨꯝꯊꯔꯛꯏ꯫ ꯄꯦꯜꯂꯕꯅꯤꯗ꯫ ꯉꯥ ꯍꯨꯔꯥꯟꯕꯅ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯗꯤ ꯅꯥꯇꯩ ꯑꯃꯗꯤ ꯏꯆꯥ ꯆꯥꯔꯣꯏꯀꯣ?" ꯂꯨꯈꯣꯏꯁꯨ ꯉꯥ ꯈꯔ ꯂꯧꯈꯠꯂꯨꯔꯒ ꯊꯣꯛꯆꯥꯎꯒꯤ ꯃꯄꯥꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯏ꯫ ꯊꯣꯛꯆꯥꯎꯅ ꯃꯁꯤꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯅ ꯍꯪꯏ, "ꯊꯣꯛꯆꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯨ ꯅꯠꯇꯦ, ꯅꯪꯒꯤꯗꯨꯕꯨ ꯉꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯔꯅꯦ? ꯇꯥꯂꯨꯈꯣꯏ, ꯂꯩꯀꯥꯏꯁꯤ ꯍꯨꯔꯥꯟꯕ ꯌꯥꯝ ꯂꯩꯀꯣ꯫ ꯀꯩꯗꯧꯔꯕ? ꯅꯪꯒꯤ ꯂꯨ ꯂꯥꯡꯒ ꯀꯥꯏꯊꯣꯛꯂꯝꯂꯕ꯭ꯔꯣ?" "ꯍꯣꯏ, ꯀꯥꯏꯊꯣꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯀꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯉꯥꯅꯞ ꯉꯥꯊꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯅꯞꯄꯝꯗ꯭ꯔꯦꯗꯅꯁꯦ." "ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ, ꯑꯩꯒꯤꯗꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯇꯧꯏꯅꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯉꯥ ꯆꯥꯅꯤꯡꯂꯕꯗꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗꯣ ꯂꯨ ꯂꯥꯡ ꯊꯨꯝꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤ꯫ ꯑꯁ ꯈꯪꯗꯦꯗ, ꯋꯥꯈꯜ ꯌꯥꯝ ꯇꯥꯟꯅꯗꯦꯗ ꯃꯤꯁꯤꯡꯁꯦ꯫ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯑꯃ ꯏꯔꯩ ꯂꯩꯅꯩꯕ꯫ ꯃꯁꯤꯅꯗꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗ ꯑꯀꯥꯏꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯅꯤꯅꯦ, ꯑꯗꯨꯅ ꯂꯨ ꯂꯥꯡ ꯊꯨꯝꯂꯕꯗꯤ ꯁꯪꯗꯕ ꯑꯃ ꯏꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯩꯁꯨ ꯉꯁꯥꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯨꯗꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯂꯒ ꯆꯪꯂꯤꯕꯅꯤ꯫ ꯂꯨ ꯂꯥꯡ ꯁꯪꯗ꯭ꯔꯕꯗꯤ ꯉꯥ ꯐꯪꯗ꯭ꯔꯦ꯫ ꯍꯣꯏ ꯇꯥꯂꯨꯈꯣꯏ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯥꯔꯦꯀꯣ." ꯃꯍꯥꯛ ꯆꯠꯈꯤ꯫ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤꯗꯨ ꯇꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ, ꯑꯗꯨꯒ ꯍꯥꯏ, "ꯍꯧꯖꯤꯛꯀꯤꯗꯨꯅ ꯀꯌꯥꯝ ꯂꯥꯛꯑꯕ? ꯀꯌꯥꯝꯕꯨ ꯂꯛꯅꯤꯒꯦ? ꯂꯛꯇ꯭ꯔꯦ꯫ ꯅꯪ ꯑꯃ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯁꯤꯅꯀꯣ, ꯂꯛꯇꯦ ꯍꯥꯏꯔꯒ ꯇꯨꯡꯒꯣꯜ ꯍꯦꯛꯇ ꯊꯟꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯅꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏꯗꯣ ꯉꯥ ꯍꯣꯟꯕꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯅꯦ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤꯃ." "ꯍꯦꯔꯥ, ꯑꯣꯟꯊꯣꯛꯄ ꯅꯪꯁꯨ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ? ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯍꯣꯏ, ꯐꯥꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯈꯔꯗꯤ ꯃꯐꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯀꯨꯝꯒꯨꯝꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯥꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯈꯔꯕꯨ ꯐꯥꯔꯕꯗꯤ ꯌꯥꯔꯦꯗ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯉꯁꯤꯁꯨ ꯑꯍꯤꯡ ꯂꯦꯛꯀꯗꯧꯔꯤꯕ꯭ꯔꯣ? ꯂꯦꯛꯇ꯭ꯔꯗꯤ ꯀꯔꯤꯅꯣ, ꯂꯧꯈꯣꯡ ꯑꯁꯤꯗ ꯉꯥ ꯍꯥꯏꯕꯗꯨꯅ ꯍꯦꯛ ꯂꯩꯔꯤ ꯃꯈꯩꯗꯤ ꯂꯦꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯑꯩꯗꯤ." ꯋꯥꯇꯥꯁꯤꯗ ꯇꯣꯝꯕꯤꯔꯩꯗꯨ ꯅꯣꯛꯇꯨꯅ, "ꯃꯗꯨꯅ ꯐꯔꯗ꯭ꯔ ꯁꯛꯍꯦꯟꯕꯤ? ꯏꯆꯦꯗꯤ ꯑꯩꯁꯨ ꯂꯦꯛꯀꯗꯣꯏꯅꯤ." "ꯍꯣꯏꯅꯦ, ꯏꯆꯦꯗꯤ ꯂꯧꯇꯥꯡꯁꯪ ꯑꯁꯤꯅ ꯅꯌꯨꯝꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯌꯨꯝꯗ ꯀꯥꯗꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯕꯨ ꯁꯨꯔꯒꯦ?" "ꯍꯨꯝꯅꯤ ꯃꯔꯤꯅꯤꯗꯤ ꯁꯨꯔ ꯃꯥꯜꯂꯤ." "ꯏꯃꯥꯏꯄꯦꯝꯃ, ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝꯗ ꯍꯟꯕꯒ ꯀꯥꯎꯔꯕ ꯑꯣꯏꯔꯦ?" "ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯌꯨꯝꯗꯁꯨ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯤꯗ ꯂꯩꯔꯒ ꯉꯥ ꯑꯣꯏꯅ ꯐꯥꯕꯅ ꯐꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯅꯤ." "ꯍꯣꯏ, ꯐꯩꯌꯦ, ꯐꯥꯎ꯫ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯒ ꯍꯦꯛ ꯌꯣꯜꯂꯣ꯫ ꯉꯥ ꯌꯣꯟꯕꯒꯤ ꯁꯦꯜ ꯑꯗꯨꯅꯅꯦ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯍꯦꯛ ꯁꯥꯔꯣ." ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅꯩ꯫ ꯊꯔꯣꯁꯨ ꯃꯥꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨ ꯌꯧꯔꯦ꯫ ꯃꯥꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡ ꯊꯪꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪꯗꯨ ꯃꯆꯦ ꯇꯣꯝꯕꯤꯔꯩꯒꯤꯅꯤ꯫ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯇꯨꯡꯒꯣꯜꯗꯨ ꯃꯈꯥꯗ ꯊꯝꯃꯤ꯫ ꯃꯥꯒꯤ ꯊꯥꯔꯤꯕ ꯏꯟꯗꯨ ꯑꯃꯨꯛꯇꯪ ꯁꯣꯟꯀꯠꯇꯨꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯉꯥ ꯑꯃꯠꯇ ꯂꯛꯂꯝꯗꯦ꯫ ꯉꯥ ꯂꯛꯂꯝꯗ꯭ꯔꯤꯕꯁꯤ ꯃꯥꯒꯤ ꯂꯧꯇꯥꯡꯁꯪꯗ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇꯕꯅꯤꯅ ꯂꯧꯕꯨꯛꯇ ꯀꯨꯝꯂꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯁꯣꯟꯀꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯦ꯫ ꯃꯁꯤ ꯆꯠꯅꯕꯤꯅꯤ, ꯍꯧꯅꯕꯤꯅꯤ꯫ ꯃꯁꯤꯗ ꯁꯥꯎꯔꯨꯕ ꯌꯥꯄꯣꯟꯇꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯥꯁꯤꯜꯂꯛꯂꯕꯗ ꯂꯧꯕꯨꯛꯇ ꯉꯥ ꯐꯥꯕꯒꯤ
ꯂꯨ ꯂꯥꯡ ꯀꯥꯏꯕꯒꯤ ꯀꯨꯝꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯀꯥꯟꯅꯈ꯭ꯔꯦ꯫ ꯃꯔꯛꯇ ꯑꯅꯤ ꯑꯍꯨꯝꯗꯤ ꯑꯗꯨꯛ ꯂꯩꯔꯤ, ꯅꯣꯡꯁꯨ ꯄꯥꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯗꯤ ꯃꯥꯏꯀꯩ ꯃꯔꯤ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯣꯏꯗꯅ ꯑꯃꯨꯛ ꯇꯥꯔꯛꯈꯤꯒꯅꯤ꯫ ꯊꯥꯔꯣꯗꯨ ꯃꯁꯤ ꯇꯣꯝꯕꯤꯔꯩꯒꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯃꯁꯤ ꯁꯛꯍꯦꯟꯕꯤꯁꯨ ꯂꯩꯔꯝꯕꯗꯨꯗ ꯃꯥꯅ ꯀꯧꯏ꯫ "ꯑꯦ ꯏꯆꯦ, ꯏꯆꯦ ꯁꯛꯍꯦꯟꯕꯤ, ꯏꯆꯦꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ ꯊꯥꯔꯣ, ꯍꯣꯏ ꯂꯩꯔꯝꯂꯤꯌꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯑꯍꯤꯡ ꯂꯦꯛꯀꯗꯧꯔꯤꯕ꯭ꯔꯣ?" "ꯂꯦꯛꯀꯗꯣꯏꯅꯤ, ꯉꯥ ꯈꯔ ꯐꯥꯕ꯭ꯔꯥ ꯌꯦꯡꯒꯦ"꯫ ꯇꯣꯝꯕꯤꯔꯩꯅ "ꯊꯥꯔꯣ ꯁꯤꯗ ꯐꯝꯃꯣ"꯫ ꯊꯥꯔꯣ ꯐꯝꯊꯩ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯊꯥꯔꯣꯅ ꯍꯥꯏ: "ꯏꯆꯦꯅꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯂꯤꯅꯣ?" "ꯀꯔꯤꯕꯨ ꯑꯣꯏꯅꯤ, ꯑꯗꯨꯝ ꯄꯪꯁꯥ ꯃꯁꯥꯔꯤꯕ ꯍꯥꯏꯗꯨꯅꯤ"꯫ ꯇꯣꯝꯕꯤꯔꯩꯅ ꯑꯃꯨꯛ: "ꯊꯥꯔꯣ, ꯅꯪꯅ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯅꯦꯝ ꯍꯣꯏꯅꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯣ?" "ꯍꯥꯏꯗꯦ ꯏꯆꯦ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯍꯧꯔꯤꯅꯤ, ꯑꯗꯨꯗ ꯑꯩꯅ ꯉꯥ ꯐꯥꯅꯤꯡꯃꯟꯕꯒꯤ ꯃꯌꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯕ"꯫ ꯁꯛꯍꯦꯟꯕꯤꯅ: "ꯀꯔꯤꯒꯤ ꯉꯥꯡꯕꯅꯣꯗ, ꯑꯁꯨꯝꯅ ꯉꯥ ꯐꯥꯕꯁꯤꯕꯨ ꯍꯌꯦꯡ ꯋꯥꯛꯆꯤꯡ ꯐꯥꯏꯔꯦꯟꯗ ꯐꯥꯕ ꯌꯥꯕ꯭ꯔꯥ ꯏꯃꯦ? ꯃꯇꯥꯡ ꯃꯇꯝꯅꯤ ꯃꯁꯤꯗꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯌꯥꯔꯤꯀꯥꯟꯗ ꯁꯤꯗ ꯍꯦꯛ ꯐꯥꯎꯕ"꯫ "ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ"꯫ ꯇꯣꯝꯕꯤꯔꯩꯅ: "ꯍꯣꯏꯗ, ꯀꯩꯗꯧꯋꯦꯒꯦ? ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯁꯨ ꯏꯆꯦꯍꯣꯏ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯅ ꯑꯀꯤꯕ ꯑꯝꯇ ꯂꯩꯇꯅ ꯂꯧꯇꯥꯡ ꯁꯪ ꯑꯁꯤꯗ ꯍꯦꯛꯇ ꯂꯦꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯧꯒꯠꯇꯨꯅ: "ꯑꯗꯨꯗꯤ ꯅꯈꯣꯏꯅꯤ ꯂꯩꯍꯧꯈꯣꯀꯣ, ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦ, ꯏꯟ ꯑꯃꯨꯛꯇ ꯁꯣꯜꯂꯨꯒꯦ"꯫ "ꯍꯣꯏ ꯏꯆꯦ"꯫ ꯁꯛꯍꯦꯟꯕꯤꯗꯨ ꯃꯥꯒꯤ ꯂꯧꯇꯥꯡ ꯁꯪ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯔꯩꯅ ꯊꯥꯔꯣꯗ ꯑꯃꯨꯛ ꯍꯪꯉꯤ: "ꯊꯥꯔꯣ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ? ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯝꯃꯦꯅ ꯑꯗꯨ ꯑꯣꯏꯅ ꯆꯔꯥ ꯋꯥꯜꯂꯒ ꯂꯥꯛꯏ"꯫ "ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯏꯅꯦꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯇꯥꯔꯦ"꯫ "ꯃꯥꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯗꯤ ꯍꯦꯟꯗꯣꯛꯅ ꯌꯥꯏ ꯀꯩꯅꯣ"꯫ ꯇꯥꯟꯖꯥꯁꯤꯗ ꯇꯣꯝꯕꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯂꯥꯛꯏ꯫ ꯃꯃꯥꯒꯤ ꯅꯥꯛꯇ ꯈꯥꯎꯗꯨ ꯐꯠ ꯊꯝꯗꯨꯅ: "ꯏꯃꯥ, ꯑꯩ ꯂꯥꯛꯏ"꯫ "ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯅꯨꯃꯤꯠꯁꯤ ꯇꯥꯈ꯭ꯔꯦ"꯫ "ꯌꯨꯝꯗ ꯁꯟꯂꯨꯛ ꯑꯃꯨꯛ ꯍꯣꯠꯅꯔꯤꯉꯩꯗ ꯊꯦꯡꯈ꯭ꯔꯤꯅꯤ, ꯑꯗꯣ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯒꯦ"꯫ "ꯀꯌꯥꯝꯕꯨ ꯐꯥꯅꯤꯒꯦ, ꯇꯨꯡꯒꯣꯜꯁꯤ ꯇꯪꯈꯥꯏꯗꯤ ꯍꯦꯜꯂꯝꯃꯅꯤ"꯫ "ꯀꯗꯥꯏꯅꯣ? ꯑꯩ ꯄꯨꯈ꯭ꯔꯒꯦ, ꯌꯨꯝ ꯀꯥꯈ꯭ꯔꯒꯦ"꯫ "ꯈꯥꯎꯁꯤꯗ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯎꯔꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ, ꯌꯥꯎꯕꯅꯤ"꯫ ꯇꯣꯝꯕꯤꯔꯩꯅ ꯈꯥꯎꯗꯨꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯂꯧꯊꯣꯛꯅ ꯍꯥꯏ꯫ "ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯊꯣꯡꯂꯛꯂꯤꯕꯁꯤꯅ"꯫ "ꯀꯔꯤꯕꯨ ꯑꯣꯏꯅꯤ, ꯏꯃꯥꯅ ꯉꯥ ꯐꯥꯔꯕꯅꯤꯅ ꯉꯥ ꯊꯣꯡꯕ ꯇꯥꯕꯅꯤ꯫ ꯉꯥ ꯊꯣꯡꯕ ꯑꯃꯒ ꯉꯥ ꯃꯆꯥꯁꯤꯡꯗꯣ ꯉꯥꯅꯝ ꯑꯃꯒ ꯅꯝꯕꯅꯤ"꯫ "ꯍꯣꯏ ꯍꯣꯏ, ꯅꯃꯥ ꯑꯩꯗꯤ ꯉꯥꯕꯨ ꯑꯣꯏꯔꯗꯤ ꯆꯥꯔꯒꯦ ꯁꯤꯗ ꯂꯩꯔꯦ"꯫ "ꯉꯥꯡꯉ ꯂꯩꯔꯅꯨ ꯏꯃꯥ, ꯉꯥꯁꯤꯡꯗꯣ ꯈꯥꯎꯁꯤꯗ ꯑꯃꯨꯛ ꯍꯩꯊꯔꯛꯑꯣ"꯫ "ꯍꯣꯏꯅ ꯍꯩ"꯫ ꯇꯣꯝꯕꯤꯔꯩꯅ ꯃꯥꯒꯤ ꯇꯨꯡꯒꯣꯜꯗꯨ ꯊꯥꯡꯂꯛꯏ꯫ ꯊꯥꯔꯣꯗꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨꯅ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯔꯩꯅ ꯇꯨꯡꯒꯣꯜꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯈꯥꯎꯗꯨꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯩ꯫ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯉꯥꯗ ꯆꯣꯞꯄꯤ ꯊꯥꯔꯣ ꯃꯥꯗꯤ ꯀꯜꯂꯛꯄꯅ ꯃꯊꯃꯣꯏꯗꯨ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ: "ꯉꯥ ꯈꯨꯌꯥꯝꯁꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯏꯆꯦ ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥ ꯐꯥꯔꯤꯕꯁꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ"꯫ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯃꯍꯥꯛ꯫ ꯋꯥꯡꯊꯣꯏꯅ ꯊꯥꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ: "ꯊꯥꯔꯣ, ꯅꯪꯁꯨ ꯑꯍꯤꯡ ꯂꯦꯛꯇꯣꯏꯔꯣ"꯫ "ꯍꯣꯏ"꯫ "ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯃꯟꯗꯅ ꯉꯥꯅ ꯑꯃꯨꯛ ꯅꯟꯅꯤꯀꯣ"꯫ ꯇꯣꯝꯕꯤꯔꯩꯅ: "ꯍꯦ, ꯌꯥꯔꯦ ꯉꯥꯡꯂꯅꯨ, ꯊꯦꯡꯈ꯭ꯔꯦ, ꯆꯠꯂꯣ"꯫ "ꯍꯣꯏꯗ ꯏꯃꯥ"꯫ "ꯂꯧꯔꯤꯒꯥꯏꯗꯣ ꯐꯖꯅ ꯌꯦꯡꯂꯒ ꯆꯠꯂꯨꯀꯣ, ꯑꯃꯨꯛ ꯅꯥꯟꯊꯨꯅꯤ꯫ ꯈꯥꯎꯗꯒꯤ ꯉꯥꯒꯥꯏꯗꯣ ꯍꯩꯗꯣꯛꯑꯗꯤ ꯏꯃꯥꯗꯤ ꯄꯨꯡ ꯃꯥꯡꯖꯔꯦ"꯫ "ꯑꯣ, ꯍꯩꯗꯣꯛꯑꯣꯏꯌꯦ"꯫ "ꯆꯠꯂꯨ ꯌꯥꯔꯦ, ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯑꯣ"꯫ "ꯅꯪꯅ ꯍꯦꯛꯇ ꯊꯦꯡꯅ ꯂꯥꯛꯏ, ꯊꯦꯡꯂꯕꯗꯤ ꯉꯥꯗꯣ ꯍꯦꯛꯇ ꯄꯠꯈꯤꯕꯅ ꯍꯥꯜꯂꯤꯅꯦ"꯫ "ꯍꯣꯏ ꯏꯃꯥ"꯫ ꯋꯥꯡꯊꯣꯏꯅ ꯉꯥꯁꯤꯡꯗꯨ ꯄꯨꯈꯠꯈ꯭ꯔꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯑꯃꯨꯛ ꯍꯥꯏ: "ꯊꯥꯔꯣ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯅꯪꯕꯨ ꯀꯧꯔꯛꯀꯦ, ꯆꯥꯛꯁꯤ ꯆꯥꯃꯤꯟꯅꯁꯤ"꯫ "ꯌꯥꯔꯅꯤꯗ ꯏꯆꯦ, ꯀꯔꯤꯒꯤ ꯌꯥꯕꯅꯣ, ꯈꯔ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ"꯫ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯊꯥꯔꯣꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯂꯧꯇꯥꯡ ꯁꯪ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯀꯤ ꯉꯥꯌꯥꯝ ꯑꯗꯨ ꯁꯪꯁꯪꯅ ꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯃꯍꯜꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯩꯅꯥꯛ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯤ ꯊꯣꯏꯕꯤꯅ ꯐꯝꯂꯤ꯫ ꯂꯩꯃꯍꯜꯅ ꯍꯥꯏ: "ꯊꯣꯏꯕꯤ, ꯅꯈꯨꯠ ꯂꯦꯡꯒꯅꯨꯀꯣ, ꯃꯩꯅꯒ ꯑꯃꯨꯛ ꯄꯣꯛꯀꯅꯤ"꯫ ꯊꯣꯡꯖꯤꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯊꯗꯨꯅ ꯍꯥꯏꯖꯩ: "ꯏꯕꯨꯡꯉꯣꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅ ꯇꯧꯔꯤꯁꯦ, ꯃꯥꯒꯤ ꯊꯕꯛꯇꯨꯕꯨ"꯫ ꯃꯤꯀꯨꯞ ꯑꯃ ꯂꯩꯕꯒ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯪꯉꯤ: "ꯑꯦ ꯏꯃꯥ, ꯊꯥꯔꯣꯗꯤ, ꯃꯥ ꯂꯩꯇ꯭ꯔꯣ"? "ꯍꯥ, ꯂꯩꯇꯦ, ꯆꯠꯈ꯭ꯔꯦ"꯫ "ꯀꯗꯥꯏꯗ"? "ꯀꯗꯥꯏꯗ ꯑꯣꯏꯅꯤ, ꯂꯧꯇꯥꯡ ꯁꯪꯗ ꯉꯥ ꯐꯥꯅꯤꯌꯦ, ꯆꯠꯈ꯭ꯔꯦ"꯫ "ꯀꯩꯅꯣ,
ꯏꯃꯥꯕꯨ ꯀꯩꯁꯨ ꯈꯥꯝꯕꯤꯗ꯭ꯔꯕꯣ? ꯍꯣ ꯈꯥꯝꯃꯤ, ꯆꯠꯀꯅꯨ ꯍꯥꯏꯅ ꯐꯅ ꯍꯥꯏꯕꯅꯤ. ꯅꯃꯥ ꯑꯩ ꯑꯣꯏꯅꯅꯦ ꯐꯠꯇꯕ ꯇꯥꯍꯧꯔꯤ. ꯈꯥꯝꯕꯒ ꯌꯥꯗꯦ, ꯆꯠꯈ꯭ꯔꯦ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯅꯤ? ꯃꯍꯥꯛꯁꯤ ꯅꯧꯔꯤꯕꯅꯤ. ꯅꯨꯃꯤꯗꯥꯡꯗ ꯂꯧꯈꯣꯡꯗ ꯆꯠꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯛ ꯌꯥꯗꯦꯕ. ꯑꯩꯅꯁꯨ ꯆꯠꯀꯅꯨ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦꯅꯦ ꯃꯁꯦ. ꯐꯅ ꯉꯥꯡꯕꯅꯤ, ꯌꯥꯗꯦ. ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯆꯠꯈꯤꯗ. ꯑꯩꯅ ꯍꯥꯏꯗꯤ ꯂꯧꯇꯥꯡꯁꯪꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯉꯥ ꯐꯥꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨꯗꯤ ꯃꯆꯥ ꯃꯎ ꯂꯩꯔꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤꯗ. ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯆꯠꯄ. ꯑꯣꯈꯥꯛꯁꯨꯅꯦ ꯏꯔꯥꯡ ꯐꯝꯃꯜꯂꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ. ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯍꯧꯖꯤꯛꯃꯛ ꯂꯧꯈꯣꯡ ꯇꯝꯅ ꯆꯠꯇꯨꯅ ꯃꯥꯒꯤ ꯂꯧꯇꯥꯡꯁꯪꯗꯣ ꯊꯨꯒꯥꯏꯔꯨꯅꯤꯀꯣ. ꯍꯩ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦ. ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯏꯀꯥꯏꯖꯩꯀꯣ. ꯍꯌꯦꯡ ꯃꯥ ꯌꯨꯝꯗ ꯀꯥꯔꯛꯂ ꯃꯇꯝꯗ ꯑꯣꯏꯅ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯅꯔꯣ. ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯀꯗꯥꯏꯗ ꯍꯦꯛ ꯊꯦꯡꯅꯔꯨꯕꯅꯣ ꯈꯪꯗ꯭ꯔꯦ. ꯐꯔꯦꯁꯦ, ꯅꯪꯁꯨ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯆꯥꯝꯊꯣꯛꯆꯔꯨꯔꯣ. ꯏꯃꯥꯁꯨ ꯆꯥꯛꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ. ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯃꯃꯥꯏ ꯍꯦꯛ ꯂꯩꯕꯒ ꯋꯥꯐꯝ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯇꯥꯎꯕꯤꯕꯥꯒꯤ ꯃꯆꯥꯒꯤ ꯏꯄꯥꯟ ꯊꯥꯕ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯃꯥꯕꯨ ꯆꯠꯇ꯭ꯔꯕ꯭ꯔꯥ? ꯑꯗꯨꯗꯤ ꯃꯥ ꯆꯠꯇ꯭ꯔꯦꯗꯅ, ꯂꯧꯈꯣꯡꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ. ꯑꯩꯁꯨ ꯐꯔꯛ ꯑꯃ ꯇꯥꯔꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯃꯉꯣꯟꯗ ꯍꯦꯛ ꯍꯥꯏꯔꯝꯕ ꯋꯥꯁꯤꯃꯀꯣ. ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯅ ꯃꯨꯟꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯅꯪ? ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯅꯪ ꯍꯣꯠꯅꯧꯀꯣ. ꯃꯁꯤ ꯑꯝꯇ ꯐꯨꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ. ꯀꯥ ꯑꯃꯁꯨ ꯃꯦꯜꯂꯤ. ꯍꯌꯦꯡ ꯃꯥ ꯍꯦꯛ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯑꯩ ꯇꯧꯒꯦꯕ ꯃꯥ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯈꯤ. ꯂꯩꯃꯍꯜꯁꯨ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ. ꯃꯁꯨ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ. ꯕꯨꯕꯣꯛꯀꯤ ꯊꯣꯏꯕꯤ, ꯏꯁꯨꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯂꯥꯝꯗꯦ ꯀꯩꯁꯨ. ꯑꯗꯨꯕꯨꯕ ꯏꯃꯥꯗꯣ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯥ? ꯅꯪꯒꯤ ꯅꯃꯥꯗꯣ ꯉꯁꯤꯗꯤ ꯍꯜꯂꯛꯂꯔꯣꯏ. ꯉꯥ ꯐꯥꯕ ꯑꯥꯗ ꯆꯠꯈꯤ. ꯃꯤꯀꯨꯞ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯤ. ꯍꯧꯖꯤꯛꯇꯗ ꯈꯨꯔꯥ ꯆꯥꯎꯕꯗꯨ ꯂꯧꯕꯨꯛꯇ ꯀꯨꯝꯂꯛꯏ. ꯑꯍꯤꯡꯗ ꯆꯥꯛꯇꯥꯕ ꯈꯣꯏꯃꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯤ. ꯑꯍꯤꯡꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ, ꯂꯧꯕꯨꯛꯇ ꯀꯅꯥ ꯂꯩꯔꯤ, ꯂꯧꯇꯥꯡꯁꯪꯗꯅ ꯀꯅꯥ ꯉꯥ ꯐꯥꯕꯒꯤ ꯂꯦꯛꯂꯤ ꯍꯥꯏꯅ ꯃꯍꯥꯛ ꯍꯦꯛꯇ ꯌꯦꯡꯁꯤꯜꯂꯤ. ꯀꯔꯤ ꯃꯊꯧ ꯂꯩꯗꯨꯅ, ꯃꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯨꯅ ꯑꯁꯨꯝꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯧꯈꯣꯡ ꯑꯗꯨ ꯌꯧꯔꯦ. ꯂꯧꯈꯣꯡ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯄꯔꯦꯡꯅ ꯂꯧꯇꯥꯡꯁꯪ ꯀꯌꯥ ꯂꯩꯔꯤ. ꯃꯩꯗꯤ ꯑꯃꯠꯇꯕꯨ ꯊꯥꯅꯗꯦ. ꯉꯥ ꯐꯥꯕꯗ ꯃꯩꯉꯥꯜ ꯎꯔꯕꯗꯤ ꯉꯥꯜꯂꯛꯇꯦ ꯍꯥꯏꯅꯩ. ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯏ. ꯊꯔꯣꯒꯤ ꯂꯧꯇꯥꯡꯁꯪ ꯂꯩꯔꯤꯕ ꯗꯣꯝꯗ ꯃꯈꯣꯡꯗꯣ ꯊꯥꯡꯖꯤꯟꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ. ꯊꯔꯣꯒꯤ ꯂꯧꯇꯥꯡꯁꯪ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯜ ꯊꯣꯛꯅ 3-4ꯔꯛ ꯑꯍꯝ ꯍꯥꯏꯅ ꯈꯧꯗꯦꯝꯃꯤ. ꯊꯔꯣꯁꯨ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯃꯅ ꯈꯧꯗꯦꯝꯂꯛꯄꯗꯨꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ. ꯈꯨꯔꯥ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯀꯧꯏ. ꯊꯔꯣ, ꯅꯪꯒꯤ ꯈꯨꯔꯥ ꯆꯥꯎꯕꯅꯤꯍꯦ. ꯅꯪꯒꯤ ꯈꯨꯔꯥ ꯆꯥꯎꯕ ꯂꯥꯛꯂꯤ. ꯃꯄꯥꯟ ꯊꯣꯛꯂꯛꯎꯅꯦ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯤ. ꯃꯤꯁꯛ ꯈꯪꯂꯕꯗ ꯊꯔꯣꯁꯨ ꯃꯄꯥꯟꯗ ꯊꯣꯛꯏ. ꯑꯗꯨꯒ ꯍꯥꯏ. ꯈꯨꯔꯥ, ꯀꯔꯤ ꯂꯩꯔꯒꯦ? ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ. ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯅꯣꯡꯒ ꯆꯨꯔꯕꯁꯨ ꯏꯁꯥꯁꯤ ꯌꯥꯝꯅ ꯑꯣꯂꯥꯡ ꯑꯣꯝꯆꯥꯛꯅꯩ. ꯌꯨꯝꯗ ꯂꯩꯕ ꯇꯜꯂꯛꯂꯗꯨꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯤꯕꯅꯤ. ꯑꯣ, ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯆꯥꯗ꯭ꯔꯤ ꯈꯨꯔꯥ. ꯊꯦꯡꯉꯤꯗ. ꯆꯥꯔꯣꯏꯗꯕ ꯑꯗꯨꯒꯤꯅꯤꯗ. ꯀꯩꯗꯧꯔꯕ? ꯅꯌꯨꯝꯗꯒꯤ ꯊꯤꯜꯂꯛꯇ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯄꯨꯔꯛꯇꯕ. ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯂꯥꯛꯄꯗ ꯑꯗꯨꯝ ꯄꯨꯕꯤꯔꯛꯄꯁꯨ ꯌꯥꯔꯝꯕꯅꯤꯅꯦ. ꯌꯥꯅꯤꯗ ꯈꯨꯔꯥ. ꯍꯣꯏ, ꯅꯪꯕꯨ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦꯅꯦ? ꯑꯃꯠꯇꯕꯨ ꯐꯥꯗꯦ ꯇꯧꯔꯤꯁꯦ. ꯉꯥꯕꯨ ꯑꯝꯇ ꯂꯛꯇꯤꯌꯦ. ꯂꯥꯛꯆꯁꯅꯤꯗ, ꯃꯔꯥꯏ ꯂꯛꯆꯅꯤ. ꯆꯨꯝꯅ ꯋꯥꯍꯩꯗ ꯑꯁꯨꯝꯅ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯈꯨꯔꯥ ꯆꯥꯎꯕ ꯃꯥꯅ ꯊꯔꯣꯒꯤ ꯃꯐꯝꯗ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯤ. ꯃꯁꯤ ꯊꯔꯣꯅꯁꯨ ꯆꯤꯡꯅꯕ ꯋꯥꯐꯝ ꯑꯃꯅꯤ. ꯑꯗꯨꯅ ꯈꯨꯔꯥ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯁꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯍꯩꯅꯗꯦ. ꯈꯨꯔꯥ ꯆꯥꯎꯕꯗꯤ ꯊꯔꯣꯒꯤ ꯃꯅꯥꯛꯇꯕꯨ ꯂꯩꯈ꯭ꯔꯕꯗꯤ ꯍꯟꯅꯤꯡꯕ ꯖꯥꯠ ꯅꯠꯇꯦ. ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏ. ꯈꯨꯔꯥ, ꯆꯠꯄꯤꯈꯤꯔꯣꯏꯗꯕ꯭ꯔꯥ? ꯑꯩꯕꯨ ꯉꯜꯂꯤꯗ. ꯉꯟꯗ꯭ꯔꯦꯗ. ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯀꯩꯅꯣ. ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯥꯏꯗꯣ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯌꯥꯏ ꯀꯩꯅꯣ. ꯊꯔꯣ ꯃꯕꯨꯛꯅꯤꯡꯗꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ. ꯑꯣꯟꯊꯣꯛꯄꯅꯤꯗ. ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯃꯁꯤꯒꯤ ꯑꯍꯜꯁꯤ ꯑꯩꯗꯤ. ꯍꯅꯨꯊꯪ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ. ꯆꯥꯎꯕꯅ ꯑꯃꯨꯛ ꯀꯥꯏꯔꯛꯏ. ꯊꯔꯣ, ꯅꯪꯒꯤ ꯁꯦꯜ ꯊꯨꯝꯒ ꯋꯥꯠꯂꯕꯁꯨ ꯅꯪꯒꯤ ꯈꯨꯔꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨ. ꯅꯪꯒꯤ ꯈꯨꯔꯥ ꯂꯩꯔꯤ, ꯍꯦꯛꯇ ꯄꯤꯒꯦ. ꯌꯥꯅꯤ ꯈꯨꯔꯥ. ꯍꯥꯏꯔꯛꯎꯀꯣ. ꯑꯩ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯒꯅꯨ. ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗꯒꯤ ꯇꯣꯝꯕꯤꯔꯩꯅ ꯐꯠꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯗꯨꯅ ꯂꯥꯎꯔꯛꯏ.
ꯍꯣ ꯇꯥꯗ ꯑꯗꯨꯗ ꯀꯩꯗꯧꯕꯤꯔꯤꯒꯦ ꯇꯥꯗꯕꯣ ꯅꯨꯄꯤ ꯃꯊꯟꯇ ꯂꯩꯕꯗꯨꯗ ꯑꯃꯝꯕꯁꯤꯗ ꯀꯔꯤꯅꯣ ꯆꯠꯄꯤꯔꯣ ꯃꯈꯣꯏ ꯑꯅꯤ ꯇꯣꯝꯕꯤꯔꯩꯗ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ ꯇꯣꯝꯕꯤꯔꯩꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯑꯃꯝꯕꯁꯤꯗ ꯀꯔꯤꯅꯣ ꯇꯥꯗꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯆꯠꯄꯤꯔꯣ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯝꯕꯅꯤꯗ ꯃꯇꯥꯡ ꯆꯥꯗꯅꯁꯨ ꯀꯣꯏꯗꯀꯣ ꯇꯥꯗ ꯅꯪꯁꯦ ꯇꯥꯗꯅ ꯍꯦꯛ ꯀꯣꯏꯔꯛꯄꯁꯤꯃ ꯅꯨꯃꯤꯗꯥꯡꯗ ꯉꯥꯛꯇ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯁꯤꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯤꯅꯦ ꯇꯣꯝꯕꯤꯔꯩ ꯍꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯨꯄꯤ ꯃꯥ ꯃꯊꯟꯇꯅꯤ ꯃꯤꯅ ꯂꯥꯟꯅ ꯎꯈꯤꯅ ꯍꯥꯏꯖꯕꯅꯤ ꯃꯇꯨꯡꯗ ꯂꯥꯛꯄꯤꯔꯅꯨ ꯆꯠꯄꯤꯔꯣ ꯍꯅꯨꯊꯪꯗꯅꯦ ꯍꯅꯨ ꯂꯝꯆꯥꯎ ꯑꯃꯒꯤ ꯈꯛ ꯈꯟꯒꯅꯨ ꯆꯥꯎꯕꯗ ꯇꯣꯝꯕꯤꯔꯩꯒꯤ ꯋꯥꯉꯥꯡꯗꯨꯗ ꯈꯔ ꯏꯀꯥꯏꯔꯗꯨꯅ ꯍꯣꯏ ꯆꯠꯀꯦ ꯇꯣꯝꯕꯤꯔꯩꯅ ꯉꯝꯃꯀꯣ ꯆꯤꯟꯐꯦꯡ ꯐꯝꯍꯜꯂꯤ ꯀꯔꯤꯅꯣ ꯆꯤꯟꯐꯦꯡ ꯐꯝꯍꯟꯕ ꯍꯥꯏꯕꯗꯤ ꯑꯩꯅꯦ ꯆꯠꯆꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯔ ꯆꯥꯎꯕꯗꯨ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯔꯩꯅ ꯂꯥꯎꯍꯧꯏ ꯃꯇꯨꯡ ꯂꯥꯛꯄꯤꯔꯅꯨ ꯇꯥꯗꯀꯣ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯛ ꯁꯛꯇꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯕ ꯅꯨꯃꯤꯗꯥꯡꯗ ꯉꯥꯛꯇꯅꯤ ꯃꯥꯅ ꯂꯧꯕꯨꯛꯇ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯇꯧꯅꯨ ꯍꯥꯏꯅ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ ꯌꯥꯗꯦꯕ ꯏꯆꯦ ꯑꯩꯗꯤ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯖꯈꯤꯗ꯭ꯔꯦ ꯑꯗꯨꯅꯤꯅꯦ ꯅꯪꯅꯦ ꯃꯥ ꯂꯥꯛꯂꯕꯗꯤ ꯅꯃꯤꯠ ꯅꯅꯥ ꯈꯔ ꯁꯤꯡꯅ ꯂꯩꯖꯧꯀꯣ ꯁꯤꯗꯕꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯕꯅꯤꯅ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯁꯤ ꯐꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯥ ꯈꯔ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯌꯥꯔꯦꯗ ꯏꯆꯦ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯂꯥꯎ ꯈꯔ ꯆꯥꯔꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯆꯠꯈꯤ ꯇꯣꯝꯕꯤꯔꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ ꯃꯕꯨꯛ ꯆꯝꯃꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯈꯣꯝꯕꯅ ꯃꯆꯥꯅꯨꯄꯤꯗ ꯍꯪꯉꯤ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥꯕꯨ ꯀꯅꯥꯒ ꯇꯨꯝꯒꯦ ꯍꯥꯏꯕꯅꯣ ꯕꯨꯕꯣꯛꯀ ꯇꯨꯝꯒꯦꯔ ꯄꯥꯕꯨꯡꯒ ꯇꯨꯝꯁꯤꯔꯣ ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯕꯨꯕꯣꯛꯀ ꯇꯨꯝꯅꯤꯅ ꯂꯩꯃꯍꯜꯅ ꯍꯥꯏ ꯍꯣꯏ ꯏꯁꯨꯗꯤ ꯕꯨꯕꯣꯛꯀ ꯇꯨꯝꯁꯤꯁꯦ ꯈꯣꯝꯕꯅ ꯏꯃꯥ ꯑꯗꯨꯗꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯅꯪꯁꯨ ꯆꯪꯖꯔꯣ ꯈꯣꯝꯕꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯁꯨ ꯃꯕꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯄꯨꯟꯅ ꯍꯤꯞꯊꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯃꯕꯣꯛꯇ ꯍꯥꯏ ꯕꯨꯕꯣꯛ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯌꯣ ꯋꯥꯔꯤ ꯂꯤꯕꯤꯌꯣ ꯍꯥꯏꯕ ꯀꯔꯤ ꯋꯥꯔꯤ ꯂꯤꯕꯤꯌꯣ ꯍꯥꯏꯕꯅꯣ ꯑꯗꯨꯕꯨꯔꯥ ꯂꯥꯏꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯣ ꯍꯣꯏ ꯑꯗꯨꯗꯤ ꯕꯨꯕꯣꯛꯅꯦ ꯋꯥꯔꯤ ꯂꯤꯔꯛꯂꯒꯦ ꯅꯪꯁꯨ ꯇꯨꯝꯅ ꯇꯥꯔꯣꯀꯣ ꯍꯣꯏ ꯕꯨꯕꯣꯛ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯅꯦ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯃꯃꯥꯡꯗ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯔꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯔꯤꯉꯩ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯔꯦꯜꯒꯤ ꯏꯌꯥꯏ ꯑꯗꯨꯗꯅꯦ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯇꯥꯎꯊꯔꯛꯂꯝꯃꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯛꯏ ꯃꯗꯨꯕꯨ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦꯗꯣ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨꯅꯦ ꯎꯠꯂꯝꯃꯤ ꯃꯥꯒꯤ ꯃꯃꯥꯗꯨꯁꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯀꯠꯂꯕꯗꯤ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯃꯥꯅꯅꯦ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯠꯆꯔꯝꯃꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯍꯥꯛꯇꯨ ꯃꯕꯨꯛ ꯌꯥꯝ ꯐꯠꯂꯝꯗꯦ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯗꯤ ꯄꯥꯝꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯁꯨ ꯃꯍꯥꯛ ꯄꯥꯝꯂꯦ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅꯅꯦ ꯅꯨꯄꯤꯗꯨꯗ ꯑꯇꯣꯞꯄ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯒ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯄꯤꯗ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤꯗꯣ ꯃꯍꯥꯛꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯇꯝꯂꯔꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯇꯨꯔꯦꯜ ꯃꯔꯤꯟ ꯑꯗꯨꯗꯅꯦ ꯍꯪꯒꯠꯅ ꯃꯈꯣꯡꯅ ꯆꯠꯂꯝꯃꯤ ꯃꯥꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜꯗꯨ ꯀꯗꯥꯏꯗ ꯍꯧꯕꯒꯦ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯠꯄꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯆꯦꯛ ꯑꯃꯈꯛ ꯂꯥꯡ ꯑꯃꯗ ꯊꯨꯗꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯂꯩꯔꯦꯝꯕꯤ ꯑꯃꯈꯛꯅꯤ ꯅꯨꯄꯥꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯂꯥꯡꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯤ ꯑꯗꯨꯝꯅ ꯂꯧꯊꯣꯛꯄꯤꯔꯕꯗ ꯎꯆꯦꯛꯇꯣ ꯌꯥꯝꯅ ꯐꯖꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤꯗꯣ ꯋꯥꯔꯤ ꯇꯥꯔꯝꯕ ꯊꯣꯏꯕꯤꯗꯨ ꯃꯕꯣꯛꯀꯤ ꯋꯥꯔꯤ ꯑꯗꯨꯅ ꯅꯥꯎꯁꯨꯝ ꯑꯣꯏꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯂꯩꯃꯍꯜꯁꯨ ꯃꯁꯨꯅ ꯇꯨꯝꯈ꯭ꯔꯕꯗꯨꯗ ꯋꯥꯔꯤ ꯂꯤꯕ ꯂꯦꯞꯂꯤ
ꯁꯣꯝꯗꯅ ꯇꯣꯝꯕꯤꯔꯩꯒꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯊꯔꯣꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯔꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯅꯁꯥꯅ ꯍꯥꯏ, ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ, ꯍꯥꯎꯇ꯭ꯔꯕ꯭ꯔꯅꯦ ꯊꯔꯣ? ꯌꯥꯝꯅ ꯍꯥꯎꯏꯗꯦ ꯏꯆꯦ, ꯑꯩꯗꯤ ꯉꯥꯅꯝ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯍꯥꯎꯖꯈ꯭ꯔꯦ, ꯌꯨꯝꯗꯁꯨ ꯑꯁꯤꯇꯅꯤ ꯆꯥꯔꯤꯕ꯫ ꯑꯩꯁꯨ ꯉꯥꯅꯝꯅ ꯍꯦꯟꯅ ꯄꯥꯝꯃꯤ, ꯆꯥꯔꯨ ꯆꯥꯔꯨ ꯅꯕꯨꯛ ꯊꯟꯅꯕ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯏ꯫ ꯇꯣꯝꯕꯤꯔꯩꯒꯤ ꯊꯥꯔꯤꯕ ꯏꯟ ꯃꯄꯥ ꯑꯗꯨꯗ ꯉꯥ ꯈꯔ ꯆꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ, ꯊꯔꯣ, ꯑꯩꯅꯦ ꯏꯟ ꯑꯁꯤ ꯑꯃꯨꯛꯇ ꯁꯣꯟꯒꯠꯀꯦꯀꯣ, ꯅꯪ ꯑꯗꯨꯝ ꯆꯥꯎꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯏꯟ ꯑꯗꯨꯕꯨ ꯁꯣꯟꯀꯠꯂꯤ꯫ ꯉꯥ ꯈꯔ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯝꯕꯤꯔꯩꯗꯤ ꯍꯔꯥꯎꯔꯦ, ꯃꯥꯅ ꯍꯥꯏ, ꯊꯔꯣ, ꯉꯥ ꯈꯔꯗꯤ ꯂꯛꯑꯦꯍꯦ꯫ ꯉꯥꯁꯤꯡꯗꯨ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯊꯔꯣꯗ ꯎꯠꯂꯤ꯫ ꯊꯔꯣ ꯀꯧꯕꯤ ꯃꯍꯥꯛꯇꯤ ꯉꯥ ꯑꯗꯨꯕꯨ ꯎꯕꯗ ꯑꯃꯨꯛꯀꯁꯨ ꯃꯤ ꯇꯥꯈ꯭ꯔꯦ꯫ ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯨꯒ ꯆꯥꯐꯝ ꯑꯃ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯔꯩꯗꯨ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯉꯁꯤꯗꯤ ꯉꯥ ꯈꯔ ꯐꯥꯒꯗꯧ ꯃꯥꯜꯂꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯑꯃꯨꯛ ꯂꯥꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯕꯗ ꯉꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏ, ꯆꯥꯕꯗ ꯉꯥꯏꯔꯤꯌꯦ, ꯆꯥꯔꯣ ꯆꯥꯔꯣ꯫ ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯣ? ꯆꯥꯔꯦ꯫ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯕ? ꯉꯥꯒꯤ ꯄꯟꯊꯥꯅꯤꯅ ꯉꯥ ꯆꯥꯕ ꯇꯥꯕꯅꯤ꯫ ꯃꯥꯁꯨ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯩ꯫ ꯃꯥꯒꯤ ꯀꯥꯡꯕꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯃꯆꯠ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯧꯇꯥꯡ ꯁꯪꯗ ꯂꯣꯏꯅ ꯑꯃꯨꯛ ꯆꯠꯅꯈ꯭ꯔꯦ꯫ ꯊꯔꯣꯅ ꯃꯥꯒꯤ ꯏꯟ ꯑꯗꯨ ꯑꯃꯨꯛ ꯁꯣꯟꯀꯠꯂꯤ, ꯉꯥ ꯑꯃꯇ ꯂꯛꯂꯝꯗꯦ꯫ ꯆꯤꯡꯈꯠꯄ ꯈꯨꯗꯤꯡꯗ ꯉꯥ ꯑꯃꯠꯇ ꯂꯛꯇꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯏ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗꯕ ꯗꯥꯎꯁꯤꯕꯣ? ꯉꯥꯕꯨ ꯑꯃꯠꯇ ꯐꯥꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ, ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯃꯥꯒꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯐꯝꯃꯤ, ꯃꯁꯤ ꯇꯣꯝꯕꯤꯔꯩꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯏ꯫ ꯇꯣꯝꯕꯤꯔꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯅ ꯍꯦꯛ ꯏꯟ ꯆꯤꯡꯈꯠꯄ ꯈꯨꯗꯤꯡꯗ ꯉꯥ ꯍꯦꯛꯇ ꯂꯛꯏ꯫ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯛꯏ꯫ ꯃꯁꯤꯃ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕ, ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯔꯣꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯏꯆꯦ ꯇꯣꯝꯕꯤꯔꯩꯒꯤꯅ ꯍꯪꯒꯦꯟ ꯏꯟ ꯑꯁꯦ ꯍꯦꯛ ꯆꯤꯡꯈꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯉꯥ ꯃꯌꯥꯝ ꯂꯛꯄ, ꯑꯗꯨꯒ ꯑꯩꯒꯤꯅ ꯉꯥꯅꯞ ꯉꯥꯊꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯛꯇꯕ꯫ ꯃꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯍꯥꯏꯕꯅꯤ? ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯉꯥ ꯐꯥꯗꯣꯏꯅꯦ ꯍꯥꯏꯗꯅ ꯑꯍꯤꯡꯒ ꯌꯥꯔꯤꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯗꯕꯨ ꯀꯥꯟꯅꯈꯤꯒꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤꯕ꯫ ꯃꯍꯥꯛ ꯇꯨꯝꯕꯒ ꯌꯥꯗꯦ꯫ ꯑꯗꯨꯕꯨꯗꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯑꯍꯤꯡ ꯌꯥꯔꯦꯛꯅꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯍꯤꯡ ꯀꯥꯏꯁꯤ ꯐꯖꯅ ꯑꯃꯠꯇ ꯇꯨꯝꯕ ꯅꯠꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯧꯒꯠꯇꯨꯅ ꯏꯟ ꯁꯣꯜꯂꯤꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯔꯣ ꯃꯥꯒꯤ ꯑꯣꯏꯅ ꯉꯥ ꯃꯆꯥ 2-3ꯗꯤ ꯂꯛꯂꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯁꯥꯎꯒꯠꯂꯤ꯫ ꯇꯣꯝꯕꯤꯔꯩ ꯍꯣꯏ, ꯁꯛꯍꯦꯟꯕꯤ ꯍꯣꯏꯒꯤꯗꯤ ꯉꯥ ꯑꯗꯨꯃꯛ ꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯊꯔꯣꯗꯨ ꯇꯨꯝꯊꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯕꯈꯛ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯇ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯌꯥꯔꯦꯛꯂꯒ ꯉꯥꯁꯨ ꯑꯃꯠꯇ ꯐꯥꯕ ꯉꯝꯗꯕ, ꯉꯥ ꯑꯃꯇ ꯄꯨꯁꯤꯟꯗꯅ ꯑꯩꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯕꯗꯤ ꯏꯃꯥ ꯍꯣꯏꯅ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡꯗ ꯂꯧꯈꯣꯡꯗ ꯏꯔꯥꯡ ꯇꯧꯕ ꯆꯠꯂꯤꯕꯣꯏ ꯍꯥꯏꯅ ꯁꯣꯏꯗꯅ ꯈꯟꯈ꯭ꯔꯅꯤ꯫ ꯉꯥꯗꯤ ꯑꯃꯇ ꯐꯥꯗꯦ, ꯀꯔꯝ ꯇꯧꯅꯤ ꯑꯩꯗꯤ? ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯁꯤ ꯇꯣꯝꯕꯤꯔꯩꯒꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯌꯦꯡꯏ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯏꯆꯦ ꯇꯣꯝꯕꯤꯔꯩꯒꯤꯗꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯝꯒꯅꯤꯁꯦ꯫ ꯑꯩꯕꯨ ꯏꯆꯦ ꯇꯣꯝꯕꯤꯔꯩꯒꯤ ꯉꯥꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯨꯔꯥꯜꯂꯨꯔꯁꯤꯔꯅꯦ? ꯃꯥꯁꯨ ꯁꯣꯏꯗꯅ ꯍꯧꯖꯤꯛ ꯇꯨꯝꯂꯝꯈꯤꯒꯅꯤ꯫ ꯐꯔꯦ, ꯃꯉꯣꯟꯗꯒꯤ ꯉꯥ ꯍꯨꯔꯥꯜꯂꯒ ꯑꯩ ꯌꯨꯝꯗ ꯍꯦꯛꯇ ꯀꯥꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯊꯔꯣ ꯃꯍꯥꯛ ꯉꯥ ꯍꯨꯔꯥꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ꯫ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯁꯦ ꯇꯣꯝꯕꯤꯔꯩꯒꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯤ ꯎꯕ꯭ꯔꯥ ꯀꯥꯏꯅ ꯑꯃꯨꯛꯇꯤ ꯌꯦꯡꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯦ ꯇꯣꯝꯕꯤꯔꯩꯒꯤ ꯇꯨꯡꯒꯣꯜ ꯑꯗꯨꯕꯨ ꯌꯦꯡꯏ꯫ ꯃꯗꯨꯗ ꯉꯥꯅ ꯇꯨꯡꯒꯣꯜ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯍꯦꯛ ꯎꯔꯦ꯫ ꯏꯁ, ꯈꯨꯌꯥꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯂꯤꯗ ꯉꯥꯁꯦ! ꯃꯁꯤꯒꯤ ꯉꯥꯁꯤꯡꯁꯦ ꯑꯩꯒꯤ ꯇꯨꯡꯒꯣꯜꯗ ꯂꯣꯏꯅ ꯍꯦꯛꯇ ꯍꯩꯖꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯣꯝꯕꯤꯔꯩꯒꯤ ꯇꯨꯡꯒꯣꯜ ꯑꯗꯨ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡꯗꯨ ꯃꯥꯒꯤ ꯇꯨꯡꯒꯣꯜꯗ ꯂꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯨꯅ ꯊꯣꯔꯛꯂꯦ꯫ ꯅꯣꯡꯉꯥꯟꯒꯗꯕꯁꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯦ꯫ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯅꯣꯡꯁꯨ ꯉꯥꯜꯂꯤ꯫ ꯊꯔꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯨꯗꯦꯡ ꯑꯃꯗ ꯉꯥꯁꯤꯡꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯇꯨꯅ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯤꯔꯩꯗꯨ ꯃꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯇꯨꯡꯒꯣꯜꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯨꯡꯒꯣꯜꯗ ꯉꯥ ꯃꯔꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯨꯗ ꯃꯥꯗꯤ ꯏꯉꯛꯉꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣ? ꯇꯨꯡꯒꯣꯜꯁꯤꯗ ꯉꯥ ꯑꯃꯠꯇꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦꯅ? ꯏꯄꯥ ꯄꯥꯈꯠꯄ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯛꯍꯦꯟꯕꯤꯒ ꯊꯔꯣꯒꯕꯨ ꯀꯧꯏ꯫ ꯁꯛꯍꯦꯟꯕꯤ, ꯊꯔꯣ, ꯍꯩ ꯅꯈꯣꯏꯕꯨ ꯑꯝꯇ ꯂꯥꯎꯅꯦ! ꯑꯩꯒꯤ ꯇꯨꯡꯒꯣꯜꯁꯤꯗ ꯉꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ, ꯍꯨꯔꯥꯟꯕꯅ ꯍꯨꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯐꯠ ꯂꯥꯛꯏ꯫ ꯀꯔꯤ ꯍꯥꯏꯕꯅꯣ? ꯉꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ, ꯇꯨꯡꯒꯣꯜꯁꯦ ꯇꯪꯈꯥꯏꯃꯨꯛ ꯉꯥ ꯌꯥꯎꯍꯧꯕꯅꯤ, ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫
ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯊꯥꯔꯣꯕꯨ ꯑꯃꯨꯛ ꯀꯧꯏ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯁꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯊꯥꯔꯣꯅ ꯂꯩꯔꯝꯗꯕꯗꯨꯗ ꯇꯣꯝꯕꯤꯔꯩ ꯊꯥꯔꯣꯗꯤ ꯂꯩꯇꯤꯌꯦ ꯍꯥ ꯊꯥꯔꯣ ꯂꯩꯔꯝꯗꯕꯗꯨꯗ ꯇꯣꯝꯕꯤꯔꯩꯗꯤ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯦ ꯆꯨꯝꯕ ꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯃꯪꯑꯣꯏ ꯍꯥꯎꯏ ꯑꯩꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯈꯤꯕꯒꯨꯝ ꯇꯧꯈꯤꯕꯅꯤ ꯃꯗꯣ ꯃꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯦ ꯇꯨꯡꯒꯣꯜꯗꯒꯤ ꯉꯥꯒ ꯍꯨꯔꯥꯜꯂꯒ ꯇꯨꯃꯤꯟꯅꯒ ꯆꯠꯄ ꯁꯥꯗꯅ ꯑꯩ ꯇꯧꯒꯦꯕ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯗ ꯆꯠꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯈꯤ ꯁꯛꯍꯦꯟꯕꯤꯁꯨ ꯍꯥꯏꯖꯩ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯈꯣꯝꯕꯁꯨ ꯌꯥꯍꯧꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯎꯕꯗ ꯍꯥꯏ ꯊꯥꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯗ꯭ꯔꯤꯕꯁꯤꯕꯣ ꯀꯩꯒꯤꯅꯣ ꯂꯝ ꯍꯦꯜꯂꯤꯕꯁꯦ ꯊꯥꯔꯣꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯩꯅꯣ ꯑꯩ ꯉꯥ ꯐꯥꯔꯨꯕꯅꯤ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤꯅꯤ ꯏꯃꯥꯗ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯃꯤꯗꯥꯡꯗ ꯉꯥ ꯐꯥꯕ ꯆꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯉꯥ ꯐꯥꯕ ꯀꯩꯗꯧꯒꯦ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯐꯥꯎꯕꯅꯤ ꯇꯨ ꯌꯦꯡꯉꯣ ꯌꯥꯝꯗ꯭ꯔꯥ ꯈꯣꯝꯕꯁꯨ ꯌꯦꯡꯉꯤ ꯈꯨꯗꯦꯡ ꯑꯗꯨꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯣꯝꯕꯤꯔꯩꯗꯨ ꯌꯥꯝ ꯐꯤꯡꯅ ꯆꯪꯂꯛꯏ ꯊꯥꯔꯣꯗꯤ ꯇꯣꯝꯕꯤꯔꯩꯕꯨ ꯎꯕꯗ ꯃꯁꯥꯗꯨ ꯅꯤꯛꯄ ꯑꯃ ꯌꯥꯎꯔꯦ ꯇꯣꯝꯕꯤꯔꯩꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯥꯔꯣ ꯅꯪꯗꯤ ꯌꯥꯝꯅ ꯉꯟꯅ ꯌꯨꯝꯗ ꯀꯥꯔꯝꯃꯤꯅ ꯏꯆꯦ ꯉꯥ ꯈꯔ ꯐꯥꯕ ꯄꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯉꯟꯅ ꯌꯨꯝꯗ ꯀꯥꯔꯕ ꯀꯌꯥꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯉꯥ ꯍꯨꯔꯥꯟꯈꯤꯕꯗꯨ ꯅꯪ ꯅꯠꯇ꯭ꯔꯥ ꯀꯩꯅꯣꯗ ꯏꯆꯦ ꯑꯩꯉꯣꯟꯗꯒ ꯍꯤꯡꯅꯃꯩꯗ ꯅꯝꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯏꯆꯦꯒꯤ ꯉꯥꯗꯨꯕꯨ ꯀꯩꯒꯤ ꯑꯩꯗꯤ ꯍꯨꯔꯥꯟꯒꯅꯤ ꯑꯩꯅ ꯍꯤꯡ ꯇꯨꯝꯗꯃꯈꯩ ꯉꯥ ꯐꯥꯔꯒ ꯅꯪꯅ ꯍꯨꯔꯥꯟꯕ ꯇꯨꯡꯒꯣꯜ ꯇꯪꯈꯥꯏ ꯑꯃꯅꯤ ꯍꯥꯏꯕꯅꯤꯗ ꯈꯣꯝꯕ ꯃꯥꯁꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯉꯤ ꯊꯥꯔꯣ ꯅꯪꯕꯨ ꯏꯆꯦꯒꯤ ꯉꯥ ꯍꯨꯔꯥꯜꯂꯨꯕ꯭ꯔꯣ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯕꯨ ꯉꯥ ꯍꯨꯔꯥꯟꯕ ꯃꯤꯗꯧꯅ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯑꯩ ꯍꯨꯔꯥꯟꯗꯦ ꯇꯣꯝꯕꯤꯔꯩꯅ ꯀꯌꯥꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯂꯩꯃꯍꯜꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯍꯩ ꯀꯩꯗꯧꯅꯔꯦ ꯏꯅꯦ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯉꯥ ꯍꯨꯔꯥꯜꯂꯒꯅꯦ ꯂꯣꯟꯅ ꯃꯌꯨꯝꯗ ꯀꯥꯔꯒ ꯂꯩꯔꯝꯃꯤꯅꯤ ꯊꯥꯔꯣꯅ ꯍꯦꯔꯦ ꯏꯆꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯩꯕꯨ ꯉꯥꯗ ꯌꯥꯝꯅ ꯆꯣꯞꯄꯗꯧꯅ ꯑꯩꯒꯤꯁꯨ ꯉꯥ ꯐꯥꯖꯩ ꯀꯩꯅꯣ ꯅꯪ ꯅꯠꯇ꯭ꯔꯣ ꯉꯥ ꯑꯝꯇ ꯐꯥꯗꯦꯅ ꯍꯥꯏꯍꯧꯕꯗꯣ ꯍꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯐꯥꯖꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯅꯤ ꯅꯪꯅꯒꯤ ꯂꯧꯇꯥꯡꯁꯪꯅ ꯂꯥꯛꯇꯨꯅ ꯉꯥ ꯍꯨꯔꯥꯟꯈꯤꯕꯗꯣ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯌꯥꯝ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯌꯥꯝ ꯍꯥꯏꯖꯤꯟꯕꯤꯔꯛꯀꯅꯣꯕ ꯑꯩꯅꯗꯤ ꯅꯪꯕꯨ ꯏꯅꯥꯎꯃꯛꯅꯤ ꯍꯥꯏꯅ ꯀꯌꯥꯗ ꯂꯨꯅ ꯈꯜꯂꯤꯕ ꯑꯗꯨꯒ ꯅꯪꯗꯤ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯝꯂꯕ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯁꯦꯡꯅ ꯉꯥ ꯍꯨꯔꯥꯜꯂꯨꯔꯕ꯭ꯔꯣ ꯑꯩ ꯍꯨꯔꯥꯟꯗꯦꯕ ꯁꯦꯡꯅ ꯈꯨꯝꯃꯨꯅꯤ ꯅꯪꯕꯣ ꯑꯁꯦꯡꯕꯅꯤ ꯈꯨꯝꯃꯤꯁꯦ ꯃꯁꯤꯗ ꯇꯣꯝꯕꯤꯔꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯐꯩ ꯑꯉꯥꯡ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯅꯆꯤꯟ ꯊꯤꯔꯕꯅꯤꯅ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨꯅꯦ ꯂꯥꯏ ꯈꯨꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯐꯝꯗꯅꯦ ꯍꯩꯖꯔꯥꯡ ꯀꯥꯇꯤ ꯌꯦꯇꯨꯝ ꯀꯠꯇꯨꯅ ꯑꯁꯨꯝ ꯆꯨꯝꯅ ꯋꯥꯌꯦꯜꯍꯟꯒꯦꯕ ꯊꯥꯔꯣꯗꯨ ꯑꯗꯨꯝꯅ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯄꯜꯂꯛꯄꯁꯤꯗ ꯃꯁꯥꯗꯣ ꯊꯨꯛꯀꯠꯂꯤ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯃꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕꯒꯤ ꯃꯄꯨ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯦꯝꯕꯤ ꯏꯃꯥꯗ ꯋꯥꯌꯦꯜꯍꯟꯕꯒꯤ ꯐꯪꯈꯤꯕ ꯆꯩꯔꯥꯛ ꯃꯄꯨꯟꯁꯤꯗꯨꯃ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯈꯤꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯏꯆꯦꯒꯤ ꯉꯥꯗꯨꯕꯨ ꯍꯨꯔꯥꯟꯕꯅꯤ ꯇꯣ ꯑꯩꯅ ꯅꯪꯅ ꯇꯧꯔꯝꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯈꯣꯝꯕꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯍꯦꯛꯇ ꯐꯨꯏ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏ ꯈꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯎ ꯍꯥꯏꯔꯤꯁꯤꯅꯤ ꯈꯨꯗꯦꯡꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯇꯨꯡꯒꯣꯜꯗ ꯂꯣꯏꯅ ꯍꯩꯖꯤꯟꯗꯨꯅ ꯉꯥ ꯍꯨꯔꯥꯟꯕꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯉꯥꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯦꯞꯇꯅ ꯐꯨꯔꯤ ꯍꯥꯏꯌꯣ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯥ ꯅꯪ ꯍꯥ ꯅꯈꯣꯏ ꯇꯥꯆꯧ ꯑꯩ ꯇꯧꯖꯔꯔꯣꯏ ꯑꯩ ꯃꯇꯨꯡꯗ ꯈꯛ ꯇꯧꯖꯔꯔꯣꯏ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯕꯨ ꯈꯥꯝꯗꯣꯛꯏ ꯍꯧꯖꯤꯛꯇꯤ ꯐꯨꯕ ꯇꯣꯛꯂꯤ ꯊꯥꯔꯣꯅ ꯀꯞꯇꯨꯅ ꯍꯥꯏꯖꯩ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯕꯛ ꯈꯛ ꯇꯧꯖꯔꯔꯣꯏ ꯏꯃꯥ ꯑꯃꯗꯤ ꯃꯈꯣꯏ ꯇꯥꯆꯧꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯖꯔꯔꯣꯏ ꯅꯪ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤꯅ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯟꯕꯅꯤ ꯅꯪꯁꯦ ꯑꯩ ꯂꯥꯟꯖꯔꯦ ꯂꯩꯃꯍꯜꯅ ꯌꯥꯔꯦ ꯇꯣꯛꯂꯣ ꯂꯦꯞꯂꯣ ꯆꯩꯅꯥ ꯐꯪꯂꯦ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ
ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯔꯣꯏꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯟꯈ꯭ꯔꯦ꯫ ꯉꯥ ꯐꯥꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤꯔꯩꯒꯤ ꯃꯐꯝꯗꯗꯤ ꯊꯔꯣ ꯑꯁꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯨꯡꯁꯤꯕ ꯉꯝꯗ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯔꯕ ꯅꯨꯄꯥ 3 ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ 3ꯒꯤ ꯃꯃꯤꯡꯅ ꯇꯌꯥꯜ, ꯂꯨꯍꯦꯟ ꯑꯃꯗꯤ ꯄꯣꯏꯔꯩ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ 3ꯁꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯃꯟꯕꯅ ꯊꯕꯛ ꯐꯅꯁꯨ ꯅꯣꯝꯗꯨꯅꯁꯨ ꯑꯋꯥꯠ ꯑꯄꯥꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯃꯔꯝꯅ ꯃꯈꯣꯏꯅ ꯁꯦꯜ ꯐꯅ ꯇꯥꯟꯗꯨꯅꯁꯨ ꯀꯣꯟꯅꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯈꯥꯡꯂꯗꯨꯅ ꯀꯨꯏꯅ ꯂꯩꯔꯛꯂꯒ ꯅꯣꯡꯃꯗꯤ ꯃꯇꯥꯎ 3ꯗꯨ ꯀꯔꯤ ꯀꯔꯝ ꯇꯧꯅ ꯁꯦꯜ ꯇꯥꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ 3ꯒꯤ ꯃꯔꯛꯇꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯄꯣꯏꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯑꯩꯈꯣꯏ 3 ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯁꯨꯅꯕ ꯈꯟꯅꯁꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯑꯕꯗꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯊꯥꯖꯗ꯭ꯔꯦ." "ꯆꯨꯝꯃꯤ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯊꯕꯛꯀ ꯈꯨꯠꯁꯨꯃꯟꯒ ꯏꯆꯥꯟ ꯆꯥꯟꯅꯗꯦ꯫ ꯊꯕꯛꯅ ꯏꯔꯨ ꯏꯄꯥꯡꯒꯜ ꯇꯦꯛꯄ ꯃꯈꯩ ꯃꯁꯨꯕ, ꯑꯗꯨꯒ ꯈꯨꯠꯁꯨꯃꯜꯅ ꯈꯖꯤꯛ ꯈꯛꯇ." ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯨꯍꯦꯟꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯒ ꯇꯌꯥꯜꯁꯨ ꯈꯨꯝꯂꯛꯏ, "ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯑꯩꯗꯤ ꯊꯕꯛꯁꯦ ꯁꯨꯛꯁꯨ ꯁꯨꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯁꯦꯜ ꯄꯥꯏꯗꯕꯁꯤꯗ ꯑꯁꯨꯝ ꯁꯨꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯅ ꯁꯦꯜꯒ ꯄꯥꯏꯔꯝꯂꯕꯗꯤꯕ ꯑꯩꯗꯤ ꯊꯕꯛ ꯑꯝꯇ ꯁꯨꯕꯤꯔꯣꯏ, ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ 3ꯗꯨ ꯑꯃꯨꯛ ꯅꯣꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯄꯣꯏꯔꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ ꯏꯇꯥꯎ, ꯂꯩꯔꯦ, ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝꯗꯤ ꯂꯩꯔꯦ꯫ ꯃꯁꯤ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯁꯦꯜ ꯊꯨꯝ ꯈꯔꯗꯤ ꯐꯪꯒꯅꯤ ꯈꯜꯂꯤ." ꯂꯨꯍꯦꯟꯁꯨ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯀꯔꯝ ꯄꯥꯝꯕꯩꯅꯣ ꯏꯇꯥꯎ ꯄꯣꯏꯔꯩ, ꯍꯥꯏꯌꯨ ꯇꯥꯁꯤ." "ꯏꯇꯥꯎ, ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯤꯡꯈꯩ ꯄꯥꯡꯅ ꯈꯔ ꯆꯠꯂꯒ ꯆꯤꯡꯈꯣꯡ ꯑꯃꯗ ꯑꯍꯥꯡꯕ ꯂꯝꯖꯥꯎ ꯑꯃ ꯂꯩꯔꯤꯕꯗꯣ, ꯃꯗꯨꯗ ꯏꯇꯥꯎ ꯑꯩꯈꯣꯏ 3 ꯆꯪꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ, ꯍꯩ ꯔꯥ ꯀꯌꯥ ꯃꯔꯨꯝ ꯊꯥꯔꯁꯤ꯫ ꯑꯩꯈꯣꯏ 3 ꯆꯪꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯥꯖꯩ." ꯈꯔ ꯀꯥꯇꯟ ꯁꯨꯕ ꯇꯌꯥꯜꯗꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ, ꯃꯗꯨ ꯇꯧꯗꯤ ꯇꯧꯁꯤꯕꯨ ꯀꯌꯥꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗꯦꯗ꯫ ꯏꯟꯁꯥꯡ ꯅꯥꯄꯤ, ꯍꯩ ꯔꯥꯗꯨꯕꯨ ꯀꯅꯥ ꯂꯩꯕꯤꯗꯣꯏꯅꯣ? ꯀꯩꯊꯦꯜꯅꯦꯅ ꯌꯥꯝ ꯆꯥꯎꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ." ꯄꯣꯏꯔꯩꯅ, "ꯏꯇꯥꯎ ꯇꯌꯥꯜ, ꯑꯗꯨꯒꯤꯗꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯐꯠꯇꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯕꯁꯨ ꯍꯧꯗꯕ ꯈꯨꯜ ꯈꯔ ꯂꯩꯔꯤꯕꯁꯤꯗꯤ, ꯃꯗꯨꯅ ꯑꯩꯈꯣꯏꯅꯅꯦ ꯑꯍꯣꯡꯕ ꯃꯃꯜꯗ ꯊꯥꯔꯕꯗꯤ ꯁꯣꯏꯗ ꯂꯧꯈꯤꯅꯤ ꯏꯇꯥꯎ꯫ ꯍꯣꯏ, ꯑꯣꯏꯔꯣꯏ ꯈꯜꯂꯕꯁꯨ ꯑꯃꯨꯛꯇꯪ ꯊꯕꯛꯇ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯤ ꯌꯥꯏꯗꯅ." ꯂꯨꯍꯦꯟꯁꯨ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯈꯜꯂ ꯃꯇꯨꯡ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ ꯄꯣꯏꯔꯩ, ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛ ꯇꯧꯔꯁꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯃꯐꯝꯗꯨꯗ." "ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗꯣ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯏꯇꯥꯎ ꯇꯌꯥꯜ, ꯅꯪꯕꯨ ꯌꯥꯅꯤꯡꯂꯕ꯭ꯔꯣ?" ꯇꯌꯥꯜ ꯐꯅ ꯁꯨꯅꯤꯡꯗ꯭ꯔꯕꯁꯨ ꯁꯦꯜ ꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯌꯥꯔꯛꯂꯝꯃꯤ, "ꯍꯣꯏ ꯍꯣꯏ, ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯏꯇꯥꯎ." ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯇꯥꯎ 3ꯗꯨ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯊꯥꯡꯖꯧ ꯄꯥꯏꯔꯗꯨꯅ ꯍꯥꯏꯅꯈꯤꯕ ꯑꯍꯥꯡꯕ ꯂꯝꯖꯥꯎ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯌꯧꯔꯕꯗ ꯄꯣꯏꯔꯩ ꯂꯝꯖꯥꯎ ꯂꯝꯍꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯂꯝ ꯑꯁꯤ ꯐꯅꯗꯤ ꯄꯥꯛ ꯆꯥꯎꯔꯤ, ꯑꯗꯨꯅ ꯄꯟꯊꯔꯣꯏꯁꯦ, ꯍꯦꯛꯇ ꯂꯩꯕꯥꯛ ꯇꯧꯕꯁꯦ ꯍꯧꯖꯤꯜꯂꯁꯤ ꯏꯇꯥꯎ." ꯍꯥꯏꯗꯨꯅ 3ꯗꯨ ꯂꯩꯕꯥꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯔꯩꯄꯥꯛꯇꯅꯤ ꯑꯍꯥꯡꯕ ꯃꯥꯂꯪꯄꯥꯜ ꯑꯃꯗ ꯂꯥꯏꯔꯦꯝꯕꯤ ꯃꯈꯣꯏ 3 ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯅꯣꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯂꯥꯏꯔꯩꯄꯥꯛꯀꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯉꯥꯛꯇ ꯁꯥꯠꯄ ꯄꯥꯠ ꯑꯗꯨꯗ 3ꯃꯛ ꯄꯥꯏꯊꯔꯛꯇꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ, "ꯏꯇꯥ ꯁꯅꯔꯤꯛ, ꯅꯇꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯂꯩꯔꯩꯄꯥꯛ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯕꯨ ꯂꯩꯔꯛꯄꯒꯤꯔ ꯑꯇꯣꯞꯄ ꯑꯅꯧꯕ ꯃꯥꯂꯪꯄꯥꯜ ꯑꯃꯗ ꯀꯣꯏꯕꯕꯨ ꯆꯠꯅꯤꯡꯉꯤ ꯏꯇꯥ." "ꯍꯥ ꯏꯇꯥ ꯍꯤꯌꯥꯏꯅꯣ, ꯅꯇꯥ ꯑꯩꯍꯥꯛꯁꯨ ꯆꯠꯅꯤꯡꯉꯤ꯫ ꯀꯔꯝꯕ ꯃꯥꯂꯪꯄꯥꯜꯗꯕꯨ ꯆꯠꯁꯤꯒꯦ ꯏꯇꯥ?" ꯃꯇꯥ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯌꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯔꯦꯝꯕꯤ ꯆꯦꯡꯂꯩꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯔꯣꯏ ꯑꯅꯤꯃꯛ ꯃꯥꯂꯦꯝ ꯇꯥꯏꯕꯪꯗ ꯀꯨꯝꯗꯨꯅ ꯇꯥꯏꯕꯪꯒꯤ ꯐꯖꯕꯕꯨ ꯃꯌꯦꯡꯕ ꯑꯣꯏꯅ ꯑꯋꯥ ꯄꯔꯦꯡ ꯅꯪꯂꯕ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯁꯤꯗꯣ ꯏꯇꯥꯔꯣꯏ꯫ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯉꯥꯏꯍꯥꯛꯄꯨ ꯃꯌꯥꯎꯔꯨꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ ꯏꯇꯥ?" "ꯏꯇꯥ ꯆꯦꯡꯂꯩꯃ, ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯕꯗꯤ ꯋꯥꯡꯂꯦꯟ ꯃꯇꯝ ꯀꯨꯏꯅ ꯂꯩꯊꯣꯛꯄꯗꯤ ꯃꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯈꯔꯒꯤ ꯑꯣꯏꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩꯕꯨ ꯃꯌꯥꯎꯕꯗꯤ ꯅꯇꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯁꯨ ꯈꯣꯡꯗꯣꯏꯖꯅꯤꯡꯉꯤ꯫ ꯏꯇꯥ ꯁꯅꯔꯤꯛ, ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥ?" "ꯏꯇꯥꯔꯣꯏ ꯑꯅꯤꯃꯛ, ꯅꯇꯥ ꯑꯩꯁꯨ ꯍꯣꯏ ꯌꯥꯖꯔꯦ, ꯇꯥꯏꯕꯪ ꯃꯥꯂꯦꯝꯗꯕꯨ ꯀꯨꯝꯂꯨꯔꯁꯤ ꯏꯇꯥ."
ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯗꯨ ꯂꯥꯏꯔꯤꯄꯥꯛꯇꯒꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯗꯨꯅ ꯂꯥꯛꯄꯕꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯌꯧꯔꯕꯗ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯏꯇꯥ ꯅꯪꯕꯨ ꯆꯦꯡꯂꯩꯃ, ꯏꯇꯥ ꯁꯅꯔꯤꯛ ꯌꯦꯡꯉꯣ, ꯂꯣꯏꯕꯤꯁꯤꯡꯒꯤ ꯍꯩꯅꯝ ꯂꯩꯅꯝꯂꯛꯇ ꯄꯨꯝꯕꯤ ꯆꯦꯛꯂꯥ ꯀꯌꯥꯅ ꯅꯨꯡꯁꯤ ꯋꯥꯔꯤꯕꯨ ꯁꯥꯗꯨꯅ ꯀꯣꯏ ꯄꯥꯏ ꯄꯥꯏꯅ ꯁꯥꯟꯅꯔꯤꯕꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯌꯦꯡꯉꯨꯅꯤ ꯏꯇꯥꯔꯣꯏ, ꯏꯇꯥ ꯍꯤꯌꯥꯏꯅꯨ, ꯏꯇꯥ ꯁꯅꯔꯤꯛ, ꯂꯣꯏꯕꯤꯁꯤꯡꯒꯤ ꯆꯤꯡꯂꯩꯕꯥꯛ ꯄꯥꯃꯦꯜ ꯊꯛꯇ ꯁꯥꯠꯆꯕꯤ, ꯀꯣꯔꯣꯡ ꯃꯩꯁꯥ ꯂꯥꯡꯕꯗ ꯁꯤꯡꯉꯦ ꯂꯩꯁꯛ ꯍꯦꯜꯂꯤꯕꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯨꯔꯥ ꯄꯥꯈꯪ ꯀꯌꯥꯅ ꯅꯨꯡꯁꯤ ꯈꯨꯗꯣꯜꯕꯨ ꯇꯝꯅ ꯂꯩ꯫ ꯁꯤꯡꯉꯦꯜ ꯎꯊꯝꯕꯥꯜ ꯃꯥꯅ ꯂꯩꯅꯥ ꯆꯣꯏꯗ ꯁꯥꯠꯄꯗꯤ ꯅꯤꯡꯊꯤꯖꯩꯗ ꯏꯇꯥ꯫ ꯏꯇꯥ ꯆꯦꯡꯂꯩꯃ, ꯏꯇꯥ ꯍꯤꯌꯥꯏꯅꯨ, ꯅꯇꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯊꯦꯛꯅ ꯈꯣꯏꯅ ꯆꯤꯡꯖꯥꯎ ꯂꯥꯟꯅꯕꯨ ꯆꯦꯜꯂꯤꯕꯤ ꯂꯥꯏꯖ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯥꯏꯖ ꯏꯄꯥꯜꯕꯨ ꯂꯥꯡꯅꯤꯡꯂꯤ꯫ ꯂꯣꯏꯕꯤꯁꯤꯡ ꯑꯁꯤꯒꯤ ꯆꯤꯡꯈꯣꯡ ꯇꯝꯅ ꯀꯨꯝꯂꯁꯤꯗꯣ ꯏꯇꯥ꯫ ꯂꯥꯛꯑꯣ ꯏꯇꯥ, ꯀꯨꯝꯂꯁꯤ꯫ ꯃꯄꯨ ꯃꯥꯒꯤ ꯐꯖꯔ ꯈꯨꯠꯁꯦꯝꯕꯨ ꯌꯦꯡꯂꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯆꯥꯎꯔꯕ ꯂꯣꯏꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯀꯨꯝꯊꯔꯛꯂꯕꯗ ꯇꯝꯕ ꯅꯨꯄꯥ ꯑꯍꯨꯝꯅ ꯂꯩꯕꯥꯛ ꯇꯦꯝꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥ ꯆꯦꯡꯂꯩꯃ, ꯏꯇꯥ ꯁꯅꯔꯤꯛ, ꯇꯥꯏꯕꯪ ꯏꯁꯤꯡ ꯑꯁꯦ ꯁꯤꯂꯝ ꯁꯤꯟꯊꯥꯕꯨ ꯄꯥꯡꯂꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ, ꯌꯦꯡꯉꯨꯅꯤ ꯏꯇꯥ꯫ ꯂꯥꯏꯔꯦꯝꯕꯤ ꯁꯅꯔꯤꯛꯁꯨ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯔꯣꯏ ꯑꯅꯤꯃꯛ, ꯇꯝꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯆꯥꯡꯌꯦꯡꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯕꯒꯤ ꯏꯇꯥ? ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯆꯥꯟꯕꯤ ꯍꯩꯕ ꯀꯅꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯋꯥꯠ ꯑꯄꯥꯕꯨ ꯂꯩꯇꯕ ꯊꯧꯖꯥꯟꯕꯤꯁꯤꯗꯣ꯫ ꯃꯁꯥꯒꯤ ꯊꯋꯥꯏ ꯈꯟꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯒꯤ ꯍꯧꯅꯁꯥ ꯑꯍꯦꯟꯕꯗ ꯃꯄꯥꯝꯕ ꯁꯨꯅꯤꯡꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯁꯤ ꯏꯇꯥ꯫ ꯂꯥꯏꯔꯦꯝꯕꯤ ꯁꯅꯔꯤꯛꯀꯤ ꯌꯥꯋꯥ ꯇꯥꯔꯒ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯥꯔꯣꯏ ꯑꯅꯤꯃꯛ, ꯃꯗꯨꯅꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯄꯥꯝꯕꯁꯨ ꯂꯥꯛꯑꯣ ꯏꯇꯥꯔꯣꯏ ꯑꯅꯤꯃꯛ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯇꯝꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯆꯥꯡꯌꯦꯡꯂꯁꯤ ꯏꯇꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯦꯡꯂꯤꯉꯩ ꯁꯣꯝꯗꯅ ꯄꯣꯏꯔꯩ, ꯂꯨꯍꯦꯟ ꯑꯃꯗꯤ ꯇꯌꯥꯜ ꯂꯩꯕꯥꯛ ꯑꯁꯨꯝ ꯇꯦꯝꯊꯣꯛꯂꯛꯄꯗ ꯈꯪꯍꯧꯗꯅ ꯄꯣꯏꯔꯩꯒꯤ ꯌꯣꯠꯄꯥꯛ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯇꯥꯎꯆꯥ, ꯀꯔꯤꯅꯣ ꯃꯁꯤꯗꯤ? ꯏꯇꯥꯎ ꯄꯣꯏꯔꯩ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯌꯥꯜ ꯑꯃꯗꯤ ꯂꯨꯍꯦꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯖꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯆꯥꯎꯔꯕ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯄꯥꯏꯔꯛꯂꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯁꯅꯔꯤꯛꯅ, ꯍꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯇꯝꯕ ꯑꯣꯏꯕ ꯅꯈꯣꯏꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟꯕ ꯁꯦꯝꯁꯤꯗꯣ꯫ ꯅꯈꯣꯏꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯐꯝꯐꯥꯛꯊꯛ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯅꯨꯔꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯁꯈꯥꯏ ꯑꯃꯕꯨ ꯑꯣꯏꯖꯒꯦ꯫ ꯅꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁꯅꯥ ꯑꯗꯣ ꯑꯇꯩ ꯀꯩꯗꯒꯤꯁꯨ ꯅꯠꯇꯦꯗꯣ, ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯄꯣꯏꯔꯩ, ꯂꯨꯍꯦꯟ ꯑꯃꯗꯤ ꯇꯌꯥꯜ ꯂꯥꯏꯔꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯎꯕꯗ ꯈꯨꯔꯨ ꯂꯩꯄꯥꯛ ꯇꯥꯗꯨꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯅ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯄꯪꯕ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕꯤꯒꯅꯨ꯫ ꯈꯣꯌꯨꯝ ꯅꯇꯤꯛ ꯆꯥꯎꯕꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯀꯔꯝꯅꯗꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯔꯁꯤꯒꯦ? ꯄꯥꯡꯖꯗ꯭ꯔꯕ ꯅꯅꯥꯏ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯌꯥꯋꯥꯗꯤ ꯀꯔꯝꯅꯕꯨ ꯍꯣꯌꯥꯔꯁꯤꯒꯦ ꯏꯃꯥ? ꯄꯣꯏꯔꯩꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯂꯥꯏꯔꯦꯝꯕꯤ ꯆꯦꯡꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯇꯥꯂꯣꯏꯕꯨ ꯑꯣꯏꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯁꯥꯌꯣꯟꯗꯨꯅ ꯑꯣꯏꯒꯤ ꯂꯝꯗꯥꯡꯕꯨ ꯃꯪꯑꯣꯏꯒꯗꯕ ꯃꯔꯝꯅ ꯆꯤꯡꯅ ꯄꯔꯦꯡ ꯊꯥꯗꯣꯛꯂꯨ, ꯅꯨꯡꯉꯥꯏꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯊꯧꯖꯥꯜ ꯄꯨꯕꯤꯒꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯒꯤ ꯋꯥ ꯇꯥꯕꯗ ꯂꯨꯍꯦꯟ, ꯇꯌꯥꯜ ꯑꯅꯤꯗꯤ ꯍꯔꯥꯎꯃꯟꯕꯅ ꯑꯁꯨꯝꯅ ꯁꯠ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯂꯨꯍꯦꯟꯅ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯂꯥꯏꯔꯦꯝꯕꯤ ꯅꯍꯥꯛꯄꯨ ꯇꯥꯂꯣꯏꯁꯤꯡꯅ ꯆꯟꯕꯗꯤ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯃꯍꯩꯌꯥꯜꯂꯦ ꯈꯟꯖꯒꯦ꯫ ꯇꯣꯜꯂꯕ ꯅꯅꯥꯏꯒꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡꯕꯨ ꯁꯥꯌꯣꯟꯕꯤꯗꯨꯅ ꯑꯣꯏꯕꯤꯔꯣ, ꯑꯣꯏꯕꯤꯔꯣ ꯏꯃꯥ꯫ ꯂꯨꯍꯦꯟ ꯃꯥꯒꯤ ꯋꯥ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯀꯗꯥꯏ, ꯅꯈꯣꯏꯅ ꯐꯪꯈꯤꯕ ꯁꯅꯥ ꯑꯗꯣ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯤꯟꯅꯔꯣ꯫ ꯁꯅꯥ ꯑꯗꯨꯕꯨ ꯑꯍꯨꯝ ꯊꯣꯛꯍꯟꯗꯨꯅ ꯍꯌꯦꯡ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯗ ꯄꯤꯔꯒꯦ꯫ ꯉꯁꯤꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯅꯪꯒꯤ ꯇꯥꯂꯣꯏ ꯃꯪꯑꯣꯏꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯅ ꯑꯆꯝꯕ ꯇꯥꯏꯕꯪ ꯆꯅꯨ ꯅꯤꯉꯣꯜ ꯑꯣꯏꯅꯕꯨ ꯁꯥꯌꯣꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡꯕꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯐꯪꯂꯕꯗꯨꯗꯗꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯃꯥꯒꯤ ꯃꯔꯥꯜꯌꯥꯏꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯒꯤ ꯌꯨꯝꯗꯅꯤ ꯄꯣꯏꯔꯩ, ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ,
ꯇꯣꯜꯂꯕ ꯅꯅꯥꯏꯒꯤ ꯁꯪꯒꯥꯏꯗꯤ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯑꯋꯥꯠ ꯑꯄꯥꯇꯅ ꯊꯟꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯑꯋꯥꯠꯄꯇꯅ ꯊꯜꯂꯕ ꯂꯥꯏꯔꯕ ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯂꯥꯏꯔꯦꯝꯕꯤ ꯁꯦꯡꯂꯩꯃ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯥꯕꯤ ꯏꯁꯥꯕꯤ ꯅꯪꯅ ꯏꯐꯝꯗ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯀꯧꯕꯤꯔꯒꯅꯨ ꯏꯁꯥꯅ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯌꯨ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅꯕꯨ ꯁꯩꯍꯣꯜꯂꯕꯅꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕꯤꯌꯨ ꯑꯩꯕꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯟꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯔꯣ ꯏꯁꯥꯕꯤ ꯏꯁꯥꯅꯣ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗꯤ ꯆꯦꯡ ꯈꯔ ꯈꯖꯤꯛꯀ ꯑꯂꯨ ꯍꯩꯔꯨ ꯈꯔꯒ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯏꯁꯥꯅꯧ ꯅꯪꯕꯨ 18 ꯂꯨꯀꯣꯏ ꯂꯥꯡꯅꯅꯕ ꯃꯆꯜ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯁꯥꯅꯧ ꯆꯤꯡꯂꯩꯃ ꯄꯣꯏꯔꯩꯒꯤ ꯋꯥ ꯇꯥꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯂꯝꯃꯤ ꯏꯁꯥꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ 18 ꯂꯥꯡꯗꯨꯅ ꯆꯥꯕ ꯀꯔꯤꯁꯨ ꯀꯂꯛꯆꯗꯦ ꯀꯂꯛ ꯈꯝꯕꯟꯕ ꯌꯥꯎꯗꯕ ꯆꯥꯟꯕꯤ ꯍꯩꯕ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯗꯨꯇꯕꯨꯅꯤ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯅ ꯄꯥꯝꯖꯕ ꯇꯔꯥ ꯆꯥꯛꯄ ꯊꯣꯡꯂꯨꯈꯤꯒꯤ ꯏꯁꯥꯕꯤ ꯏꯁꯥꯕꯤꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯩꯃ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯄꯣꯏꯔꯩꯁꯨ ꯆꯤꯡꯂꯩꯃ ꯃꯥꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯥ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯤꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯅꯣꯡꯗꯝꯈꯣ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯆꯤꯡꯂꯩꯃꯁꯨ ꯑꯔꯩꯕ ꯏꯟꯁꯥꯡ ꯈꯔ ꯑꯗꯨꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯑꯃ ꯁꯦꯝꯂꯝꯃꯤ ꯁꯣꯝꯗꯅ ꯂꯨꯍꯦꯟ ꯇꯌꯥꯜꯗꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯊꯝꯕ ꯁꯦꯜꯌꯦꯛ ꯀꯥꯏꯊꯣꯛꯇꯨꯅ ꯂꯦꯝꯂꯩ ꯉꯥꯔꯝ ꯂꯥꯡꯗꯨꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯁꯦꯝꯗꯨꯅ ꯇꯔꯥ ꯆꯥꯛꯂꯦꯟ ꯆꯥꯔꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠꯅ ꯂꯥꯛꯂꯕꯗ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯄꯨꯗꯨꯅ ꯉꯔꯥꯡ ꯇꯦꯝꯊꯣꯛꯂꯝꯕ ꯆꯤꯡꯌꯥꯒꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯄꯨꯟꯕꯒꯤ ꯊꯧꯒꯥꯏ ꯑꯣꯏꯕꯅ ꯈꯪꯍꯧꯗꯦ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯅ ꯍꯩꯔꯥ ꯃꯔꯨ ꯍꯨꯟꯈ꯭ꯔꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯆꯥꯔ ꯁꯨꯅ ꯊꯥꯈ꯭ꯔꯦ ꯅꯨꯄꯥ ꯑꯣꯏꯕ ꯑꯍꯨꯝꯅ ꯁꯃꯜ ꯁꯌꯥ ꯈꯥꯖꯤꯟꯈ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤꯅ ꯍꯨꯟꯕ ꯆꯥꯔ ꯑꯣꯏꯕꯅ ꯋꯥꯡꯂꯦꯟ ꯃꯇꯝ ꯀꯨꯏꯗꯅ ꯃꯍꯩ ꯃꯔꯣꯡ ꯄꯥꯜꯂꯛꯂꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯒꯥ ꯐꯟꯅ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯄꯣꯏꯔꯩꯅ ꯏꯇꯥꯎ ꯑꯅꯤꯃꯛ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯃꯔꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯔꯕꯅꯤꯅ ꯎꯍꯩꯁꯤꯡ ꯑꯁꯦ ꯂꯣꯛꯂꯁꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥꯁꯨ ꯍꯦꯛꯂꯁꯤ ꯑꯗꯨꯒ ꯁꯅꯥ ꯀꯩꯊꯦꯜꯗꯕꯨ ꯌꯣꯜꯂꯁꯤ ꯇꯌꯥꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏꯅꯤ ꯇꯥꯎ ꯑꯩꯗꯤ ꯅꯍꯥꯟꯅꯕꯨ ꯍꯦꯛꯅꯤꯡꯂꯕꯅꯤ ꯁꯦꯜꯅꯒ ꯂꯩꯇꯕꯅꯤ ꯀꯨꯏꯔꯦ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯦ ꯆꯥꯎꯕ ꯉꯥꯏꯔꯛꯂꯤꯕꯁꯤ ꯂꯨꯍꯦꯟꯅ ꯐꯔꯦ ꯇꯥꯎ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯣꯔꯧ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯠꯇꯨꯅ ꯍꯦꯛꯇ ꯂꯣꯛꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯇꯥꯂꯣꯏ ꯄꯨꯔꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯍꯦꯛꯂꯝꯃꯤ ꯂꯣꯛꯂꯝꯃꯤ ꯎꯍꯩ ꯋꯥꯍꯩ ꯂꯣꯛꯅ ꯂꯣꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯅ ꯑꯁꯨꯝ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯆꯤꯡꯂꯩꯃꯅ ꯏꯁꯥꯕꯤ ꯃꯍꯩ ꯃꯔꯣꯡ ꯀꯌꯥꯁꯦ ꯏꯇꯥꯔꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯇꯨꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯈꯤꯒꯦ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯅ ꯌꯣꯜꯂꯕꯗꯤ ꯄꯣꯠꯁꯤꯠꯄꯨ ꯐꯒꯅꯤ ꯂꯥꯏꯔꯦꯝꯕꯤ ꯆꯤꯡꯂꯩꯃꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯁꯅꯔꯤꯛꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯆꯨꯝꯃꯤ ꯏꯇꯥ ꯏꯁꯥꯕꯤ ꯃꯈꯣꯏꯅ ꯆꯠꯇꯨꯅꯕ ꯌꯣꯜꯂꯕꯗꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯦ ꯃꯁꯤꯕꯨ ꯂꯦꯡꯗ ꯍꯜꯂꯛꯄ꯭ꯔꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯤꯆꯥꯟ ꯃꯤꯒꯧꯕꯨ ꯍꯩꯇ꯭ꯔꯤꯕ ꯅꯥꯄꯜ ꯑꯃꯕꯨ ꯀꯥꯔꯤꯕ꯭ꯔꯥ ꯃꯈꯣꯏꯅ ꯌꯣꯜꯂꯕꯗꯤ ꯃꯍꯩ ꯃꯔꯣꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥꯁꯦ ꯈꯨꯏꯗꯅ ꯃꯥꯡꯕ ꯁꯣꯏꯔꯣꯏ ꯌꯥꯏꯅꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯕꯅꯤ ꯏꯇꯥ ꯂꯂꯣꯟ ꯏꯇꯤꯛꯄ ꯃꯇꯝꯗ ꯅꯥꯄꯜ ꯂꯝꯃꯥꯡ ꯊꯥꯔꯕꯗꯤ ꯁꯦꯟꯗꯣꯡ ꯐꯪꯕ ꯍꯧꯅꯗꯦ ꯃꯥꯡꯂꯒꯗ ꯇꯣꯛꯀꯅꯤ ꯄꯣꯠꯁꯤꯠꯁꯨ ꯐꯔꯣꯏ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯛꯄ ꯌꯥꯎꯗ ꯂꯨꯛꯃꯩ ꯄꯥꯜꯂꯕꯗꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯆꯥꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯑꯆꯨꯝꯕꯅꯤ ꯏꯇꯥ ꯍꯤꯌꯥꯏꯅꯨ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯄꯣꯏꯔꯩꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯁꯥꯅꯧ ꯅꯇꯥꯔꯣꯏ ꯅꯈꯣꯏ ꯑꯍꯨꯝ ꯆꯠꯇꯨꯅ ꯂꯨꯛꯃꯩ ꯍꯥꯡꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯦ ꯌꯣꯜꯂꯨꯔꯣ ꯃꯔꯨꯞ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯑꯅꯧꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯅꯅꯕ ꯏꯪꯈꯣꯜꯁꯦ ꯑꯃꯨꯛ ꯁꯦꯝꯂꯝꯂꯒꯦ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯇꯌꯥꯜ ꯑꯇꯟꯕ ꯄꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁ ꯏꯇꯥꯎ ꯍꯌꯦꯡ ꯁꯦꯝꯕꯁꯤꯗ ꯋꯥꯔꯦꯃꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯅꯤꯡꯉꯩꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯂꯣꯏꯁꯤꯡꯅ ꯏꯟꯁꯥꯡ ꯌꯣꯜꯂꯛꯄꯒꯤ ꯁꯦꯜ ꯐꯪꯒꯗꯣꯏꯁꯤꯗꯤ ꯃꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯀꯩꯗꯧꯒꯦ ꯃꯇꯝ ꯈꯔ ꯄꯣꯊꯥꯗꯨꯅ ꯑꯃꯨꯛ ꯂꯩꯈꯤꯁꯦ ꯌꯣꯠꯄꯥꯛ ꯍꯥꯏꯒꯠ ꯍꯩꯗꯥ ꯇꯧꯗꯨꯅꯅꯦ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯁꯌꯦꯡꯒꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯤ ꯅꯥꯔꯦ ꯂꯣꯏꯅ ꯀꯣꯟꯅ ꯑꯃꯨꯛ ꯁꯨꯔꯁꯦꯕ ꯊꯕꯛꯇꯣ ꯂꯨꯍꯦꯟꯁꯨ ꯇꯌꯥꯜꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯉꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏꯗꯩ ꯇꯥꯎꯄꯣꯏꯔꯦ ꯉꯁꯤꯒꯤ ꯇꯣꯛꯑꯁꯤꯗ ꯁꯦꯜꯁꯨ ꯐꯪꯂꯗꯕ ꯃꯔꯩꯔꯕꯁꯤꯗ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯊꯕꯛ ꯁꯨꯗꯣꯏꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯇꯥꯂꯣꯏꯁꯤꯡꯁꯦ
ꯑꯁꯨꯝꯕ ꯇꯥꯏꯕꯪ ꯃꯤꯁꯨꯝꯇ ꯅꯠꯇꯦ ꯂꯩꯔꯦꯝꯕꯤ ꯉꯥꯛꯇꯅꯤ ꯅꯪꯉꯩꯁꯦ ꯂꯥꯏꯕꯛꯇ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯇꯥꯎ ꯋꯥꯔꯣꯅ ꯀꯩꯗꯧꯔꯒꯦ ꯇꯌꯥꯜ ꯑꯃꯗꯤ ꯂꯨꯍꯦꯟꯒꯤ ꯋꯥ ꯇꯥꯕꯗ ꯂꯩꯔꯦꯝꯕꯤ ꯑꯍꯨꯝꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯛꯏ ꯄꯣꯏꯔꯩꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯐꯔꯦ ꯏꯇꯥꯎ ꯑꯅꯤ ꯄꯣꯊꯥꯒꯦ ꯍꯥꯏꯔꯕꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯝꯂꯣ ꯑꯩ ꯊꯕꯛ ꯈꯔꯁꯦ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯁꯦꯜ ꯐꯪꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡꯒꯤ ꯈꯟꯗ ꯉꯁꯤ ꯈꯛꯇꯃꯛ ꯅꯨꯡꯉꯥꯏꯊꯣꯛꯂꯕꯗꯤ ꯇꯨꯡꯗ ꯑꯋꯥꯕꯅ ꯂꯥꯡꯒꯣꯏ ꯆꯟꯒꯅꯤ ꯏꯇꯥꯎ ꯇꯌꯥꯜ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯄꯣꯏꯔꯩ ꯍꯌꯦꯡ ꯁꯤꯒꯅꯤ ꯉꯁꯤ ꯁꯤꯒꯅꯤ ꯈꯪꯗꯕ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡꯒꯤꯗ ꯈꯜꯂꯒ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯁꯤꯗꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯑꯩ ꯊꯕꯛ ꯑꯃꯇ ꯁꯨꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯈꯔꯁꯨꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯂꯨꯍꯦꯟꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯇꯌꯥꯜ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯗꯣꯏꯅꯤ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯑꯣꯏꯒꯤ ꯂꯝꯗꯥꯡꯁꯨ ꯂꯩꯔꯦꯝꯕꯤ ꯑꯃꯃꯝ ꯄꯤꯕꯤꯔꯦ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯗꯣ ꯂꯩꯔꯣꯏꯗꯕ ꯃꯄꯣꯛꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯀꯥꯟꯅꯗꯦꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯈꯟꯁꯤ ꯍꯥꯏꯅꯔꯤꯕ ꯄꯨꯝꯕ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕ ꯂꯩꯔꯦꯝꯕꯤ ꯑꯍꯨꯝꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯤꯌꯥꯏꯅꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯁꯥꯕꯤ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯁꯅꯥ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯂꯩꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯁꯅꯥ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯇꯌꯥꯜ ꯑꯃꯗꯤ ꯂꯨꯍꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯆꯠꯅꯈ꯭ꯔꯕꯗ ꯃꯌꯨꯝ ꯃꯔꯥꯜꯌꯥꯏꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯄꯣꯏꯔꯩ ꯃꯥꯗꯤ ꯃꯌꯨꯝꯗ ꯍꯟꯗ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯁꯨꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯦꯝꯕꯤ ꯑꯍꯨꯝꯅ ꯂꯨꯛꯃꯩ ꯄꯥꯜꯂꯕꯗ ꯃꯤꯀꯨꯞ ꯐꯥꯗ ꯃꯍꯩ ꯃꯔꯣꯡ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤꯠꯂꯝꯃꯤ ꯄꯣꯠ ꯌꯣꯜꯂꯨꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨ ꯂꯩꯔꯦꯝꯕꯤ ꯑꯍꯨꯝꯅ ꯁꯔꯨꯛ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂ ꯃꯇꯨꯡ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯁꯦꯜ ꯑꯗꯨ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯂꯕ ꯁꯦꯜ ꯄꯨꯔꯛꯂꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯔꯥꯜꯌꯥꯏ ꯇꯝꯅ ꯑꯃꯨꯛ ꯍꯟꯅꯔꯛꯂꯤ ꯁꯣꯝꯗꯅ ꯇꯌꯥꯜ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯃꯗꯨꯝ ꯑꯁꯨꯝ ꯉꯥꯡꯂꯤ ꯉꯁꯤꯗꯤ ꯁꯦꯜ ꯐꯪꯂꯅꯤ ꯅꯨꯡꯉꯥꯏꯔꯦ ꯀꯥꯟꯅꯗꯦ ꯁꯦꯜ ꯌꯥꯝꯗꯨꯅ ꯍꯥꯎꯕ ꯉꯥ ꯆꯥꯛ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯆꯥꯊꯣꯛꯀꯦ ꯁꯦꯜꯁꯤꯡꯗꯨ ꯂꯣꯏꯈ꯭ꯔꯒ ꯑꯃꯨꯛ ꯊꯕꯛ ꯈꯔ ꯁꯨꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯕꯒꯤ ꯋꯥꯅ ꯂꯩꯖꯧꯅꯤ ꯍꯥꯏꯒꯦ ꯉꯥꯛꯇꯕꯨ ꯇꯨꯝꯊꯣꯛꯈꯤꯒꯦ ꯑꯩꯒꯤ ꯅꯨꯄꯤ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯁꯤ ꯈꯟꯗꯨꯅ ꯇꯌꯥꯜ ꯅꯨꯡꯉꯥꯏꯅ ꯅꯥꯈꯣꯛꯄ ꯃꯈꯩ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤ ꯆꯦꯡ ꯄꯨꯔ ꯆꯦꯡꯁꯤꯡ ꯐꯧ ꯄꯨꯔ ꯐꯧꯁꯤꯡ ꯍꯥꯏꯕꯗꯤ ꯃꯀꯥꯎꯔꯕꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯣꯠꯅꯕ ꯀꯟꯕꯅ ꯃꯍꯩ ꯌꯥꯜꯂꯤ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯐꯋꯥꯝ ꯌꯥꯜꯂꯤ ꯀꯥꯎꯐꯗꯦ ꯉꯁꯤ ꯅꯨꯡꯉꯥꯏꯈꯤꯕ ꯑꯁꯤꯅ ꯇꯨꯡꯂꯝꯆꯠꯇꯤ ꯀꯝꯗꯧꯕ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯂꯥꯏꯔꯦꯝꯕꯤ ꯁꯅꯔꯤꯛ ꯃꯥꯒꯤ ꯆꯥꯡꯌꯦꯡꯗ ꯇꯌꯥꯜ ꯃꯥꯗꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯕ ꯉꯝꯗꯦ ꯁꯣꯝꯗꯁꯨ ꯂꯨꯍꯦꯟ ꯃꯪꯒꯣꯜ ꯃꯆꯥ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯍꯤꯞꯂꯗꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯉꯁꯤꯗꯤ ꯁꯦꯜ ꯐꯪꯂꯅꯤ ꯁꯦꯜꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯃꯌꯥꯝ ꯑꯃ ꯁꯥꯔꯒꯦ ꯃꯥꯗꯤ ꯂꯩꯔꯦꯝꯕꯤꯅꯤꯅ ꯑꯩ ꯃꯥꯕꯨ ꯄꯦꯜꯍꯟꯗꯕ ꯌꯥꯗꯕꯅꯤ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯂꯩꯔꯤ ꯃꯈꯩ ꯑꯩꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯔꯣꯏ ꯊꯕꯛ ꯁꯨꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯂꯩꯔꯦꯝꯕꯤꯁꯦ ꯄꯦꯜꯍꯟꯗꯕ ꯌꯥꯗꯦ ꯃꯥꯅꯕꯨ ꯄꯦꯟꯕꯤꯔꯕꯗꯤ ꯑꯩꯁꯦ ꯂꯩꯔꯦꯝꯕꯤꯅ ꯆꯥꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤꯅꯤ ꯑꯁ ꯑꯩꯁꯤ ꯂꯥꯏꯕꯛꯇꯤ ꯐꯩꯀꯣ ꯂꯩꯔꯦꯝꯕꯤꯅ ꯑꯩꯒꯤ ꯊꯥꯂꯣꯏꯒꯤ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯂꯨꯍꯦꯟ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯥꯌꯣꯟꯅꯤ ꯈꯪꯕ ꯃꯔꯝꯅ ꯂꯩꯔꯦꯝꯕꯤ ꯃꯥꯇꯅꯕꯨ ꯄꯦꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯂꯩꯔꯦꯝꯕꯤ ꯃꯥꯅ ꯂꯨꯍꯦꯟ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯑꯁꯨꯝ ꯂꯩꯔꯕꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯔꯣꯏ ꯍꯥꯏꯔꯤ ꯂꯩꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯃꯥꯅ ꯂꯨꯍꯦꯟꯕꯨ ꯆꯥꯡꯌꯦꯡꯕꯗꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯁꯣꯝꯗꯅ ꯄꯣꯏꯔꯩ ꯃꯥꯗꯤ ꯃꯌꯨꯝꯗ ꯍꯟꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯂꯛꯇ ꯂꯦꯞꯄ ꯂꯩꯇ ꯊꯕꯛ ꯁꯨꯔꯤ ꯆꯣꯛꯊꯔ ꯍꯛꯆꯥꯡ ꯍꯨꯃꯥꯡ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯃꯊꯧ ꯇꯧꯔꯤ ꯊꯕꯛ ꯑꯁꯨꯝ ꯇꯧꯅ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯏꯪꯈꯣꯜꯁꯤꯁꯨ ꯑꯅꯧꯕ ꯆꯥꯔ ꯑꯃ ꯍꯨꯟꯅꯕ ꯁꯦꯝꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯁꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯆꯤꯡꯂꯩ ꯃꯃꯥꯅ ꯉꯁꯤ ꯄꯨꯔꯛꯄ ꯁꯦꯜꯂꯗꯨꯅ ꯈꯔ ꯑꯃꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕ ꯑꯗꯨꯒ ꯑꯔꯦꯝꯕ ꯈꯔꯗꯨꯅ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯣꯏꯒꯦ ꯑꯩ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯌꯨꯝꯗ ꯍꯟꯗꯨꯅ ꯌꯦꯡꯒꯣꯜ ꯑꯃ ꯁꯥꯔꯨꯈꯤꯒꯦ ꯍꯣꯠꯅꯕ ꯀꯟꯕ ꯃꯍꯩ ꯆꯥꯏ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯂꯦꯝꯅ ꯃꯥꯡꯗꯦ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯆꯥꯡꯌꯦꯡꯗ ꯄꯣꯏꯔꯩ ꯃꯥꯅ ꯀꯝꯗꯧꯕ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯗ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅ ꯉꯥꯏꯗ꯭ꯔꯕꯁꯨ ꯃꯇꯝ ꯀꯧꯕꯤ ꯃꯥꯅ ꯑꯗꯨꯃꯛ ꯇꯥꯛꯂꯔꯒꯅꯤ ꯌꯦꯡꯈꯤꯁꯤ ꯂꯩꯔꯦꯝꯕꯤ ꯑꯍꯨꯝꯅ ꯄꯨꯔꯛꯄ ꯁꯦꯜꯌꯥꯝ ꯑꯗꯨ ꯎꯕꯗ ꯇꯌꯥꯜꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯅꯥ ꯑꯃꯗꯒꯤꯕꯨ ꯇꯥꯈꯤꯗ꯭ꯔꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯌꯥꯎꯔꯕ ꯇꯔꯥꯁꯥꯛ ꯆꯥꯔꯦ ꯆꯔꯩ ꯐꯤ ꯑꯍꯟꯕ ꯁꯦꯠꯂꯤ ꯂꯝꯕꯤ ꯂꯝꯍꯥꯡ ꯊꯣꯛꯇꯨꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯁꯣꯝꯗꯅ ꯂꯨꯍꯦꯟ ꯂꯩꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯃꯥꯇꯅꯕꯨ ꯄꯦꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯂꯥꯠꯄꯒꯨꯝ ꯂꯥꯠꯂꯤ
ꯊꯕꯛ ꯁꯨꯒꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯁꯤꯂꯝ ꯁꯤꯟꯊꯥꯃꯛ ꯀꯥꯎꯔꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯇꯥꯂꯣꯏ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯂꯨꯍꯦꯟ ꯆꯥꯎꯊꯣꯛꯆꯕꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯂꯤ ꯁꯣꯝꯗꯅ ꯄꯣꯏꯔꯩꯃꯥꯒꯤ ꯇꯥꯂꯣꯏ ꯆꯦꯡꯂꯩꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯂꯝꯗꯦ ꯆꯦꯡꯂꯩꯃ ꯄꯣꯏꯔꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯁꯥꯕꯤ ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯣ ꯅꯁꯥꯅ ꯑꯩꯁꯨ ꯁꯤꯂꯝ ꯁꯤꯟꯊꯥ ꯄꯥꯡꯖꯒꯦ ꯐꯤ ꯍꯧꯅꯕ ꯐꯤꯒꯣꯟ ꯑꯃ ꯁꯦꯝꯅꯁꯤ ꯑꯩꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯣꯏꯔꯕꯗꯣ ꯅꯣꯡꯃ ꯋꯥꯡꯂꯦꯟ ꯃꯇꯝ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯆꯔꯩ ꯐꯤ ꯁꯥꯒꯦ ꯏꯁꯥꯅꯧ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯤꯒ ꯅꯪꯕꯨ ꯋꯥꯔꯣꯏꯗ꯭ꯔꯅꯦ ꯏꯁꯥꯕꯤ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯈꯔ ꯈꯖꯤꯛ ꯇꯧꯕꯕꯨ ꯀꯌꯥꯝ ꯋꯥꯔꯨꯅꯤ ꯍꯥꯏꯕꯒꯦ ꯊꯕꯛ ꯈꯔꯁꯤ ꯂꯣꯏꯔꯒ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄꯗꯨꯅꯕꯨ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ ꯆꯔꯩ ꯐꯤ ꯅꯤꯡꯊꯤꯅ ꯁꯥꯗꯨꯅ ꯁꯅꯥ ꯀꯩꯊꯦꯜꯗꯕꯨ ꯌꯣꯜꯂꯕꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯐꯔꯣꯏꯗ꯭ꯔꯅꯤ ꯏꯁꯥꯕꯤ ꯈꯨꯜ ꯑꯁꯤꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕ ꯅꯨꯖꯥ ꯑꯣꯏꯕꯤꯁꯤꯡꯒ ꯄꯨꯟꯅ ꯁꯥꯈꯤ ꯃꯈꯣꯏꯒꯤꯁꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯖꯅꯕ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯁꯥꯅꯧ ꯐꯤꯒꯣꯟ ꯈꯔ ꯁꯥꯔꯁꯤ ꯃꯃꯥꯡ ꯁꯪꯒꯣꯏꯁꯦ ꯁꯥꯔꯒꯦ ꯅꯪ ꯑꯩꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩ ꯄꯨꯟꯅ ꯐꯪꯃꯤꯟꯅꯁꯤ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯨꯅꯤ ꯍꯥꯏꯕꯒꯦ ꯑꯁꯨꯝꯕꯅꯤ ꯏꯁꯥꯕꯤ ꯅꯪꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩꯗꯤ ꯂꯦꯝꯅ ꯃꯥꯡꯗꯕꯃꯛꯄꯨ ꯑꯣꯏꯁꯅꯨ ꯑꯁꯨꯝꯅ ꯄꯣꯏꯔꯩꯃꯥꯗꯤ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯤꯕꯝ ꯐꯔꯛꯂꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯕ ꯀꯥꯟ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯁꯥꯌꯣꯟꯗꯨꯅ ꯈꯨꯟꯗꯤꯟꯅꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯎꯅꯔꯕꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯇꯥ ꯆꯦꯡꯂꯩꯃ ꯏꯇꯥ ꯁꯅꯔꯤꯛ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯐꯝꯕꯥꯛꯇ ꯇꯥꯏꯕꯪꯒꯤ ꯑꯣꯏꯅꯕ ꯁꯥꯌꯣꯟꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯔꯛꯄ ꯋꯥꯡꯂꯦꯟ ꯃꯇꯝ ꯌꯥꯝꯂꯛꯂꯦ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯕꯨ ꯊꯥꯗꯣꯛꯂꯝ ꯅꯪ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯂꯥꯏꯔꯩꯄꯥꯛꯇ ꯅꯣꯡꯒꯥꯔꯁꯤ ꯏꯇꯥꯔꯣꯏ ꯑꯅꯤꯃꯛ ꯏꯇꯥ ꯍꯤꯌꯥꯏꯅꯨ ꯏꯇꯥ ꯆꯦꯡꯂꯩꯃ ꯂꯥꯏꯔꯩꯄꯥꯛꯇ ꯍꯟꯗ꯭ꯔꯤꯉꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪ ꯑꯩꯒꯤ ꯏꯁꯥꯕꯤ ꯇꯝꯕ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯄꯤꯔꯝꯈꯤꯁꯤ ꯏꯇꯥꯔꯣꯏ ꯏꯇꯥ ꯁꯅꯔꯤꯛ ꯏꯇꯥ ꯍꯤꯌꯥꯏꯅꯨ ꯑꯆꯨꯝꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡꯌꯦꯡꯗ ꯇꯝꯕ ꯑꯣꯏꯕ ꯇꯌꯥꯜ ꯑꯃꯗꯤ ꯂꯨꯍꯦꯟꯗꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯗꯣ ꯑꯗꯨ ꯄꯣꯏꯔꯩꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡꯌꯦꯡꯗ ꯆꯪꯅ ꯃꯥꯏ ꯄꯥꯛꯂꯤ ꯃꯥꯕꯨ ꯊꯧꯖꯥꯜ ꯂꯥꯟ ꯀꯨꯕꯤꯔꯝꯂꯁꯤ ꯏꯇꯥ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥ ꯅꯪ ꯑꯩꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥꯁꯦ ꯄꯥꯡꯊꯣꯛꯂꯝꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯃꯄꯨ ꯃꯥꯒꯤ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯜꯋꯥꯏꯔꯁꯤ ꯏꯇꯥꯔꯣꯏ ꯍꯤꯌꯥꯏꯅꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯔꯣꯏ ꯑꯅꯤꯃꯛ ꯇꯝꯕ ꯑꯣꯏꯕ ꯃꯈꯣꯏꯕꯨ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯊꯧꯖꯥꯜꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯈꯣꯝꯂꯩ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ ꯍꯥꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯤꯡꯂꯦꯟꯅ ꯂꯨꯍꯦꯟꯕꯨ ꯀꯣꯂꯣꯏꯕ ꯅꯪꯕꯨ ꯂꯥꯏꯔꯦꯝꯕꯤ ꯁꯅꯔꯤꯛ ꯑꯩꯅ ꯆꯥꯡꯌꯦꯡꯕꯗꯤ ꯆꯥꯡꯌꯦꯡ ꯃꯥꯏꯕꯨ ꯄꯥꯛꯇ꯭ꯔꯦ ꯈꯪꯖꯧ ꯍꯩ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯃꯕꯨ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯕꯁꯨ ꯆꯥꯏ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯍꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯠꯊꯣꯛꯂꯤ ꯃꯇꯤꯛ ꯄꯥꯝꯃꯨꯗꯕꯒꯣ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯀꯠꯊꯣꯛꯄꯁꯨ ꯄꯥꯝꯃꯨꯒꯅꯨ ꯂꯥꯏꯔꯦꯝꯕꯤ ꯅꯃꯥ ꯑꯩꯗꯤ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯈꯛ ꯅꯠꯇꯦꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯆꯥꯛꯅꯤꯕꯤ ꯑꯣꯏꯅ ꯁꯥꯌꯣꯜꯂꯝꯕꯁꯨ ꯌꯥꯏ ꯅꯊꯧ ꯃꯁꯛꯈꯪꯗ ꯁꯤꯂꯝ ꯁꯤꯟꯊꯥ ꯀꯥꯎꯊꯣꯛꯂꯒ ꯈꯣꯌꯨꯝ ꯑꯣꯏꯕ ꯀꯅꯥꯒꯤ ꯈꯣꯡꯌꯥꯈꯥꯗ ꯁꯅꯥ ꯂꯨꯄꯥ ꯍꯩꯗꯨꯅꯁꯨ ꯆꯥꯎꯈꯠꯄ ꯑꯣꯏꯕ ꯐꯪꯂꯣꯏ ꯅꯪꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯗꯤ ꯅꯪꯅ ꯐꯪꯕꯅꯤ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯒꯥꯁꯣꯏ ꯂꯥꯏꯔꯦꯝꯕꯤ ꯑꯩꯍꯥꯛꯇꯤ ꯂꯥꯏꯔꯝꯂꯦꯟꯗꯕꯨ ꯍꯟꯈ꯭ꯔꯒꯅꯤ ꯑꯩꯅ ꯁꯥꯌꯣꯟꯗꯨꯅ ꯊꯝꯂꯝꯕ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯃꯗꯤ ꯑꯗꯨꯃꯛ ꯊꯝꯂꯝꯂꯒꯦ ꯍꯌꯦꯡ ꯏꯃꯨꯡ ꯁꯣꯔꯥꯠ ꯇꯔꯛꯄ ꯋꯥꯡꯂꯦꯟ ꯃꯇꯝꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟ ꯑꯃꯒꯨꯝ ꯑꯣꯏꯈ꯭ꯔꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯨ ꯀꯥꯎꯈ꯭ꯔꯒꯅꯤ ꯅꯪꯅ ꯇꯧꯖꯔꯨꯕ ꯃꯍꯩꯗꯤ ꯅꯪꯅ ꯐꯪꯖꯕ ꯍꯥꯏꯅ ꯊꯧꯖꯥꯟꯕꯤꯔꯝꯂꯒꯦꯀꯣ ꯑꯇꯩ ꯑꯍꯦꯟꯕ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯐꯝꯗꯒꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯃꯥꯡꯈꯤꯔꯝꯃꯤ ꯃꯥꯅ ꯁꯥꯌꯣꯟꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯈꯤꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯈꯥꯏ ꯑꯗꯨꯗꯤ ꯊꯝꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯇꯌꯥꯜ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯔꯦꯝꯕꯤ ꯁꯅꯔꯤꯛ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥ ꯇꯥꯏꯕꯪ ꯃꯤ ꯑꯄꯪꯕ ꯁꯨꯅꯤꯡꯗꯕ ꯇꯌꯥꯜ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯄꯤꯕ ꯁꯤꯂꯝ ꯁꯤꯟꯊꯥꯕꯨ ꯀꯥꯎꯊꯣꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯕꯇ ꯃꯄꯥꯝꯕ ꯇꯨꯡꯒꯤ ꯄꯣꯠꯂꯣꯏ ꯌꯦꯡꯗꯕ ꯌꯦꯜꯍꯧ ꯐꯔꯒꯗ ꯄꯦꯟꯖꯕ ꯑꯇꯟꯕ ꯀꯧꯕ ꯃꯥꯅ ꯅꯁꯔꯨꯛꯄꯨ ꯑꯣꯏꯕ ꯃꯔꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯅꯐꯝꯗ ꯊꯧꯖꯥꯟꯕꯤꯅꯕ ꯀꯔꯤꯁꯨ ꯃꯔꯦꯛꯇ꯭ꯔꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯩꯗꯤ
ꯂꯩꯔꯝꯂꯦꯟꯗꯕꯨ ꯍꯟꯈ꯭ꯔꯒꯦ ꯑꯩꯅ ꯅꯐꯝꯗ ꯄꯤꯔꯝꯒꯗꯕ ꯍꯥꯏꯕꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯁꯥꯌꯣꯟꯕ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯣꯏꯕ ꯊꯋꯥꯏ ꯑꯗꯨ ꯃꯗꯨꯇꯅꯤ ꯍꯌꯦꯡ ꯏꯅꯨꯡꯅ ꯉꯥꯜꯂꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯁꯨ ꯃꯀꯥꯎꯖꯔꯣ ꯂꯥꯏꯔꯦꯝꯕꯤ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯒꯦꯀꯣ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯂꯨꯍꯦꯟ ꯑꯃꯗꯤ ꯇꯌꯥꯜ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯑꯐ ꯅꯨꯡꯉꯥꯏ ꯊꯧꯖꯥꯟ ꯂꯟ ꯀꯨꯕꯤꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯄꯣꯏꯔꯩ ꯃꯥꯗꯤ ꯂꯥꯏꯔꯦꯝꯕꯤ ꯆꯦꯡꯂꯩꯃꯅ ꯑꯁꯨꯝꯅ ꯊꯧꯖꯥꯟꯕꯤꯔꯝꯃꯤ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯃꯄꯣꯛ ꯂꯥꯡꯉꯣꯟꯗ ꯄꯣꯛꯂꯨꯕꯅ ꯏꯁꯥꯕꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯋꯥꯡꯂꯦꯟ ꯃꯇꯝ ꯀꯨꯏꯅ ꯂꯩꯌꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯇꯝꯂꯝꯗꯦꯗꯣ ꯑꯗꯨꯕꯨ ꯍꯌꯦꯡꯃꯨꯛꯀꯤ ꯂꯥꯡꯉꯣꯟꯗꯗꯤ ꯏꯁꯥꯕꯤ ꯅꯪꯒ ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯁꯤꯀꯣ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯊꯃꯣꯏ ꯁꯦꯡꯕꯕꯨ ꯑꯣꯏꯕ ꯃꯔꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯅꯐꯝꯗ ꯅꯍꯥꯟꯅꯣ ꯆꯤꯡꯌꯥꯒꯤ ꯂꯩꯕꯥꯛ ꯇꯦꯝꯊꯣꯛꯄꯗ ꯐꯪꯈꯤꯕ ꯁꯅꯥ ꯃꯇꯨꯝ ꯑꯗꯣ ꯈꯨꯗꯣꯜ ꯑꯣꯏꯅꯕꯨ ꯁꯤꯟꯅꯔꯝꯂꯒꯦ ꯍꯌꯦꯡ ꯀꯧꯕ ꯅꯣꯡꯗꯤ ꯏꯁꯥꯕꯤ ꯅꯪꯅ ꯅꯁꯥꯅꯧ ꯑꯣꯏꯕꯤ ꯑꯩꯒ ꯂꯩꯃꯤꯟꯅꯈꯤꯕ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟ ꯑꯃꯒꯨꯝ ꯀꯥꯎꯈ꯭ꯔꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯁꯥꯌꯣꯜꯂꯝꯕ ꯇꯥꯏꯕꯪ ꯊꯋꯥꯏ ꯃꯍꯥꯛꯇꯤ ꯊꯝꯂꯝꯒꯗꯕ ꯃꯔꯝꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯊꯝꯕꯤꯌꯨꯀꯣ ꯃꯥꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯄꯦꯟꯕꯕꯨ ꯑꯣꯏꯖꯔꯒꯦ ꯅꯪꯒꯤ ꯇꯨꯡꯂꯝꯆꯠꯇꯤ ꯑꯐꯕ ꯆꯥꯎꯈꯠꯄꯗ ꯑꯣꯏꯖꯕ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯊꯧꯖꯥꯟꯕꯤꯔꯝꯂꯒꯦꯀꯣ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯅ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯈ꯭ꯔꯕꯗ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯦꯟ ꯇꯌꯥꯜ ꯑꯃꯗꯤ ꯄꯣꯏꯔꯩ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯒ ꯊꯦꯡꯅꯈꯤ ꯍꯥꯏꯕ ꯀꯥꯎꯈꯤꯔꯝꯃꯤ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯍꯦꯛ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯇꯌꯥꯜ ꯑꯃꯗꯤ ꯂꯨꯍꯦꯟ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯑꯋꯥꯠ ꯑꯄꯥꯅ ꯄꯤꯛ ꯊꯟꯕ ꯍꯧꯔꯛꯂꯝꯃꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯐꯥꯎꯕ ꯍꯦꯛ ꯋꯥꯠꯁꯤꯜꯂꯛꯂꯕꯗ ꯇꯌꯥꯜ ꯑꯃꯗꯤ ꯂꯨꯍꯦꯟ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯏꯇꯧ ꯇꯌꯥꯜ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃꯨꯛ ꯁꯨꯕ ꯍꯧꯔꯁꯤ ꯁꯦꯜ ꯃꯅꯥ ꯑꯃꯐꯥꯎ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯆꯦꯡ ꯐꯥꯎꯕ ꯂꯩꯍꯧꯗ꯭ꯔꯦꯗꯣ ꯑꯩꯅ ꯍꯟꯈꯤꯕꯗ ꯆꯦꯡ ꯈꯔ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯄꯨꯁꯤꯟꯈꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯥꯟ ꯇꯧꯕ ꯁꯣꯏꯗ꯭ꯔꯦꯗꯣ ꯑꯩꯁꯨꯅꯤ ꯏꯇꯥꯎ ꯂꯨꯍꯦꯟ ꯉꯔꯥꯡꯗꯒꯤꯅꯤꯅꯦ ꯆꯔꯥ ꯍꯦꯜꯂꯛꯂꯤꯕꯁꯦ ꯊꯕꯛꯁꯦ ꯁꯨꯗꯤ ꯁꯨꯅꯤꯡꯗꯦꯕꯨ ꯁꯨꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯏꯇꯥꯎ ꯂꯨꯍꯦꯟ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯒꯤꯗ ꯊꯕꯛ ꯌꯥꯎꯁꯤꯒꯦ ꯈꯨꯔꯥ ꯇꯣꯝꯆꯧꯒꯤꯗ ꯊꯕꯛ ꯈꯖꯤꯛ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯁꯤꯔꯣ ꯏꯇꯥꯎ ꯇꯌꯥꯜ ꯑꯗꯨꯏꯗꯤ ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯈꯨꯠꯁꯨꯃꯜ ꯌꯥꯝ ꯄꯤꯅꯤꯡꯗꯕꯅꯤꯀꯣ ꯃꯥꯒꯤꯗ ꯊꯕꯛ ꯁꯨꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯝꯇ ꯍꯦꯛ ꯁꯨꯗꯕꯅ ꯐꯩ ꯂꯤꯛꯈ꯭ꯔꯕ ꯍꯅꯨꯕꯅꯤ ꯃꯗꯣ ꯍꯣꯏꯅꯦ ꯏꯇꯥꯎ ꯂꯨꯍꯦꯟ ꯂꯤꯛꯇꯤ ꯂꯤꯛꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯍꯅꯨꯕꯗꯣ ꯑꯗꯨꯗꯤ ꯀꯅꯥꯒꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯅꯤ ꯇꯧꯔꯤꯁꯤꯅꯦ ꯏꯇꯥꯎ ꯇꯌꯥꯜ ꯃꯥꯝꯃ ꯏꯕꯣꯆꯧꯗ ꯍꯥꯏꯔꯒ ꯌꯨꯝ ꯁꯥꯕ ꯆꯠꯂꯁꯤꯔ ꯏꯇꯥꯎ ꯑꯁ ꯏꯇꯥꯎ ꯃꯥꯝꯃ ꯏꯕꯣꯆꯧꯗꯣ ꯑꯩꯅ ꯁꯦꯜ ꯂꯩꯔꯤꯉꯩꯗ ꯅꯥꯄꯜ ꯈꯔ ꯇꯧꯔꯨꯔꯦꯅꯦ ꯍꯧꯖꯤꯛ ꯃꯥꯒꯤꯗ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯔꯨꯕꯗꯨꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯣꯛꯅꯔꯛꯀꯅꯤ ꯑꯁ ꯃꯗꯨ ꯑꯩ ꯏꯀꯥꯏꯗꯦ ꯏꯇꯥꯎ ꯂꯨꯍꯦꯟ ꯑꯁ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯣ ꯂꯨꯍꯦꯟ ꯑꯃꯗꯤ ꯇꯌꯥꯜ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯗ ꯎꯄꯥꯏꯗꯤ ꯂꯩꯇ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯅꯔꯛꯂꯝꯃꯤ ꯏꯇꯥꯎ ꯇꯌꯥꯜ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ ꯑꯩ ꯀꯅꯥꯒꯤꯗꯒꯤꯅꯣ ꯆꯦꯡ ꯈꯖꯤꯛꯇ ꯄꯨꯔꯨꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯍꯟꯕ ꯉꯝꯂꯔꯣꯏ ꯏꯇꯥꯎ ꯂꯨꯍꯦꯟ ꯑꯩꯁꯨꯅꯤꯅꯦ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ ꯑꯩꯁꯨ ꯀꯅꯥꯗꯒꯤ ꯆꯦꯡ ꯄꯨꯁꯤ ꯈꯜꯂꯤꯕꯅꯤ ꯂꯨꯍꯦꯟ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯈꯜꯂꯒ ꯄꯣꯏꯔꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯏꯇꯥꯎ ꯄꯣꯏꯔꯩꯗꯒꯤ ꯍꯦꯛꯇ ꯄꯨꯔꯨꯔꯒꯦ ꯆꯦꯡ ꯆꯔꯥ ꯑꯃꯇꯪ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯌꯥꯔꯛꯀꯅꯤꯗꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯂꯨꯍꯦꯟ ꯏꯇꯥꯎ ꯄꯣꯏꯔꯩꯗꯒꯤ ꯑꯩꯁꯨ ꯆꯦꯡ ꯈꯔ ꯑꯃꯇ ꯄꯨꯔꯨꯔꯒꯦ ꯐꯔꯦꯗ ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅ ꯆꯦꯡꯗꯣ ꯍꯦꯛꯇ ꯄꯨꯃꯤꯟꯅꯔꯨꯁꯤ ꯂꯥꯎ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯄꯣꯏꯔꯩꯒꯤ ꯌꯨꯝꯗ ꯆꯦꯡ ꯄꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯄꯣꯏꯔꯩꯒꯤ ꯌꯨꯝꯗꯤ ꯍꯥꯟꯅꯒꯨꯝ ꯂꯩꯔꯝꯗ꯭ꯔꯦ ꯐꯖꯔꯕ ꯐꯛꯂꯥꯡ ꯋꯥꯏꯁꯤꯠ ꯅꯥꯟꯅ ꯇꯩꯔꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯃꯒꯨꯝ ꯂꯩꯔꯝꯃꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯆꯧꯕ ꯑꯃꯁꯨ ꯁꯥꯔꯗꯨꯅ ꯁꯪꯒꯣꯏ ꯑꯗꯨꯗ ꯐꯤꯒꯣꯟ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯇꯌꯥꯜ ꯂꯨꯍꯦꯟ ꯑꯅꯤꯗꯨ ꯄꯣꯏꯔꯩꯒꯤ ꯌꯨꯝ ꯐꯖꯔꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯨꯍꯦꯟꯅ ꯃꯇꯥꯎ ꯄꯣꯏꯔꯩꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯄꯣꯏꯔꯩ ꯅꯇꯥꯎ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯀꯧꯏ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯆꯦꯡꯂꯩꯃ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯗ ꯈꯣꯏ ꯃꯥꯗꯤ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯌꯥꯅꯤ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯣ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯕꯨꯗꯤ ꯑꯣꯏꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯡꯂꯩꯃ ꯐꯤꯗꯥ ꯊꯥꯔꯝꯃꯤ ꯂꯨꯍꯦꯟ ꯑꯀꯣꯏꯕꯗꯨꯕꯨ ꯁꯨꯝ ꯌꯦꯡꯂꯗꯨꯅ ꯆꯦꯡꯂꯩꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯜ ꯏꯕꯦꯝꯃ ꯁꯪꯒꯣꯏꯁꯤ ꯂꯩꯔꯤꯕ ꯐꯤꯒꯣꯟ ꯃꯌꯥꯝꯁꯤꯕꯨ
ꯀꯅꯥꯅꯕꯨ ꯁꯥꯔꯤꯕꯅꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯇꯥꯗ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒ ꯆꯥꯔꯤ ꯐꯤꯁꯤ ꯁꯥꯖꯕꯒꯤꯅꯤ ꯅꯤꯡꯊꯤꯕ ꯐꯤꯖꯟ ꯍꯛꯇꯨꯅ ꯀꯩꯊꯦꯜꯗ ꯊꯥꯔꯨꯕꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯅ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯊꯥꯅꯕ ꯐꯤ ꯄꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯁꯥꯖꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯐꯤ ꯑꯣꯟꯊꯣꯛꯅꯕ ꯌꯥꯝꯅ ꯂꯧꯈ꯭ꯔꯦ ꯊꯧꯃꯤꯕꯨ ꯋꯥꯠꯂꯤꯕꯅꯤ ꯇꯧꯔꯤꯁꯤ ꯂꯨꯍꯦꯟ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯈꯨꯝꯂꯛꯏ ꯍꯩꯃ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨꯁꯨ ꯐꯤ ꯁꯥꯕ ꯈꯔ ꯈꯖꯤꯛ ꯌꯥꯎꯍꯟꯒꯦ ꯃꯥꯁꯨ ꯐꯤ ꯁꯥꯕ ꯍꯩꯔꯝꯒꯅꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯇꯌꯥꯜꯁꯨ ꯂꯨꯍꯦꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯃꯥꯁꯨ ꯍꯦꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏꯅꯦ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯍꯟꯒꯦ ꯏꯆꯜꯏꯕꯦꯝꯃ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯌꯥꯎꯕ ꯌꯥꯅꯤꯀꯣ ꯆꯦꯡꯂꯩꯃ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯌꯥꯅꯤ ꯇꯥꯗ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯊꯥꯕꯤꯔꯛꯂꯣ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯉꯥꯡꯅꯔꯤꯉꯩ ꯄꯣꯏꯔꯩꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯄꯣꯏꯔꯩ ꯂꯥꯛꯄ ꯎꯕꯗ ꯆꯦꯡꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯈꯣꯏ ꯍꯥꯏꯅꯔꯤꯉꯩꯗ ꯃꯥꯗꯤ ꯍꯟꯕꯨ ꯍꯜꯂꯛꯂꯦ ꯄꯣꯏꯔꯩꯁꯨ ꯃꯇꯥꯎ ꯑꯅꯤꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯪꯂꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ ꯑꯦ ꯏꯇꯥꯎ ꯂꯨꯍꯦꯟ ꯏꯇꯥꯎ ꯇꯌꯥ ꯂꯥꯛꯄꯤꯔꯝꯃꯤ ꯑꯩꯒꯤꯗ ꯏꯊꯥ ꯊꯥꯖꯗ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯏꯇꯥꯎ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯂꯨꯍꯦꯟ ꯃꯃꯥꯏ ꯈꯖꯤꯛ ꯂꯨꯛꯊꯔꯞ ꯇꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯄꯣꯏꯔꯩ ꯅꯇꯥꯎꯁꯤ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯩ ꯆꯔꯥ ꯐꯥꯎꯕ ꯍꯦꯜꯂꯤ ꯏꯇꯥꯎ ꯏꯇꯥꯎꯗꯒꯤ ꯆꯦꯡ ꯆꯔꯥꯃꯨꯛꯇ ꯄꯨꯒꯦ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯇꯌꯥꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯥꯎ ꯄꯣꯏꯔꯩ ꯅꯇꯥꯎ ꯑꯩꯁꯨ ꯆꯥꯗ ꯊꯛꯇꯕꯅ ꯀꯪꯂꯒ ꯁꯤꯒꯗꯧꯔꯤ ꯅꯪꯕꯨ ꯌꯥꯔꯒꯗꯤ ꯆꯦꯡ ꯈꯔ ꯑꯝꯇ ꯆꯔꯥ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯄꯣꯏꯔꯩ ꯃꯇꯥꯎ ꯑꯅꯤꯒꯤ ꯋꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯕꯨ ꯏꯇꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯉꯁꯥꯏ ꯂꯥꯛꯄ ꯀꯩꯗꯧꯕꯒꯦ ꯇꯥꯔꯤꯕ꯭ꯔꯥ ꯏꯇꯥꯎ ꯑꯅꯤꯒꯤ ꯆꯦꯡ ꯈꯔ ꯑꯃꯨꯛꯇ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯊꯣꯔꯛꯑꯣ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯉꯥ ꯑꯌꯥꯏꯕꯗꯣ ꯃꯗꯨꯁꯨ ꯈꯔ ꯍꯥꯞꯄꯤꯈꯣ ꯆꯠꯂꯨ ꯍꯣꯏ ꯄꯨꯊꯣꯛꯆꯔꯛꯂꯒꯦ ꯇꯥꯗ ꯑꯅꯤ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯈꯣꯀꯣ ꯍꯥꯏꯔꯝꯂꯒ ꯆꯦꯡꯂꯩꯃ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯄꯣꯏꯔꯩ ꯆꯦꯡꯂꯩꯃ ꯆꯪꯈ꯭ꯔꯕꯗ ꯃꯇꯥꯎ ꯑꯅꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯅꯤꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯂꯦꯞꯂꯕ꯭ꯔꯣ ꯂꯨꯍꯦꯟꯅ ꯂꯦꯞꯄꯤ ꯏꯇꯥꯎ ꯁꯨꯐꯝ ꯅꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯏꯇꯥꯎꯗꯤ ꯁꯤꯟꯐꯝꯁꯨ ꯌꯥꯝꯃꯤ ꯈꯨꯟꯖꯥ ꯈꯔꯕꯨꯁꯨ ꯊꯕꯛ ꯄꯤꯕ ꯉꯝꯂꯦ ꯍꯥꯏꯅ ꯇꯥꯏ ꯏꯇꯥꯎ ꯄꯣꯏꯔꯩ ꯌꯥꯔꯒꯗꯤ ꯏꯇꯥꯎ ꯇꯌꯥꯜ ꯑꯩꯈꯣꯏ ꯑꯅꯤꯕꯨꯁꯨ ꯊꯕꯛ ꯁꯨꯕ ꯈꯖꯤꯛꯇ ꯌꯥꯎꯍꯟꯕꯤꯌꯨꯕ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯒꯤ ꯀꯨꯝꯍꯩꯗ ꯃꯈꯣꯏ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕ ꯊꯕꯛ ꯄꯨꯟꯅ ꯁꯨꯃꯤꯟꯅꯈꯤꯕ ꯂꯥꯏꯔꯦꯝꯕꯤꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯈꯤꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯂꯨꯍꯦꯟ ꯑꯃꯗꯤ ꯇꯌꯥꯜ ꯉꯁꯤꯗꯤ ꯍꯣꯠꯅꯖꯕ ꯀꯟꯕ ꯄꯣꯏꯔꯩꯒꯤ ꯃꯐꯝꯗ ꯊꯕꯛ ꯄꯤꯌꯨ ꯍꯥꯏꯖꯔꯔꯤ ꯄꯣꯏꯔꯩ ꯃꯥꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯇꯥꯎ ꯑꯅꯤꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯈꯔ ꯃꯇꯥꯎ ꯑꯅꯤꯗ ꯁꯨꯖꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯇꯌꯥꯜ ꯏꯇꯥꯎ ꯂꯨꯍꯦꯟ ꯅꯇꯥꯎ ꯑꯩꯒꯤ ꯑꯉꯥꯡ ꯄꯥꯈꯪ ꯈꯔ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯆꯠꯂꯤ ꯃꯗꯨꯗ ꯏꯇꯥꯎ ꯑꯅꯤꯁꯨ ꯌꯥꯎꯕꯤꯔꯣ ꯏꯇꯥꯎ ꯑꯅꯤꯒꯤ ꯈꯨꯠꯁꯨꯃꯟ ꯅꯇꯥꯎ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ ꯀꯔꯤꯒꯨꯝꯕ ꯑꯆꯤꯟ ꯑꯈꯨꯝ ꯂꯩꯔꯛꯂꯕꯁꯨ ꯅꯇꯥꯎ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯃꯤꯟꯅꯁꯤꯅꯤ ꯏꯇꯥꯎ ꯇꯥꯟꯖꯥꯗꯨꯗ ꯆꯦꯡꯂꯩꯃ ꯊꯣꯔꯛꯇꯨꯅꯁꯨ ꯆꯦꯡ ꯈꯔ ꯂꯨꯍꯦꯟ ꯑꯃꯗꯤ ꯇꯌꯥꯜꯗ ꯄꯤꯔꯝꯃꯤ ꯄꯣꯏꯔꯩ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯅꯤꯃꯛ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯂꯥꯛꯄꯤꯔꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯍꯣꯏ ꯏꯇꯥꯎ ꯄꯣꯏꯔꯩ ꯅꯇꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯏꯇꯥꯎꯅ ꯊꯕꯛ ꯄꯤꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯔꯒꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯑꯁꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯈꯤꯕ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯆꯨꯔꯨꯕ ꯑꯅꯤꯗꯨꯗꯤ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯄꯣꯏꯔꯩꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯈꯤꯔꯝꯃꯤ ꯂꯧꯁꯤꯡ ꯂꯩꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯊꯃꯣꯏ ꯁꯦꯡꯕ ꯍꯣꯠꯅꯕ ꯀꯟꯕ ꯅꯥꯄꯜ ꯌꯥꯎꯗꯕ ꯊꯧꯒꯜꯂꯣꯟ ꯈꯪꯕ ꯍꯥꯏꯕꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯂꯟꯅꯤ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯤꯒꯤ ꯒꯨꯟ ꯆꯦꯟꯕ ꯀꯅꯥ ꯑꯗꯨ ꯇꯥꯏꯕꯪꯂꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕꯒ ꯄꯥꯡꯈꯛꯅꯤ ꯃꯄꯨ ꯃꯥꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯕꯤꯔꯛꯂꯕ ꯂꯦꯡꯗ꯭ꯔꯕ ꯂꯟꯅꯤ ꯂꯟ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯕꯨ ꯐꯪꯂꯕ ꯄꯣꯏꯔꯩ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯊꯧꯖꯥꯜ ꯂꯟ ꯀꯨꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕꯗ ꯄꯣꯏꯔꯩ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯏꯕ ꯉꯥꯛꯇꯅ ꯈꯨꯟꯗꯥꯕ ꯁꯥꯕꯨꯡꯈꯣꯛ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯂꯝꯍꯨꯏ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯕꯨꯡꯈꯣꯛ ꯈꯨꯜꯂꯥꯛꯄꯅ ꯍꯩ ꯊꯦꯝꯕꯣꯡ ꯉꯔꯥꯡꯗꯤ ꯅꯪꯗꯤ ꯁꯖꯤ 3-4ꯕꯨ ꯐꯥꯏ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯈꯨꯔꯥ
ꯀꯅꯥꯅ ꯍꯥꯏꯅꯣꯅꯦ ꯑꯅꯤ ꯈꯛꯇꯅꯤꯗ 이보 ꯑꯣꯏꯗꯕ ꯉꯥꯡꯅꯨꯗ ꯅꯪꯅ ꯐꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕ ꯅꯠꯇꯦꯗ ꯆꯨꯝꯅ ꯍꯪꯕꯅꯤ ꯈꯨꯔꯥ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯅꯕꯨ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯃꯍꯥꯛꯅ ꯐꯥꯔꯛꯄ ꯁꯖꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯈꯨꯔꯥ ꯁꯖꯤ ꯑꯃꯗꯤ ꯁꯅꯥꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯖꯥꯠꯅꯤ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯊꯛꯄꯖꯥꯠꯅꯤ 이보 ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯈꯨꯔꯥ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ 이bungo ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯅꯪ ꯈꯨꯔꯥꯁꯦ ꯑꯍꯜ ꯈꯔ ꯎꯅꯔꯨꯗꯧꯕ ꯂꯩ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄꯗꯨ ꯇꯍꯥ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ ꯃꯥꯕꯨ ꯑꯩꯅ ꯈꯥꯝꯂꯒ ꯊꯝꯕꯗꯧꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯃꯥꯅ ꯍꯧꯔꯒ ꯃꯁꯤ ꯑꯍꯟꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯁꯤꯅ ꯂꯩꯕ ꯃꯃꯥ ꯃꯆꯥꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯅꯍꯥ ꯈꯔ ꯂꯥꯛꯂꯝꯃꯤ ꯊꯦꯕꯅ ꯍꯣꯏ ꯏꯆꯦ ꯇꯝꯐꯥ ꯊꯦꯕ ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯣ ꯏꯆꯦꯅ ꯇꯥ ꯊꯦꯝꯃꯨꯒꯤ ꯂꯣꯟꯕꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯅꯅꯥ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃꯃꯝꯇ ꯂꯣꯟꯕꯤꯌꯨ ꯊꯦꯕ ꯃꯗꯨꯕꯨ ꯀꯅꯥꯅ ꯍꯥꯏꯕ ꯋꯥꯅꯣ ꯑꯩꯗꯤ ꯐꯤ ꯂꯣꯟꯕꯁꯨ ꯍꯩꯇꯅ ꯍꯦꯔ ꯏꯆꯦ ꯑꯣꯏꯗꯕ ꯍꯥꯏꯅꯨꯗ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯐꯨꯔꯤꯠ ꯑꯃꯃꯝꯇ ꯂꯣꯟꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯒꯤꯔꯤ ꯇꯛꯂꯝꯃꯤ ꯇꯝꯐꯥ ꯃꯈꯣꯏ ꯃꯌꯥꯝꯅ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯝꯗꯦ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯣꯟꯕꯤꯔꯒꯦ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯗꯒꯤ ꯂꯪꯕꯤꯔꯒꯦ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯇꯝꯐꯥ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯍꯦꯛ ꯍꯟꯈꯤꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯑꯩꯅ ꯊꯦꯝꯕꯨꯡꯗꯣ ꯑꯇꯣꯞꯄꯗ ꯍꯥꯏꯔꯨꯅꯨꯀꯣꯅ ꯍꯥꯏꯔꯒ ꯃꯥꯅ ꯈꯨꯜꯁꯦ ꯂꯣꯏꯅ ꯁꯕꯥꯛ ꯄꯥꯛꯂꯝꯂꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗꯨ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯃꯃꯥꯏ ꯕꯦꯝꯃꯗꯨ ꯂꯦꯞꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯇꯝꯐꯥ ꯃꯃꯥꯏ ꯕꯦꯝꯃꯕꯨ ꯎꯕꯗ ꯏꯈꯪ ꯈꯪꯂꯝꯃꯤ ꯇꯝꯐꯥꯒꯤ ꯃꯃꯥꯅ ꯍꯩ ꯀꯩꯅꯣꯅꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨꯗ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯁꯨꯃꯥꯡꯗ ꯐꯧꯔꯤꯕ ꯍꯩ ꯑꯁꯣꯏꯕꯁꯤꯡꯗꯨ ꯂꯧꯁꯤꯟꯕ ꯍꯣꯠꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯍꯩ ꯇꯝꯐꯥ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯕꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯦ ꯂꯝꯍꯨꯏ ꯂꯣꯏꯅ ꯑꯣꯟꯅꯔꯛꯂꯅꯤ ꯑꯗꯨꯅ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨ ꯍꯨꯏꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯃꯈꯣꯏꯒꯤ ꯊꯣꯡꯖꯥꯎꯗꯨ ꯆꯦꯠꯅ ꯂꯣꯜꯂꯝꯃꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯂꯝꯍꯨꯏ ꯑꯣꯜꯂꯁꯨ ꯇꯝꯐꯥ ꯃꯃꯥ ꯃꯆꯥꯗꯤ ꯂꯝꯍꯨꯏ ꯑꯣꯜꯂꯝꯗꯦ ꯃꯁꯤꯒꯤꯁꯨ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯍꯦꯛ ꯇꯥꯈꯤꯕꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯂꯝꯍꯨꯏ ꯂꯣꯏꯅ ꯑꯣꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯁꯥꯗꯧꯅ ꯉꯔꯪ ꯉꯪꯂꯒ ꯁꯥꯗꯧꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ ꯇꯝꯐꯥꯅ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯔꯤꯅꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯈꯨꯜꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯧꯔꯤꯁꯤꯕꯣ ꯆꯠꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯑꯣꯏꯕ ꯃꯌꯥꯝꯁꯤꯒ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯃꯤꯍꯨꯜꯁꯦ ꯊꯔꯥꯛꯇ ꯍꯨꯜꯂꯤ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥꯅꯅꯦ ꯊꯣꯡꯖꯤꯟꯄꯥꯟꯗ ꯊꯦꯠꯂꯤꯕ ꯁꯝꯖꯦꯠ ꯑꯗꯨ ꯂꯩꯔꯤꯈꯩꯗꯤ ꯃꯈꯣꯏ ꯑꯃꯠꯇꯅꯦ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯉꯝꯂꯣꯏꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯇꯝꯐꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯇꯝꯐꯥꯒꯤ ꯃꯃꯥꯁꯨ ꯃꯆꯥꯕꯨ ꯀꯤꯗꯅꯕ ꯋꯥ ꯍꯥꯏꯔꯕꯁꯨ ꯃꯁꯨ ꯃꯊꯃꯣꯏꯗꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯤꯕꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯑꯍꯤꯡꯗꯨ ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯨꯜ ꯄꯨꯝꯕꯗꯨ ꯏꯂꯥꯡꯂꯥꯡꯅꯔꯛꯂꯝꯃꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯅ ꯏꯂꯥꯡꯂꯥꯡꯅꯔꯤꯕꯁꯤꯅ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯌꯣꯝꯁꯤꯜꯂꯤꯕꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗꯨ ꯃꯁꯥꯅ ꯃꯤ ꯑꯣꯏꯔꯒ ꯃꯀꯣꯛꯅ ꯁꯥꯒꯤ ꯃꯀꯣꯛ ꯑꯣꯟꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯆꯥꯎꯕꯟꯅ ꯈꯨꯜ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯂꯩꯊꯕ ꯍꯥꯏꯕꯁꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯣꯏ ꯇꯧꯔꯤꯁꯤ ꯇꯣꯝꯆꯥꯅ ꯑꯋꯥꯐꯝꯗ ꯇꯥꯕꯒꯤ ꯋꯥꯗꯤ ꯈꯨꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯨ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯀꯧꯕꯤꯔꯨꯕ ꯇꯥꯗ ꯂꯩꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯣ
ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤ ꯊꯥ 8 ꯃꯃꯥꯡꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯃꯈ꯭ꯋꯥꯡ ꯉꯥꯏꯍꯥꯛ ꯇꯤꯡꯊꯣꯛꯄ ꯑꯣꯏꯅ ꯍꯧꯒꯠꯂꯒ ꯂꯦꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯁꯤꯡ ꯆꯟꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯆꯤꯡꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯂꯥꯏꯔꯦꯟ ꯑꯃꯅ ꯊꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯗꯤ ꯂꯥꯏꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯂꯒ ꯀꯔꯝꯅ ꯆꯠꯀꯅꯤ? ꯑꯁꯤ ꯈꯟꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯀꯤꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ, ꯅꯅꯥꯏ ꯇꯣꯜꯂꯕꯤꯗꯤ ꯏꯄꯨꯔꯣꯏꯕꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯁꯤꯡ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯅꯅꯥꯏꯒꯤ ꯌꯨꯝꯗ ꯇꯣꯜꯂꯕꯤ ꯅꯃꯣꯝ ꯑꯃꯁꯨ ꯂꯩꯍꯧꯔꯤ꯫ ꯃꯥꯒꯤ ꯈꯜꯂꯒ ꯅꯃꯣꯝꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯂꯥꯏꯔꯦꯟꯗꯨꯁꯨ ꯃꯤꯔꯣꯟ ꯈꯪꯕꯅꯔ ꯀꯔꯤꯅꯣ ꯇꯝꯐꯥꯒꯤ ꯃꯃꯥꯒꯤ ꯂꯝꯕꯤꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ, ꯅꯃꯣꯝꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯟꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯈꯔꯅ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, ꯃꯇꯥꯎ ꯃꯌꯥꯝ, ꯑꯁꯤꯗ ꯂꯥꯏꯔꯦꯟ ꯑꯃ ꯂꯩꯔꯤ꯫ ꯇꯣꯝꯕꯅ, ꯀꯔꯥꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯄꯨꯂꯞ ꯌꯦꯡꯂꯝꯃꯤ꯫ ꯈꯣꯝꯕꯅ, ꯀꯥꯟꯅꯗꯦ ꯃꯇꯥꯎ ꯃꯌꯥꯝ, ꯑꯁꯤ ꯐꯥꯔꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯌꯦꯟꯗꯨꯅ ꯆꯥꯊꯣꯛꯁꯤ꯫ ꯇꯣꯝꯕꯅ, ꯍꯣꯏꯅꯦ, ꯍꯦꯛꯇ ꯐꯥꯔꯁꯤ꯫ ꯊꯦꯝꯕꯨꯡꯅ, ꯃꯇꯥꯎ, ꯃꯁꯤ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯕ? ꯈꯣꯝꯕꯅ, ꯍꯦꯔꯥ ꯃꯇꯥꯎ, ꯑꯍꯜꯁꯤꯡꯅ ꯄꯥꯏ ꯍꯥꯏꯅꯕꯗꯨꯕꯨ ꯃꯌꯥꯝ ꯐꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯍꯥꯁꯤꯡꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯇꯥꯔꯤꯕ ꯎꯁꯥꯁꯤꯡꯗꯨ ꯃꯆꯤꯟ ꯐꯖꯅ ꯇꯨꯝꯍꯜꯂꯒ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯕꯅ, ꯃꯇꯥꯎ ꯃꯌꯥꯝ, ꯃꯁꯤ ꯁꯒꯥꯏ ꯁꯥꯔꯒ ꯐꯖꯅ ꯌꯥꯜꯂꯒ ꯈꯨꯜ ꯇꯝꯅ ꯄꯨꯔꯁꯤ꯫ ꯈꯣꯝꯕꯅ, ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯃꯌꯥꯝ ꯁꯒꯥꯏ ꯁꯥꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯇꯥꯕ ꯎꯁꯥ ꯈꯔꯗꯨ ꯎꯔꯤ ꯋꯥꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯒꯥꯏ ꯁꯥꯔꯒ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯌꯥꯟꯗꯨꯅ ꯈꯨꯜ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ, ꯊꯦꯝꯕꯣꯡ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯈꯨꯔꯥ, ꯃꯃꯥꯡꯒꯤ ꯆꯤꯡꯗ ꯂꯥꯏꯔꯦꯟ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯐꯥꯔꯛꯂꯤꯕꯅꯤ꯫ ꯀꯨꯏꯔꯦꯅꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯁꯨꯝꯅ ꯂꯥꯏꯔꯦꯟ ꯐꯥꯗꯨꯅ ꯆꯥꯈꯤꯗꯕ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯃꯁꯤ ꯍꯥꯠꯂꯒ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯒ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯍꯦꯛ ꯌꯦꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯗꯨ ꯅꯍꯥꯁꯤꯡꯗꯨꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯕꯛ ꯆꯠꯇꯧꯕ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯍꯥꯁꯤꯡꯗꯨꯁꯨ ꯂꯥꯏꯔꯦꯟ ꯑꯗꯨ ꯈꯨꯜꯒꯤ ꯁꯥ ꯁꯦꯝꯐꯝꯗ ꯄꯨꯔꯛꯇꯨꯅ ꯍꯥꯠꯂꯒ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯝꯃꯤ꯫ ꯈꯣꯝꯕꯅ, ꯃꯔꯨꯞ, ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯄ ꯂꯣꯏꯔꯕꯅꯤꯅ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯌꯦꯜꯂꯨꯔꯁꯤ꯫ ꯊꯦꯝꯕꯨꯡꯅ, ꯑꯩꯗꯤ ꯂꯥꯏꯔꯦꯟꯁꯦ ꯆꯥꯅꯤ ꯇꯧꯔꯤꯁꯤ ꯋꯥꯈꯜꯁꯤ ꯇꯌꯥꯡ ꯇꯁꯣꯏꯕꯗꯧ ꯇꯧꯏꯗ꯫ ꯇꯣꯝꯕꯅ, ꯍꯦꯔꯥ ꯃꯇꯥꯎ, ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯥ ꯃꯇꯨꯞ ꯃꯇꯨꯞꯁꯤꯡꯁꯦ ꯌꯦꯟꯊꯣꯛꯅꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯥꯏꯔꯦꯟ ꯃꯇꯨꯞꯁꯤꯡꯗꯨ ꯄꯣꯂꯥꯡ ꯑꯃꯗ ꯍꯥꯞꯂꯒ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯌꯦꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯑꯁꯨꯝ ꯌꯦꯜꯂꯛꯄꯅ ꯇꯝꯐꯥ ꯍꯣꯏꯗꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, ꯍꯣꯏꯅꯦ, ꯏꯅꯦ꯫ ꯇꯝꯐꯥꯅ, ꯊꯦꯝꯕꯣꯡ, ꯀꯩ ꯂꯩꯔꯒꯦ? ꯏꯆꯦ, ꯅꯣꯏꯒꯤ ꯁꯔꯨꯛꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯇꯝꯐꯥꯗ ꯁꯥ ꯃꯇꯨꯞ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯝꯐꯥ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯃꯇꯨꯞꯅꯤ꯫ ꯅꯣꯏꯗꯤ ꯀꯥꯏꯗꯒꯤ ꯐꯥꯔꯨꯏꯕ? ꯃꯃꯥꯡꯒꯤ ꯆꯤꯡꯗꯩꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯃꯈꯣꯏꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯐꯥꯕꯒꯤ ꯋꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯨꯝꯁꯤꯡꯁꯨ ꯄꯤꯗꯧꯕ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯝꯐꯥ ꯊꯦꯝꯕꯨꯡ ꯍꯣꯏ ꯆꯠꯈ꯭ꯔꯕꯗ ꯁꯥ ꯃꯇꯨꯝꯗꯨ ꯏꯃꯨꯡꯗ ꯄꯨꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯦꯝꯃ, ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯃꯥ, ꯁꯥꯗꯨꯝꯅꯦ, ꯊꯦꯝꯕꯨꯡ ꯍꯣꯏꯅ ꯄꯤꯔꯝꯕꯅꯤ꯫ ꯍꯥꯏ, ꯀꯔꯤ ꯁꯥꯒꯤ ꯁꯥꯗꯨꯝꯅꯦꯒꯦ? ꯏꯃꯥ, ꯂꯥꯏꯔꯦꯟ ꯑꯣꯏꯔ ꯃꯥꯜꯂꯦ, ꯃꯃꯥꯡꯒꯤ ꯆꯤꯡꯗꯒꯤ ꯐꯥꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯥꯏ, ꯑꯗꯨꯗꯤꯅꯦ ꯌꯥꯝ ꯊꯨꯅꯅꯦ ꯃꯄꯥꯟꯒꯤ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯌꯥꯜꯂꯨꯁꯣ꯫ ꯆꯠꯂꯣꯅꯦ ꯅꯪꯕꯣ꯫ ꯇꯝꯐꯥ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁꯥꯗꯨꯝꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯗꯨꯅ ꯄꯣꯂꯥꯡꯈꯣꯛꯇ ꯌꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯃꯃꯥꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦ, ꯃꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯂꯥꯏꯔꯦꯟꯗꯣ ꯏꯃꯥꯒ ꯍꯥꯟꯅꯅ ꯊꯦꯡꯅꯔꯝꯂꯕ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟꯅꯤ꯫ ꯀꯩꯅꯣ ꯑꯩꯁꯤꯕꯣ, ꯏꯃꯥꯗꯗꯤ ꯀꯩꯝꯇ ꯇꯧꯔꯛꯇ꯭ꯔꯣ? ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ
Masagi wadu tabada mahak lairen adu khoiramduna haijabadu tamlami. Asum tauna mama masadudi lairen adu sadabi palangkokta yalaga thamlami. Adubu kulladugi yumthong khudingdi lairendu thonglaga sarami khulakpana. Haukre thembung hoina purakpa lairen thongbasi khulakpina. Makhoi pabu nanai nupidi asuk hawa lairendi imana pokpadagi amukta phau sadri. Mama haisu haibani ngasigi lairensi padari hawi hai. Asi haiduna khulakpagi imungdu lairen adugi mahaw aduda hauna sarami. Makhoida natte atayum singsu loina asumna hauna sarami. Asumna chaba thakpa loiraba matung khulgi miyamdu tumba sangnarami. Ahing nongyagi matam yorokpada khulgi miyamdu tumlambadagi masasingdu maidongna phongphong sarakpaduda ngauduna haugatnaraklami. Aduga maikai salai khangdana koisen senarami. Matamduda khulgi sa senpham adugi sana masugumna mangal naibi nupi ama apam adudagi saphonglaklami. Lairembiduna hai taibang apang masa lairembi egi sadongbo matup kaklaga chabagi nakhoi ngasi haba numit asidagi mi tangkai sa tangkai oiduna hinglo. Lairembidugi wadu tabada khunja miyamdu makhoidi khangjadabagi sarubani makhoibu ngakpiyo haina haijarami. Hai nakhoina tawjarubagi mahai oina matam kharadi awaba khanglo maraksida nakhoi kanamtana khulse thadokuna satpa yaroi. Hek satpada hena awapamda tagani. Nakhoigi awapado kokpiba ngamami sakamani soida lakani masi kaugano. Asi hairamlaga lairembidudi mafamadudagi mangkhirami khulakpina. Makhoi pabung ekhoibu ngasidagi mi tangkai sa tangkai oiduna lenba tarabro. Mama lenba tabani karidi upai lei. Asumna namit adudagi hauna khunja miyamdu mi tangkai sa tangkai oiduna leirami. Adubu tamphagi mama masadi sadum adu sahaudabana karisu akaiba tauramde. Khunja miyamna lamui hek olakpa matamda mama masadu mipai thabaibadi hek poklami. Thombana warasu wana khunja miyamgi awaba kokpiba ngammi sagado lakpa ngaiba tabani. Chawbanna hoine karidi upai lei misagadu lakpa ngaiba natana. Tomchana mayam karisu wabiurano khulakpana hana mi tangkai sa tangkai onmani. Ekhoina khoisu loina ondoribani aduna ekhoigi thokdorasi. Asi haiduna dilamba miyamdu magi thokpa satnakhirami. Tamphagi mamasu mayam maraktudagi tuminna mayumlomda laklami. Matamduda khuldugi maunaha amana tamphagi mamada kauraklami. Tamphagi mamana bema kari haige haibano. Ine ataigi nate khulgi miyamna numidang kuding lamhoi onba matamda inega tamphagadi aikhoina su ude. Inega tamphagabu numidang kuding kadaida leiki. Tamphagi mamadu maunahadugi wadu tabada mama masadu sa onba yaudi khangnabadi soidana awapamda taba tare khalami. Bema ibemana udaba oirinida imaisa su mayamarakta mayamna satpa maikaida adum salida. O ine udabagi oirama tare tudi aisu mu chalukhigi. Asi haiduna maunahadu thoina khanjiludana mayumlomda satkirami. Tamphagi mamadi maunahaduna saikhrabada sorsang hondokjarami. Imaisagi aronbase khulgi miyamna hek khanglak mikupta awapamda taba soiroi tawribani. Khulse thadoklaga chatpasu yada onthokna lukhre. Asi khanna tamphagi mamadu mathwai wana mayum tamna hankhirami. Matang asida thangnaba khulda sa tangkhai mi tangkhaina yumgi sanga hatpagi pawma sandoklami. Pawdu asum sandokhibana leibak adugi konung yaukhirami ningthau khombana. Phamnaiba mayam handaki khulamagi pawse kari karam tawraga loisinsigi mayamnasu masi phani habado khanaminasi. Phamnaiba khoimuna iningthau nanai aina khanbadadi pawdo asum oiramloi haina khalli. Khuldo lapna leibanina ekhoina mityeng sang wathoduna mityeng sang binanaba phangai haijinba oirambasu yaida. Lukhoina phamnaiba madu ekta yaba natini karigumba khara thoktana pangai dajin bhaunade. Iningthau nanaina khanjabadadi lanmi khara tharaga kamdoribano haibado kupna thijinba ma athau tabra khalli maduna phagadra khanjai. Ningthau khombadu phamnaiba mayamna hariba wafamdu muna tarami aduga mapukningda kari toksige haina kupna khalami. Asum khalakpada
ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯗꯨ ꯊꯥꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯊꯤꯖꯤꯜꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯐꯔꯦ, ꯐꯝꯅꯥꯏꯕ ꯃꯌꯥꯝꯅꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤꯔꯦ, ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯌꯨꯝ ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯃꯤꯐꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗꯨꯁꯨ ꯅꯤꯡꯊꯧꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯈꯣꯝꯕꯗꯨ ꯇꯞꯅ ꯃꯅꯥꯏ ꯑꯁꯥꯟꯕꯗꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯍꯥꯏ ꯑꯁꯥꯟꯕ, ꯍꯧꯖꯤꯛꯃꯛ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯄꯥꯔꯤꯗꯣ ꯀꯧꯔꯣ, ꯑꯊꯨꯕꯅꯤ ꯍꯥꯏꯌꯨ, ꯊꯤꯜꯂꯦ꯫ ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯁꯥꯟꯕꯗꯨ ꯇꯍꯥ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯅꯤꯡꯊꯧꯅ ꯀꯧꯔꯦ ꯇꯥꯕꯗ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯈꯣꯝꯕꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ? ꯍꯥꯏ ꯂꯨꯆꯤꯡꯕ, ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯈꯨꯜ ꯑꯃꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ, ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ? ꯈꯨꯜꯗꯨꯗ ꯃꯤ ꯇꯪꯈꯥꯏ, ꯁꯥ ꯇꯪꯈꯥꯏ ꯑꯣꯏꯕ ꯈꯔꯅ ꯃꯤꯒꯤ ꯉꯥꯅꯨ ꯌꯦꯟ, ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯉꯥ ꯍꯥꯠꯄꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯤ, ꯃꯗꯨ ꯑꯃꯨꯛꯇ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯁꯣ꯫ ꯍꯣꯏ ꯅꯤꯡꯊꯧ, ꯅꯅꯥꯏ ꯊꯤꯖꯤꯟꯖꯒꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯈꯨꯜꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯅꯅꯥꯏ ꯑꯩꯒꯤ ꯏꯆꯜꯅꯨꯄꯤ ꯂꯥꯏꯖꯁꯨ ꯄꯨꯖꯒꯦ꯫ ꯃꯥꯗꯤ ꯂꯥꯏꯃꯤꯠ ꯊꯧꯕꯤꯅꯤ, ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯥꯃ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯖꯩ꯫ ꯅꯤꯡꯊꯧꯁꯨ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯆꯧꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯝꯐꯥꯍꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯁꯟꯗꯣꯔꯛꯂꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯨꯃꯥꯡ ꯑꯅꯕꯤ ꯀꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯐꯟꯅ, ꯑꯩꯅ ꯈꯟꯕꯗ ꯊꯪꯅꯕ ꯈꯨꯜꯗ ꯁꯟꯗꯣꯔꯛꯂꯤ ꯄꯥꯎꯁꯦ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯌꯧꯔꯝꯂꯅꯤ ꯈꯜꯂꯤ꯫ ꯊꯦꯕꯅ, ꯈꯨꯔꯥ, ꯀꯣꯅꯨꯡꯗ ꯌꯧꯔ ꯀꯩꯗꯧꯔꯒꯦ? ꯇꯣꯝꯆꯥꯅ, ꯍꯩ, ꯀꯣꯅꯨꯡ ꯌꯧꯕ ꯍꯥꯏꯕꯁꯦ ꯄꯥꯎꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯃꯤ ꯁꯣꯏꯗꯅ ꯊꯥꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕꯁꯤ ꯈꯪꯈ꯭ꯔꯕꯗꯤ ꯈꯨꯜ ꯄꯨꯝꯕꯁꯤ ꯑꯋꯥꯕ ꯇꯥꯗꯧꯔꯤꯕꯅꯤꯅꯦ꯫ ꯇꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯄꯥꯈꯠꯄ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, ꯃꯌꯥꯝ ꯄꯥꯈꯠꯄꯤꯒꯅꯨ, ꯊꯪꯅꯕ ꯈꯨꯜꯗꯅꯤ ꯂꯥꯛꯇꯧꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯃꯤꯇꯣꯞ ꯆꯪꯕ ꯊꯤꯡꯅꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ꯫ ꯃꯌꯥꯝꯗꯨꯅ, ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯤꯇꯣꯞ ꯆꯪꯕ ꯊꯤꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯄꯥꯔꯤꯗꯨ ꯃꯆꯟꯅꯨꯄꯤ ꯂꯥꯏꯖꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔ ꯄꯨꯗꯨꯅ ꯄꯥꯎ ꯁꯟꯗꯣꯔꯛꯂꯤꯕꯗꯨ ꯃꯗꯨꯒꯤ ꯈꯨꯜꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ, ꯇꯥꯆꯧ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯕꯨ ꯈꯨꯜꯗꯨ ꯌꯧꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯏꯕꯦꯝꯃ, ꯈꯔ ꯋꯥꯠꯂꯤ꯫ ꯑꯩꯅ ꯈꯟꯕꯗ ꯈꯨꯜꯗꯨ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯗꯧ ꯃꯥꯜꯂꯤ꯫ ꯅꯪꯕꯨ ꯋꯥꯔꯕꯣ? ꯋꯥꯗꯦꯗ, ꯁꯨꯡꯌꯧ ꯌꯧꯗꯕꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯁꯒꯣꯜ ꯊꯧꯅ ꯊꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯅ ꯂꯝꯕꯤꯗꯨ ꯊꯠꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯇꯥꯆꯧ, ꯑꯥꯗ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯏꯕꯦꯝꯃ, ꯃꯈꯣꯏꯁꯦ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯒꯣꯜꯗꯨ ꯌꯥꯡꯅ ꯊꯧꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯒꯣꯜ ꯌꯥꯎꯅ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯒ ꯅꯣꯛꯂꯝꯃꯤ꯫ ꯍꯩ, ꯈꯥꯝꯃꯨꯅꯦ! ꯄꯥꯔꯤꯅ, ꯀꯔꯤꯒꯤꯅꯣ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯗꯤ? ꯃꯁꯤꯗꯤ ꯈꯔ ꯇꯥꯈꯠꯂꯤꯅꯦ꯫ ꯍꯩ, ꯀꯥꯟꯅꯗꯦ, ꯋꯥ ꯌꯥꯝ ꯉꯥꯡꯉ ꯂꯩꯔꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯌꯥꯎꯕ ꯄꯣꯠ ꯅꯆꯩ ꯃꯈꯩ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯨ, ꯑꯗꯨꯒ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛ ꯆꯠꯈꯣ꯫ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯁꯒꯣꯜꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨ ꯐꯨꯊꯔꯝꯃꯤ꯫ ꯗꯥꯀꯨ ꯑꯅꯤ ꯑꯍꯨꯝꯗꯨ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯍꯦꯛ ꯇꯧꯔꯝꯅꯕ ꯑꯩꯅ ꯊꯦꯡꯅꯔꯕ ꯅꯈꯣꯏ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ꯫ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨ ꯁꯦꯀꯧ ꯁꯦꯀꯧ ꯇꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯂꯥꯏꯖꯗꯨ ꯃꯁꯤꯡ ꯈꯨꯝꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯊꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯁꯒꯣꯜ ꯑꯗꯨ ꯂꯤꯆꯩ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯉꯥꯏꯍꯥꯛ ꯂꯝꯕꯤꯗ ꯄꯜꯂꯕꯒꯤ ꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨꯅ ꯂꯝꯕꯤ ꯊꯠꯇ꯭ꯔꯗꯤ ꯈꯔꯁꯨ ꯐꯗꯧꯕ꯫ ꯊꯦꯡꯅ ꯌꯧꯔꯅꯤ ꯈꯜꯂꯤꯉꯩꯁꯤꯗ ꯂꯝꯕꯤꯗ ꯑꯃꯨꯛ ꯈꯣꯡꯂꯣꯛ ꯄꯥꯂꯣꯛ ꯇꯧꯔꯤꯁꯤ ꯊꯦꯡꯉꯤ꯫ ꯉꯁꯤꯗꯤ ꯈꯨꯜꯗꯨ ꯌꯧꯕ ꯐꯔꯛ ꯇꯥꯔꯅꯤ꯫ ꯂꯝꯕꯤꯗ
ꯃꯤꯊꯨꯡꯁꯪ ꯑꯃꯗ ꯑꯍꯤꯡ ꯂꯦꯛꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯨ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯃꯤꯊꯨꯡꯁꯪ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨ ꯇꯝꯐꯥꯍꯣꯏꯒꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯔꯒꯗꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯄꯣꯠ ꯃꯆꯩ ꯃꯠꯇꯨꯅ ꯍꯟꯈꯤꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏ ꯐꯨꯊꯔꯛꯄꯗꯨꯗ ꯄꯥꯎꯗꯨ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗ ꯇꯝꯂꯝꯃꯤ꯫ ꯆꯥꯎꯕꯟꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯗꯣ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯦ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯦ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯈꯟꯅꯗꯕ ꯌꯥꯗꯦ꯫ ꯇꯣꯝꯆꯥꯅ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯋꯥꯔꯤꯁꯦ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯗꯨꯗ ꯍꯥꯏꯗꯣꯛꯂꯒ ꯄꯨꯟꯅ ꯐꯅꯅꯕ ꯇꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯇꯣꯝꯆꯧ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯕꯨ ꯁꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯍꯣꯏꯅꯦ ꯇꯥꯗ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯋꯥꯈꯜꯒ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗꯨ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯗꯨ ꯂꯥꯛꯂꯦ ꯇꯥꯕꯗ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯇꯝꯐꯥꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯀꯤꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯊꯪ ꯃꯊꯪ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯜꯂꯛꯄꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯏꯃꯥ, ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯜꯂꯛꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯕ ꯁꯣꯏꯔꯔꯣꯏ꯫ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯣꯡꯗꯝꯕꯅ ꯏꯃꯥ ꯏꯆꯥꯒꯤꯁꯨ ꯁꯣꯏꯗꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯇꯥꯛꯆꯔꯛꯀꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯤꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯕꯁꯨ ꯃꯥꯁꯨ ꯑꯀꯤꯕꯗꯤ ꯄꯣꯛꯂꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯥꯔꯤ ꯃꯆꯜ ꯂꯥꯏꯖ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯇꯩꯁꯤꯡꯗꯨꯒ ꯇꯝꯐꯥꯍꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯈꯣꯡꯁꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯆꯧ, ꯈꯔ ꯊꯦꯡꯅ ꯆꯠꯂꯨꯁꯤ ꯌꯥꯕꯁꯦ꯫ ꯑꯁꯨꯛ ꯉꯟꯅ ꯇꯨꯝꯕ ꯐꯥꯎ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯉꯜꯂꯤꯉꯩꯁꯤꯗ ꯈꯨꯜꯗ ꯊꯨꯡꯍꯧꯕꯅ ꯐꯅꯤ꯫ ꯇꯨꯝꯅꯤꯡꯂꯕꯁꯨ ꯈꯥꯡꯂꯣ, ꯈꯨꯜꯗ ꯌꯧꯔꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯃꯆꯜꯕꯨ ꯊꯦꯝꯗꯨꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯨꯜꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥꯏꯅꯊꯪꯗ ꯈꯨꯜꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯔꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯕꯒꯤ ꯃꯃꯤꯗꯤ ꯇꯥꯗꯦꯗ꯫ ꯇꯥꯆꯧ, ꯑꯩꯅ ꯌꯦꯡꯕꯗꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯕꯒꯤ ꯃꯃꯤ ꯎꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯏꯖ ꯃꯅꯥꯇꯣꯟꯅ ꯑꯉꯛꯄ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯃꯅꯝ ꯑꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯃꯅꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯇꯪꯗꯥꯡꯕ ꯈꯪꯕ ꯉꯝꯗꯕꯗꯨꯗ ꯂꯥꯏꯖ ꯈꯨꯌꯨꯝ ꯂꯩꯃꯤꯠ ꯊꯥꯟꯗꯨꯅ ꯃꯅꯝ ꯑꯗꯨ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯅꯝ ꯑꯗꯨ ꯇꯝꯐꯥꯍꯣꯏꯒꯤ ꯈꯨꯜꯂꯣꯝꯗꯒꯤ ꯂꯥꯛꯄꯒꯤ ꯃꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯆꯧ, ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯤꯕꯁꯤꯗꯤ ꯑꯁꯤꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯠꯇꯦ, ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯗꯨꯕ ꯑꯁꯦꯡꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯈꯨꯜ ꯑꯗꯨ ꯆꯠꯄꯅ ꯆꯨꯝꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯃꯥꯒꯤ ꯁꯒꯣꯜꯗ ꯇꯣꯡꯈꯠꯅꯗꯨꯅ ꯇꯝꯐꯥꯍꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯗꯨꯒꯤ ꯈꯨꯟꯆꯤꯟ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯥ ꯑꯅꯤꯈꯛ ꯐꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯂꯥꯛꯄ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯈꯨꯜ ꯑꯁꯤꯗꯤ ꯃꯤꯇꯣꯞ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯨꯜ ꯑꯁꯤꯗ ꯃꯤꯇꯣꯞ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕꯗꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯀꯣꯅꯨꯡꯗꯒꯤ ꯏꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ꯫ ꯄꯥꯔꯤꯅ ꯐꯅ ꯍꯥꯏꯔꯁꯨ ꯈꯨꯜ ꯉꯥꯛꯂꯤꯕ ꯑꯅꯤꯗꯨꯅ ꯈꯨꯜ ꯑꯗꯨ ꯑꯀꯟꯕ ꯂꯥꯏꯆꯠ ꯑꯃꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯦ, ꯑꯗꯨꯅ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯒ ꯂꯥꯏꯖꯒꯗꯨ ꯈꯨꯜ ꯉꯥꯛꯄ ꯑꯅꯤꯗꯨꯗ ꯆꯪꯒꯦ ꯌꯥꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯑꯩꯗꯤ ꯉꯁꯥꯏ ꯈꯨꯜ ꯉꯥꯛꯄ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯗꯣ ꯇꯧꯁꯤꯟꯅꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯑꯗꯨ ꯂꯥꯏꯆꯠ ꯑꯃꯅ ꯁꯟꯗꯣꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯥꯗꯨ ꯀꯟꯅ ꯂꯩꯕ ꯉꯝꯂꯤꯕꯗꯨꯅ ꯇꯥꯛꯄꯗꯤ ꯑꯔꯣꯟꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯝꯇ ꯈꯪꯗꯕꯅ ꯑꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯅꯠꯇꯅ ꯑꯍꯦꯟꯕ ꯋꯥ ꯂꯦꯞꯅꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯔꯝꯕ ꯅꯍꯥ ꯑꯅꯤꯗꯨ ꯃꯆꯤꯟ ꯃꯧꯄꯥꯅ ꯍꯟꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯜꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯞꯂꯤ ꯇꯞꯂꯤ ꯍꯟꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯈꯨꯜꯒꯤ ꯑꯍꯜ ꯈꯔ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯟꯅ, ꯏꯕꯨꯡꯉꯣ, ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯟꯈ꯭ꯔꯕ꯭ꯔꯥ? ꯏꯄꯟ, ꯑꯩꯈꯣꯏꯅ ꯈꯨꯜꯁꯤ ꯂꯥꯏꯆꯠ ꯑꯃꯅ ꯁꯟꯗꯣꯛꯂꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯆꯥꯅ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡꯗꯨꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯁꯥ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯝꯐꯥ ꯃꯃꯥ ꯃꯆꯥꯁꯨ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯊꯣꯡꯁꯦꯠꯅ ꯂꯣꯟꯗꯨꯅ ꯃꯌꯥꯝꯒꯤ ꯁꯔꯥꯎ ꯈꯣꯜꯂꯥꯎ ꯑꯗꯨ ꯑꯀꯤꯕ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯅ "ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯗꯧꯔꯤꯕꯅꯣ? ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯑꯃꯗ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯄꯣꯊꯥꯕ ꯍꯥꯏꯕꯗꯣ ꯐꯪꯂꯛꯇ꯭ꯔꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅꯅꯦ ꯏꯃꯥ ꯏꯆꯥꯒꯤꯁꯨ ꯂꯝꯕꯤ ꯑꯃ ꯌꯥꯠꯆꯔꯛꯁꯅꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯤꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯔꯤꯗꯨ ꯐꯤꯃꯨ ꯁꯦꯠꯂꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯝꯐꯥꯒꯤ ꯈꯨꯜꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯟꯖꯤꯟꯗꯒꯤ ꯈꯔ ꯂꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯣꯏꯔꯝꯂꯤ ꯃꯇꯧꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ "ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯤꯕꯣ ꯃꯤꯔ ꯁꯥꯔꯅꯤ? ꯑꯩꯁꯦ ꯁꯨꯝ ꯂꯩꯔꯕꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ, ꯑꯗꯨꯅ ꯎꯊꯛ ꯑꯁꯤꯗ ꯀꯥꯈꯠꯂꯒ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯎꯖꯥꯎ ꯑꯃꯗ ꯀꯥꯈꯠꯂꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯅ ꯇꯧꯔꯤ ꯃꯇꯧꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯟꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯁꯥ ꯉꯥ ꯆꯥꯅꯕ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯅ ꯃꯌꯨꯝ ꯆꯪꯅꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯂꯛꯂꯒ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯔꯛꯄ ꯄꯨꯝꯕ ꯃꯆꯜꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ "ꯇꯥꯆꯧ, ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯃꯈꯨꯜꯗ ꯆꯠꯇꯨꯅ ꯑꯔꯣꯠꯄ ꯋꯥꯐꯝꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯁꯤ." "ꯏꯕꯦꯝꯃ, ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ." "ꯇꯥꯆꯧ, ꯃꯈꯣꯏꯒꯤ ꯑꯔꯣꯟꯕꯗꯣ ꯑꯇꯣꯞꯄꯅ ꯈꯪꯂꯒ ꯑꯋꯥꯐꯝꯗ ꯇꯥꯔꯗꯤ ꯑꯗꯨ ꯈꯟꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯄꯤꯔꯣꯏ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯈꯜꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯃꯕꯨꯡꯗ ꯈꯨꯜ ꯑꯗꯨꯗ ꯊꯨꯅ ꯆꯠꯁꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯆꯜꯅ ꯇꯛꯃꯟꯕꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯇꯝꯐꯥꯍꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯅꯨꯄꯥ ꯑꯅꯤꯅ ꯈꯨꯜꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯅ "ꯑꯩꯍꯥꯛ ꯑꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯅꯈꯣꯏꯅ ꯈꯨꯜꯁꯦ ꯆꯪꯒꯦ ꯌꯥꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯈꯨꯜꯁꯤ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯉꯝꯕꯅꯤ." ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜ ꯉꯥꯛꯄ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯈꯨꯜꯗꯨ ꯇꯝꯅ ꯊꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯆꯜꯅꯨꯄꯤ ꯂꯥꯏꯖꯁꯨ ꯃꯕꯨꯡꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯈꯨꯜꯗꯨꯗ ꯆꯪꯂꯛꯄꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯄꯨꯂꯞ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯅ "ꯈꯨꯜꯁꯤꯒꯤ ꯏꯄꯥ ꯏꯄꯟ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛ, ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯈꯨꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯇꯥꯔꯦ ꯈꯟꯕꯒꯤꯅꯤ꯫ ꯌꯥꯔꯒꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯋꯥ ꯂꯣꯠꯇꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ." ꯄꯥꯔꯤꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯕꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯀꯤꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ "ꯃꯌꯥꯝꯅ ꯑꯀꯤꯕ ꯄꯥꯈꯠꯄ ꯄꯣꯛꯂꯤꯕꯗꯣ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯕꯗꯤ ꯃꯌꯥꯝꯗ ꯆꯩꯔꯥꯛ ꯄꯤꯖꯔꯣꯏ." ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯈꯨꯜ ꯑꯗꯨ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯈꯣꯌꯨꯝ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯤꯠꯇ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯂꯥꯏꯊꯧ ꯑꯃ ꯇꯧꯕꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯏꯊꯧ ꯑꯗꯨ ꯇꯧꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯁꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯟꯕꯗꯨ ꯐꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ "ꯏꯕꯨꯡꯉꯣ, ꯅꯆꯤꯟꯅꯥꯎꯄꯥ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯦ ꯁꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯐꯝꯗꯒꯤ ꯀꯟꯕꯤꯔꯤ." ꯄꯥꯔꯤꯅ "ꯈꯨꯔꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯑꯗꯨꯗꯤ ꯈꯨꯔꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯃꯆꯤꯟ ꯃꯧꯄꯥꯁꯨ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯈꯨꯜ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯃꯅꯤ ꯁꯥꯌꯣꯡ ꯂꯩꯕꯥꯛ ꯀꯧꯕ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯀꯌꯥꯁꯤ ꯎꯕꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯌꯥꯝꯅ ꯀꯜꯂꯛꯅꯔꯝꯃꯤ꯫ ꯁꯥꯌꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯁꯤꯒ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯅ ꯂꯨꯝꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯁꯥꯟꯕ ꯂꯥꯟꯃꯤ ꯅꯤꯡꯊꯧꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯔꯤꯕ ꯀꯣꯏꯔꯦꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯔꯛꯄꯗꯨꯗ ꯅꯤꯡꯊꯧꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯊꯕꯥꯛꯇ ꯇꯦꯟꯖꯩ ꯀꯌꯥꯅ ꯄꯥꯟꯗꯨꯅ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯀꯣꯏꯔꯦꯜꯒꯤꯅ ꯑꯃꯠꯇ ꯉꯥꯏꯖꯕꯤ ꯃꯆꯥꯅꯨꯄꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯊꯧꯅ ꯃꯄꯥꯒꯨꯝꯅ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯅꯕ ꯑꯃꯗꯤ ꯑꯔꯣꯠꯄ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯗ ꯆꯞ ꯆꯥꯅ ꯍꯩꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯊꯥꯗꯨꯅ ꯃꯍꯩ ꯇꯝꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯄꯥꯈꯪ ꯐꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕꯒꯤ ꯊꯥꯡ ꯇꯦꯟ ꯄꯥꯏꯕ ꯑꯃꯠꯇ ꯍꯩꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯂꯩ ꯑꯧꯔꯥꯏꯐꯝ ꯃꯐꯝꯗꯅꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯄꯥꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯋꯥꯍꯩ ꯍꯥꯏꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯈꯨꯠꯂꯥꯏ ꯇꯝꯕꯤꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯅꯪꯅ ꯇꯧꯊꯣꯔꯛꯏꯁꯤꯒ ꯑꯩꯅ ꯀꯩꯗꯧꯔꯕ? ꯍꯥ, ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯪꯂꯛꯑꯁꯨ ꯇꯝꯕꯤꯅ ꯑꯗꯨꯝ ꯈꯨꯝꯃꯨ꯫ ꯑꯩ ꯅꯣꯏꯒꯤ ꯊꯥꯡ ꯇꯦꯟ ꯄꯥꯏꯕꯁꯦ ꯍꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯉꯥꯏꯈꯣꯅꯦ, ꯑꯗꯨꯗꯤ ꯂꯩꯕꯥꯛꯁꯤꯗ ꯂꯥꯟꯖꯥꯎ ꯑꯃ ꯂꯥꯛꯂꯦꯅ ꯈꯜꯂꯣ꯫ ꯔꯥꯖꯀꯨꯃꯥꯔꯗꯤ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯕꯨ ꯑꯁꯣꯛꯄꯟ ꯀꯌꯥꯗꯒꯤ ꯅꯪꯅ ꯂꯣꯏꯅ ꯉꯥꯛꯄꯤꯔꯒꯁꯨ ꯂꯥꯛꯏ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯊꯥꯖꯩ꯫ ꯂꯩꯕꯥꯛꯁꯤꯗ ꯂꯥꯟꯖꯥꯎ ꯊꯣꯛꯂꯕꯁꯨ ꯑꯩꯕꯨꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯗ꯫ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯗꯨꯝ ꯁꯦꯟꯅꯕ ꯉꯝꯕ ꯍꯧꯅꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯦꯡꯍꯧꯗꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯒ ꯄꯨꯟꯁꯤꯒꯤ ꯅꯤꯡꯉꯝꯗꯕ ꯑꯃ ꯂꯩꯍꯧꯅꯕ ꯁꯤꯜꯂꯅꯨ꯫ ꯑꯁ ꯌꯥꯔꯦ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯤ ꯏꯕꯥꯅꯤꯁꯦ꯫ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯉꯥꯡꯉ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯔꯥꯖꯀꯨꯃꯥꯔ ꯀꯧꯔꯛꯀꯅꯨꯅ ꯀꯌꯥꯔꯛꯅ ꯍꯥꯏꯈ꯭ꯔꯒꯦ? ꯑꯗꯨꯝ ꯀꯧꯏꯁꯤ ꯀꯩꯒꯤꯅꯣ? ꯔꯥꯖꯀꯨꯃꯥꯔꯗ ꯔꯥꯖꯀꯨꯃꯥꯔ ꯀꯧꯗ꯭ꯔꯗꯤ ꯀꯔꯤ ꯀꯧ ꯍꯥꯏꯕꯅꯣ? ꯑꯩꯅ ꯃꯤꯡ ꯑꯣꯏꯅ ꯀꯧꯕꯗ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝꯅ ꯁꯥꯎꯅꯤꯡꯒꯅꯤ꯫ ꯀꯩꯒꯤ ꯁꯥꯎꯅꯤꯡꯗꯣꯏꯕ? ꯀꯣꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯏꯕꯥꯅꯤꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯦ ꯍꯥꯏꯕꯁꯦ ꯂꯣꯏ ꯈꯪꯂꯤꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯅꯤ꯫ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯇꯤꯟꯅꯅꯤꯡꯗꯕꯩ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯅꯥꯛꯇꯒ ꯑꯃꯨꯛ ꯂꯥꯛꯆꯔꯣꯏ ꯑꯩ꯫ ꯄꯥꯔꯤꯅ ꯆꯠꯈꯤꯒꯦꯒ ꯇꯧꯏ꯫ ꯅꯒꯨꯟ ꯈꯪꯉꯤꯀꯣ, ꯀꯗꯔ ꯇꯧꯔꯒ ꯈꯨꯠꯂꯥꯏ ꯇꯝꯂꯣꯏꯗꯅꯕ ꯁꯤꯜꯂꯤꯗꯣ꯫ ꯈꯪꯂꯗꯤ ꯀꯩꯗꯧ ꯍꯥꯏꯔꯛꯏꯅꯣ? ꯌꯥꯔꯦ, ꯆꯥꯛ ꯂꯥꯝꯃꯦ꯫ ꯉꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯀꯩꯀꯩꯅꯣ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯕꯒꯤ ꯍꯥꯟꯅ ꯇꯧꯔꯗꯧꯅꯤꯗꯣ꯫ ꯑꯩꯁꯨ ꯂꯥꯡꯕꯨꯗꯤ ꯂꯥꯝꯂꯕꯅꯤ ꯉꯁꯥꯏꯅ꯫ ꯅꯪꯁꯨ ꯈꯨꯠꯂꯥꯏ ꯇꯝꯃꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯛꯑꯣ, ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯥꯐꯝ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯂꯩꯕꯅꯤ꯫ ꯅꯪ ꯑꯃꯨꯛꯇꯁꯨ ꯆꯥꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯗꯅꯦ ꯆꯠꯂꯨꯁꯤ꯫ ꯑꯩ ꯌꯥꯎꯗꯕꯤꯗ ꯌꯥꯝꯅ ꯀꯣꯏꯕ ꯆꯠꯂꯕꯖꯥꯠꯅꯤꯅꯦ꯫ ꯂꯩꯁꯥꯕꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯂꯩꯕꯗꯣ ꯂꯨꯝꯕꯨꯔꯤ ꯑꯣꯏꯔꯝꯅꯤ, ꯑꯩ ꯈꯪꯉꯕꯅꯤ꯫ ꯑꯁ, ꯀꯗꯥꯏꯗ ꯂꯩꯁꯥꯕꯤꯅꯣ? ꯍꯟꯗꯛ ꯌꯦꯡꯖꯗꯦ ꯑꯩ꯫ ꯍꯟꯗꯛ ꯑꯩꯈꯣই ꯂꯥꯟꯃꯤ ꯈꯔ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯍꯥꯎꯕ ꯆꯥꯐꯝꯗꯣ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯁꯥꯒꯁꯦ ꯃꯐꯩ ꯃꯐꯩ ꯃꯇꯨꯝ ꯃꯇꯨꯝꯅꯤ ꯆꯥꯊꯔꯛꯏꯁꯦ꯫ ꯑꯁ, ꯅꯪꯁꯨ ꯉꯥꯡꯂꯤꯔꯣ? ꯑꯩ ꯆꯠꯂꯤ꯫ ꯉꯥꯏꯈꯣꯅꯦ, ꯆꯠꯃꯤꯟꯅꯁꯤ꯫ ꯃꯐꯝꯁꯨ ꯈꯪꯗꯅ ꯅꯊꯟ ꯆꯠꯂꯤꯗꯨ ꯌꯥꯔꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯖꯔꯕ ꯐꯤꯔꯣꯜ ꯌꯣꯟꯕ ꯅꯨꯄꯤꯒꯤ ꯃꯁꯝꯗ ꯐꯖꯅꯕ ꯁꯝꯐꯥ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯐꯤꯅ ꯐꯖꯅ ꯇꯨꯕ ꯑꯄꯤꯛꯄ ꯈꯥꯎ ꯃꯥꯟꯕ ꯀꯌా ꯑꯃꯁꯨ ꯌꯣꯜꯂꯤ꯫ ꯍꯦꯟꯖꯨꯅ, ꯑꯁ, ꯃꯐꯝꯁꯤꯗꯤ ꯑꯩꯅ ꯑꯝꯇ ꯆꯠꯇ꯭ꯔꯤꯕ ꯑꯣꯏꯕꯩꯔꯥ? ꯌꯥꯝ ꯐꯖꯩ꯫ ꯃꯤꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯆꯩ ꯀꯌꯥꯁꯨ ꯂꯩꯅꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯕꯅꯤꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯝꯃꯅꯤꯅꯦ꯫ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ꯫ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯄꯣꯠꯐꯝꯁꯦ ꯀꯩꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ? ꯃꯈꯣꯏꯅ ꯅꯨꯡꯁꯤꯅꯕ ꯃꯤꯁꯛꯇꯨꯗ ꯄꯤꯅꯕꯅꯤ꯫ ꯅꯨꯡꯁꯤꯅꯕ ꯈꯛ ꯅꯠꯇ꯭ꯔꯁꯨ ꯃꯈꯣꯏꯒ ꯌꯥꯝ ꯅꯛꯅꯕ ꯃꯤꯗꯣ ꯑꯗꯨꯗꯁꯨ ꯄꯤꯅꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯝ ꯍꯪꯉꯤꯁꯤꯅ? ꯂꯩꯁꯥꯕꯤ ꯃꯔꯛꯁꯤꯗ ꯂꯤꯁꯤꯜꯂ ꯆꯪꯈ꯭ꯔꯦꯅꯦ꯫ ꯍꯦꯟꯖꯨꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯈꯔ ꯏꯟꯊꯣꯛꯂꯒ ꯄꯣꯠꯐꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯑꯄꯤꯛꯄ ꯈꯥꯎꯁꯤꯡꯗꯨ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯒꯁꯦ ꯏꯟꯈꯥꯏꯔꯒ ꯑꯐꯥꯎ ꯁꯥꯕꯤ ꯃꯑꯣꯡꯗꯅꯤ ꯃꯥꯏꯁꯤꯗꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ, ꯂꯩꯒꯗꯕ ꯑꯃ ꯀꯣꯛ ꯂꯩꯗꯒꯩ ꯃꯈ꯭ꯋꯥꯡꯒ ꯃꯦꯜꯂꯒ ꯌꯦꯡꯉ ꯂꯩꯔꯗꯅ, ꯄꯥꯈꯪ, ꯅꯪꯒꯤ ꯂꯩꯒꯗꯕ ꯄꯣꯠꯇꯣ ꯀꯣꯛ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯗꯨ ꯀꯩꯒꯤꯅꯣ? ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ꯫
ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯄꯣꯠꯐꯝꯁꯤꯒꯤ ꯃꯥꯡꯗ ꯂꯥꯡꯒ ꯂꯩꯗꯨꯗꯤ ꯅꯈꯣꯏꯁꯨ ꯑꯝꯐꯥꯎ ꯂꯩꯇꯦ ꯑꯗꯨꯅ ꯅꯈꯣꯏ ꯂꯥꯡꯗ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯆꯠꯈ꯭ꯔꯣ ꯑꯩ ꯄꯣꯠ ꯈꯟꯒꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯉꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯥꯎ ꯏꯇꯥꯁꯤꯡ ꯆꯠꯂꯁꯤ ꯀꯣꯅꯨꯡꯒꯤ ꯃꯤꯁꯨ ꯃꯥꯜꯂꯤ ꯈꯟꯅꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯍꯦꯟꯖꯨꯗ ꯃꯃꯤꯠꯕꯨ ꯐꯛꯆꯤꯜꯂꯝꯕꯋꯣ ꯃꯃꯤꯠ ꯐꯩꯅꯕꯨ ꯌꯦꯡꯂꯝꯕꯋꯣ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯍꯦꯟꯖꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯃꯔꯩꯗꯨ ꯇꯤꯡꯊꯣꯛꯂꯒ ꯃꯃꯤꯠꯇꯨ ꯐꯛꯆꯤꯜꯂꯤ ꯄꯥꯔꯤꯁꯨ ꯍꯦꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯏꯅꯦꯁꯤꯡꯁꯤꯅ ꯃꯨꯟꯅ ꯌꯦꯡ ꯂꯩꯔꯦ ꯅꯦꯝꯖꯗꯦꯀꯣ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯔꯒ ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯗꯕꯩ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯑꯗꯨꯏꯁꯨ ꯇꯧꯔꯤꯅꯤ ꯑꯗꯨꯕꯨꯕ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯅꯪꯅ ꯃꯐꯝꯁꯤ ꯆꯪꯉꯤꯁꯤꯕꯣ ꯁꯤ ꯂꯩꯔ ꯀꯅꯥ ꯄꯤꯗꯧꯔꯤꯒꯦꯅ ꯅꯪꯒꯤ ꯍꯧꯗꯣꯡ ꯁꯛ ꯍꯥꯎꯇꯕꯤ ꯑꯃ ꯂꯩꯕꯗꯨꯗ ꯄꯤꯔꯨꯗꯣꯏꯔꯣ ꯇꯥꯅꯤꯡꯗꯦ ꯏꯅꯦ ꯁꯤꯒꯤ ꯂꯩ ꯃꯆꯨꯒꯤ ꯈꯥꯎꯁꯦ ꯁꯤꯅ ꯀꯩꯗꯧꯕꯗ ꯄꯤꯅꯒꯦ 이봉아 시기 레이 마수기 카우시냐냐 난가 얌나 낙나바 미삭다 삐가더리버니 눅시나바 누삐 누빠 아마디 마룹다수 삐바 야버니 에코이나 시 삐라디 미삭두기 마낙다 이사 랭드나 레이리 하이바 나트라 마니 봉어 미삭두나네 랍나 랑파이 사키바 야러바수 카우시부 삐나이도 헨주나 아픽바 카우도 러우라가 마두기 ಚಾನಬ ಸೆಲ್ದು ಪೀರಗ ಮಫಮ್ ಅದುದಗಿ ಥೋಲಕ್ತುನ ꯆꯠꯄ ꯈꯥꯎꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯅꯝ ꯅꯝꯃꯤ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯔꯤ ꯏꯆꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯁꯤꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯃꯔꯨꯞꯁꯦ ꯅꯪ ꯈꯛꯇꯅꯤ ꯅꯪꯅ ꯑꯩꯒ ꯄꯨꯟꯗ꯭ꯔ ꯃꯇꯝꯗꯁꯨ ꯁꯤꯁꯤ ꯎꯔꯒ ꯑꯩꯕꯨ ꯅꯤꯡꯁꯤꯡꯉꯨ ꯄꯥꯔꯤ ꯅꯣꯛꯂꯒ ꯈꯥꯎꯗꯨ ꯂꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕ ꯐꯖꯔꯕ ꯐꯤ ꯑꯗꯨꯗ ꯊꯦꯠꯆꯤꯟꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯂꯩꯔꯛꯄ ꯄꯣꯠꯁꯛꯁꯦ ꯀꯅꯥꯅꯁꯨ ꯄꯤꯔꯛꯈꯤꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯔꯥꯞꯄꯗ ꯆꯠꯂꯕꯁꯨ ꯈꯥꯎꯁꯦ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯔꯣꯏ ꯔꯥꯖꯀꯨꯃꯥꯔꯗꯣ ꯀꯧꯔꯛꯑꯅꯨ ꯃꯤꯡ ꯑꯣꯏꯅ ꯀꯧꯔꯣꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯣ ꯏꯕꯥꯅꯤ ꯂꯥꯛꯏꯁꯦ ꯆꯥꯐꯝꯗꯨ ꯌꯧꯗ꯭ꯔꯤꯕꯣ ꯐꯅ ꯁꯥꯡꯗꯤ ꯂꯥꯛꯑꯦꯍꯦ ꯆꯥꯐꯝꯗꯣ ꯊꯣꯡ ꯂꯣꯜꯍꯧꯔꯦ ꯇꯨ ꯑꯥꯗ ꯂꯩꯍꯧꯔꯤꯁꯤꯗꯤ ꯃꯐꯝ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯎꯔꯁꯤ ꯑꯗꯨꯒꯤ ꯑꯩꯁꯨ ꯀꯩꯝ ꯍꯥꯏꯗ꯭ꯔꯕꯅꯤ ꯉꯁꯥꯏꯗꯩ ꯅꯪꯅ 와가 ꯉꯥꯡꯖꯔꯤꯗꯨꯗꯤ ꯃꯐꯝꯁꯦ ꯂꯥꯟꯊꯣꯛꯅꯕ ꯑꯣꯏꯔꯦ ꯌꯥꯏꯅ ꯌꯥꯏꯁꯤꯅꯦ ꯑꯩꯅ ꯌꯥꯔꯦ ꯌꯧꯔꯦ ꯂꯥꯛꯑꯣ ꯃꯐꯝꯁꯤꯗꯗꯤ ꯌꯨ ꯑꯍꯥꯎꯕ ꯊꯥꯏꯅꯒꯤ ꯂꯤꯔꯒ ꯊꯝꯕ ꯀꯌꯥꯁꯨ ꯐꯪꯕꯅꯤ ꯖꯒꯣꯏ ꯁꯥꯕꯤꯁꯨ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯅꯗꯦ ꯑꯗꯨꯅ ꯅꯪꯁꯨ ꯌꯨ ꯊꯛꯂ ꯉꯧꯁꯤꯟꯅꯕ ꯌꯥꯗꯦꯀꯣ ꯏꯁ ꯑꯩꯕꯨ ꯌꯥꯝ ꯉꯧꯁꯤꯟꯅꯕꯒꯤ ꯃꯑꯣꯡꯗꯒ ꯂꯥꯎ ꯆꯪꯉꯨꯔꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯡꯗ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯅꯣꯛꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩ ꯄꯥꯔꯤꯒ ꯍꯦꯟꯖꯨꯒꯁꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯍꯥꯏꯔꯝꯃꯤ ꯍꯦꯟꯖꯨꯗꯤ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯖꯔꯝꯃꯤ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏꯁꯨ ꯁꯥꯔꯤ ꯍꯦꯟꯖꯨ ꯅꯣꯛꯅ ꯁꯨꯝ ꯌꯦꯡꯂꯛꯄꯅ ꯄꯥꯔꯤꯅ ꯃꯈꯨꯠꯇꯨ ꯍꯥꯏꯔꯛꯏ ꯑꯣꯏ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯉꯥꯎꯔꯕ ꯅꯪꯕꯣ ꯅꯣꯛꯇꯅꯒ ꯑꯗꯨꯝ ꯌꯦꯡ ꯂꯩꯁꯤꯕꯣ ꯆꯥꯅ ꯄꯤꯔꯝꯃꯤꯒꯁꯦ ꯈꯪꯕ ꯅꯠꯇꯦꯅꯦ ꯁꯦ ꯆꯥꯔꯁꯤ ꯌꯨꯁꯤꯁꯨ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯤꯔꯒ ꯊꯝꯕ ꯌꯨꯅꯤ ꯁꯥꯒꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯌꯨꯁꯤꯗꯤ ꯂꯣꯏ ꯊꯛꯎꯏꯁꯦ ꯏꯕꯥꯅꯤ ꯈꯛꯅ ꯉꯝꯃꯣꯏ ꯍꯣꯔꯦꯟ ꯀꯣꯅꯨꯡꯗ ꯊꯛꯎꯅꯕ ꯄꯨꯈꯤꯁꯤ ꯑꯗꯨ ꯄꯥꯔꯦ ꯑꯁꯤꯗ ꯏꯁꯩ ꯁꯛꯂꯒ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯑꯩꯁꯨ ꯌꯥꯝ ꯃꯨꯟꯅꯗꯤ ꯈꯪꯗ꯭ꯔꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯏꯁꯩ ꯁꯛꯂꯝꯕ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯈꯨꯜꯗ ꯆꯠꯈ꯭ꯔꯦꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯍꯨꯠ ꯁꯤꯟꯕꯅꯤ ꯂꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯃꯤꯡꯕꯨꯗꯤ ꯂꯤꯟꯊꯣꯏ ꯀꯧꯕꯅꯤ ꯂꯤꯟꯊꯣꯏ ꯌꯥꯝ ꯐꯖꯩ ꯃꯁꯛꯁꯤꯒ ꯌꯥꯝꯅꯁꯨ ꯆꯥꯅꯩ ꯍꯧꯔꯕ ꯊꯛꯇ꯭ꯔꯤꯀꯥꯟꯗ ꯉꯥꯎꯕ ꯃꯐꯝꯁꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯂꯣꯏꯅ ꯄꯥꯝꯅꯕꯅꯤ ꯃꯥꯕꯨ ꯌꯦꯡꯅꯕ ꯉꯥꯛꯇꯅꯤ ꯑꯅꯝꯕꯅ ꯁꯤ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡꯈꯩ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯄꯥꯔꯦ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯤꯀꯣ ꯑꯁ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯌꯨ ꯁꯦꯔꯛꯀꯦ ꯊꯛꯆꯤꯜꯂꯨ ꯂꯤꯟꯊꯣꯏ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯂꯣꯠꯂꯒ ꯂꯩꯔꯤꯕꯅꯤ ꯃꯔꯝꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯅꯧꯕ ꯃꯤꯑꯃꯒꯤ ꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯃꯅꯤ ꯅꯤꯡꯊꯧꯅ ꯂꯤꯟꯊꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡꯕꯨ ꯌꯦꯡꯊꯣꯛꯅꯕ ꯊꯝꯂꯤꯕꯅꯤ ꯂꯤꯟꯊꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯕꯨꯗꯤ ꯃꯁꯛ ꯈꯪꯏ ꯅꯤꯡꯊꯧꯅ ꯆꯦ ꯑꯃꯗ ꯑꯌꯦꯛꯄ ꯑꯣꯏꯅ ꯂꯥꯏ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯈ꯭ꯔꯕꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗꯁꯨ ꯂꯤꯟꯊꯣꯏꯅ ꯎꯈ꯭ꯔꯕꯅꯤ ꯁꯣꯝꯗ ꯍꯦꯟꯖꯨ ꯊꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯝꯕ ꯌꯨ ꯆꯐꯨꯗꯨ ꯊꯥꯡꯒꯠꯂꯒ ꯊꯛꯂꯤ
ꯄꯥꯔꯤꯗꯤ ꯃꯗꯨ ꯎꯕꯗ ꯀꯌꯥꯒ ꯀꯥꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯍꯦꯟꯖꯨꯅ ꯍꯥꯎꯔꯦꯍꯦ ꯌꯨꯁꯤꯗꯤ ꯄꯥꯔꯤ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯤꯟꯊꯣꯏꯁꯦ ꯐꯥꯔꯒ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯅꯠꯇ꯭ꯔꯗꯅ ꯇꯨꯃꯤꯟ ꯂꯩꯌꯨꯃꯤ ꯃꯐꯝꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅꯅꯦ ꯐꯨꯕꯗ ꯁꯤꯕ ꯇꯥꯔꯤꯕꯅꯤ ꯑꯦ ꯀꯔꯤꯒꯤ ꯁꯤꯗꯣꯏꯕ ꯑꯩ ꯇꯧꯒꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯝꯕ ꯉꯥꯛꯇꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅꯤ ꯑꯩꯒꯤ ꯏꯇꯥꯎ ꯄꯥꯔꯤꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯁꯣꯛꯑꯕ ꯁꯣꯛꯑꯦꯗꯅ ꯑꯩꯅ ꯀꯩꯗꯧꯗꯣꯏꯅꯣ ꯅꯠꯇ꯭ꯔ ꯄꯥꯔꯤ ꯄꯥꯔꯤꯗꯨ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠꯅ ꯃꯊꯟꯇ ꯊꯥꯖꯤꯟꯖꯩ ꯌꯨ ꯇꯞꯇꯥ ꯃꯈꯩ ꯉꯥꯎꯔꯒ ꯍꯦꯟꯖꯨꯗꯨ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ ꯄꯥꯔꯤꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯒ ꯄꯨꯊꯣꯛꯈꯤꯅꯕ ꯂꯥꯛꯅꯔꯤ ꯑꯗꯨꯕꯨ ꯍꯦꯟꯖꯨꯅ ꯅꯝꯗꯅ ꯄꯥꯔꯤꯕꯨ ꯏꯟꯊꯣꯛꯂꯒ ꯂꯥꯎꯔꯛꯏ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ ꯈꯪꯗꯕꯁꯨ ꯈꯪꯖꯤꯜꯍꯧꯔꯣ ꯖꯒꯣꯏ ꯁꯥꯕꯤ ꯂꯤꯟꯊꯣꯏꯁꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯍꯩ ꯁ꯭ꯋꯥꯏꯗ ꯂꯥꯎ ꯈꯣꯡꯗꯅꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯂꯤꯟꯊꯣꯏꯒꯤ ꯖꯒꯣꯏ ꯁꯥꯇꯦꯛꯁꯦ ꯐꯖꯔꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯒ ꯉꯥꯛꯇ ꯄꯣꯊꯥꯎꯒꯦ ꯀꯔꯤ ꯍꯥꯏꯕ ꯍꯦ ꯅꯪ ꯉꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯪ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯩ ꯑꯣꯏꯅ ꯁꯜꯂ ꯇꯥꯔꯦ ꯍꯦꯟꯖꯨꯗꯨ ꯃꯊꯟꯇ ꯂꯦꯞꯄ ꯉꯝꯗꯗꯨꯅ ꯇꯨꯁꯤꯟꯖꯩ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯈꯩꯗꯨꯅ ꯄꯥꯔꯤꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯃꯅ ꯍꯦ ꯅꯨꯄꯥ ꯑꯉꯥꯎ ꯅꯨꯄꯥꯁꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯃꯐꯝꯁꯤꯗ ꯂꯥꯎ ꯈꯣꯡꯕ ꯌꯥꯗꯦꯁꯤ ꯈꯪꯅ ꯈꯪꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯣꯏꯒꯤꯁꯦ ꯍꯥ ꯄꯥꯔꯤꯅ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯃꯥꯗꯤ ꯑꯍꯥꯟꯕ ꯆꯪꯖꯕꯅꯦ ꯃꯌꯥꯝ ꯁꯧꯒꯠꯄꯤꯒꯅꯨ ꯑꯩ ꯄꯨꯊꯣꯛꯆꯈ꯭ꯔꯒꯦ ꯍꯦꯟꯖꯨ ꯂꯥꯎ ꯍꯧꯒꯠꯂꯨꯁꯤ ꯍꯦ ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔꯅꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯀꯅꯥ ꯊꯤꯡꯉꯝꯗꯣꯏꯅꯣ ꯄꯥꯔꯤ ꯅꯪꯒꯤꯁꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯀꯤꯔꯤꯕ ꯍꯥꯏꯗꯨꯔꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯁ ꯍꯦꯟꯖꯨ ꯅꯪꯁꯤ ꯋꯥꯈꯜ ꯇꯥꯃꯟꯗꯦ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯁꯨ ꯃꯐꯝꯁꯤꯗꯗꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯔꯣꯏ ꯈꯟꯕ꯭ꯔꯣ ꯃꯐꯝꯁꯤꯗ ꯌꯥꯔꯣꯏꯕ ꯂꯥꯎ ꯇꯣꯛꯑꯁꯤ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯠꯂꯒ ꯍꯦꯟꯖꯨꯗꯨ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯪ ꯇꯧꯔꯒ ꯆꯪꯁꯤꯟꯈꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯗꯤ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯌꯦꯡꯉꯤ ꯍꯦꯟꯖꯨꯅ ꯅꯨꯄꯥꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯏ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ ꯍꯦꯟꯖꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯖꯣꯞ ꯂꯥꯎ ꯊꯤꯡꯖꯤꯟꯈꯤ ꯑꯗꯨꯒ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯍꯦꯟꯖꯨ ꯐꯨꯒꯗꯧꯒꯤ ꯑꯣꯝꯁꯤꯟꯅꯔꯛꯏ ꯈꯔ ꯐꯤꯡꯕ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯟꯖꯨꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯍꯦꯟꯖꯨꯅ ꯄꯥꯔꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯌꯥꯝꯁꯤꯅ ꯐꯨꯔꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯌꯨ ꯉꯥꯎꯕ ꯂꯣꯏ ꯍꯟꯈ꯭ꯔꯦ ꯄꯥꯔꯤ ꯍꯦꯟꯖꯨꯗꯨ ꯅꯨꯄꯥꯗꯨꯅ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯈꯤ ꯄꯥꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅ ꯈꯠꯅꯔꯤꯕ ꯃꯌꯥꯝꯕꯨ ꯂꯦꯞꯅꯕ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯁꯣꯝꯗ ꯂꯤꯟꯊꯣꯏ ꯈꯠꯅꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯖꯒꯣꯏꯁꯨ ꯂꯦꯞꯄ ꯂꯩꯇ ꯁꯥꯔꯤ ꯈꯠꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯅ ꯇꯨꯃꯤꯟꯅ ꯊꯥꯡꯁꯠꯇꯨꯅ ꯍꯦꯟꯖꯨ ꯇꯝꯅ ꯊꯤꯡꯖꯤꯜꯂꯛꯏ ꯂꯤꯟꯊꯣꯏꯅ ꯄꯨꯝꯅꯃꯛ ꯎꯔꯤꯕ ꯑꯣꯏꯕꯅ ꯃꯥꯅ ꯖꯒꯣꯏ ꯁꯥꯕꯗ ꯄꯥꯏꯕ ꯐꯖꯔꯕ ꯍꯨꯃꯥꯏꯗꯨꯅ ꯊꯥꯡ ꯄꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯇꯝꯅ ꯂꯪꯂꯛꯏ ꯑꯗꯨꯝꯅ ꯍꯨꯃꯥꯏꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯂꯪꯂꯛꯄ ꯑꯣꯏꯕꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯟꯗꯨꯅ ꯊꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯅꯨꯄꯥ ꯈꯔꯅ ꯍꯦꯟꯖꯨꯕꯨ ꯐꯨꯔꯤ ꯄꯥꯔꯤꯅ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯏꯟꯊꯣꯛꯂꯤ ꯂꯤꯟꯊꯣꯏ ꯀꯨꯏꯅ ꯂꯩꯁꯜꯂꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯈꯠꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯐꯖꯔꯕ ꯌꯥꯝꯅ ꯁꯣꯟꯕ ꯑꯉꯥꯡ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨꯅ ꯂꯩꯇꯦꯡꯗꯨꯅ ꯂꯤꯟꯊꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯍꯦꯟꯖꯨꯅ ꯎꯔꯝꯃꯤ ꯂꯤꯟꯊꯣꯏꯅ ꯍꯦꯟꯖꯨꯗ ꯐꯨꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯅ ꯃꯈꯣꯡ ꯑꯗꯨꯅ ꯃꯃꯥꯏꯁꯤꯡꯗ ꯀꯥꯎꯊꯣꯔꯛꯏ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯈꯧꯔꯤꯗ ꯄꯥꯏꯔꯒ ꯌꯥꯝ ꯍꯩꯅ ꯏꯟꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯆꯨꯕꯥꯗꯨꯗ ꯊꯥꯔꯒ ꯋꯥꯟꯊꯍꯜꯂꯝꯃꯤ ꯍꯦꯟꯖꯨꯅ ꯂꯤꯟꯊꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ ꯁꯥꯡꯂꯕ ꯅꯤꯡꯗꯨ ꯌꯩꯔꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯇꯨꯡꯗ ꯊꯥꯗ ꯂꯩꯗꯅ ꯃꯤꯌꯥꯝ ꯑꯗꯨ ꯐꯨꯕꯗ ꯁꯝꯂꯥꯡ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯍꯥꯞꯄꯒꯨꯝ ꯇꯧꯏ ꯑꯗꯨꯝꯅ ꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯖꯨꯒꯤ ꯃꯀꯣꯛꯇ ꯌꯨ ꯆꯐꯨꯅ ꯊꯣꯝꯗꯔꯛꯏ ꯍꯦꯟꯖꯨꯗꯨ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯈ꯭ꯔꯦ ꯄꯥꯔꯤꯅ ꯅꯨꯄꯥꯗꯨ ꯄꯥꯏꯔꯒ ꯂꯪꯊꯣꯛꯂꯒ ꯍꯦꯟꯖꯨꯕꯨ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯂꯤꯟꯊꯣꯏꯁꯨ ꯃꯤꯌꯥꯝꯅ ꯐꯨꯕ ꯂꯣꯏꯔꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯥꯕꯨ ꯍꯧꯒꯠꯅ ꯄꯨꯔꯛꯑꯣ ꯃꯐꯝꯁꯤ ꯂꯩꯔꯕꯗꯤ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯄꯥꯔꯤꯁꯨ ꯂꯤꯟꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯋꯥꯈꯜ ꯃꯥꯡꯅ ꯇꯥꯔꯤꯕ ꯍꯦꯟꯖꯨꯕꯨ ꯍꯧꯒꯠꯇꯨꯅ ꯃꯅꯝꯗ ꯄꯣꯈꯠꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯤꯟꯊꯣꯏꯒ ꯄꯨꯟꯅ ꯊꯣꯛꯈꯤꯔꯝꯃꯤ
ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯂꯤꯟꯊꯣꯏꯅ ꯄꯥꯔꯤꯕꯨ ꯆꯪꯁꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯎꯅ ꯐꯖꯅ ꯍꯛꯂꯒ ꯁꯥꯔꯤꯕ ꯌꯨꯝꯗꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯌꯨꯝ ꯃꯆꯥꯗꯨꯒꯤ ꯅꯥꯀꯟꯗ ꯍꯩꯈꯥ ꯄꯥꯝꯕꯤ ꯀꯌꯥꯁꯨ ꯃꯄꯥꯟ ꯁꯥꯔꯤ꯫ ꯍꯩꯈꯥ ꯃꯄꯥꯟꯅ ꯄꯨꯡꯉꯧ ꯉꯧꯔꯤꯕ ꯃꯅꯥꯛꯇꯨꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥꯁꯨ ꯁꯥꯠꯂꯤ꯫ ꯍꯦꯟꯖꯨꯕꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯄꯥꯔꯤ ꯍꯦꯟꯖꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯔꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯟꯅ ꯁꯛꯈꯪꯅꯕ ꯃꯒꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯤꯕꯅꯤ? ꯃꯥꯅ ꯁꯨꯝꯅ ꯊꯣꯛꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯍꯦꯟꯖꯨꯅ ꯌꯥꯗꯗꯨꯅ ꯅꯝꯗꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯤꯟꯊꯣꯏꯗꯨ ꯄꯤꯁꯨꯝ ꯅꯥꯝꯃ ꯊꯥꯡꯒꯠꯂꯒ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯦꯟꯖꯨ, ꯄꯥꯔꯤꯅ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯅ ꯀꯧꯕꯗꯣ ꯌꯥꯝ ꯁꯥꯎꯏ, ꯑꯗꯨꯅ ꯃꯤꯡ ꯑꯣꯏꯅ ꯀꯧꯔꯣꯅ ꯑꯗꯨꯝ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯀꯧꯔꯕꯅꯤ꯫ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯝꯕ ꯔꯥꯖꯀꯨꯃꯥꯔꯅꯤꯅꯦ꯫ ꯐꯔꯦ, ꯅꯪ ꯁꯤꯗ ꯃꯥꯕꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏꯗꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯐꯃꯨꯡꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯂꯩ꯫ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯎꯏꯔꯛꯏ꯫ ꯇꯨꯝꯅꯤꯡꯕꯅ ꯍꯦꯜꯂꯛꯄꯅ ꯍꯦꯟꯖꯨꯒꯤ ꯅꯥꯀꯟꯗ ꯍꯤꯞꯊꯔꯛꯂꯒ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯤꯟꯊꯣꯏ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯆꯤꯡ ꯑꯃꯗ ꯀꯥꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯍꯤꯗꯥꯛ ꯁꯦꯝꯕ ꯄꯥꯝꯕꯤ ꯀꯌꯥꯁꯨ ꯍꯧꯔꯝꯃꯤ꯫ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕ ꯄꯥꯝꯕꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯕꯨ ꯊꯤꯖꯩ꯫ ꯁꯨꯝ ꯊꯤꯔꯛꯄꯅ ꯄꯥꯝꯕꯤꯗꯨꯁꯨ ꯌꯥꯝ ꯄꯤꯛꯅ ꯍꯧꯔꯒ ꯂꯩꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯄꯥꯝꯕꯤꯗꯨꯕꯨ ꯍꯦꯛꯂꯤ꯫ ꯁꯣꯝꯗ ꯍꯦꯟꯖꯨ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯔꯨꯝꯕ ꯑꯃꯅ ꯅꯟꯁꯤꯜꯂꯛꯄꯒꯨꯝꯅ ꯂꯦꯡꯕ ꯉꯝꯗꯦ꯫ ꯑꯌꯣ, ꯂꯦꯡꯕ ꯉꯝꯗꯦ꯫ ꯄꯥꯔꯤ, ꯄꯥꯔꯤ, ꯅꯇꯥꯎꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ? ꯅꯟꯁꯤꯜꯂꯛꯂꯤꯁꯦ ꯑꯝꯇ ꯂꯧꯊꯣꯛꯑꯣ꯫ ꯄꯥꯔꯤ, ꯍꯦꯟꯖꯨꯒꯤ ꯃꯊꯛꯇ ꯅꯟꯁꯤꯜꯂꯤꯕꯗꯨ ꯄꯥꯔꯤꯒꯤ ꯃꯈꯣꯡꯅꯤ꯫ ꯄꯥꯔꯤ ꯍꯦꯟꯖꯨꯗ ꯈꯣꯡ ꯊꯥꯡꯒꯠꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯍꯦꯟꯖꯨꯗꯨ ꯉꯁꯥꯏ ꯃꯤꯌꯥꯝꯅ ꯐꯨꯊꯔꯛꯄꯒꯤ ꯃꯁꯥꯗꯣ ꯄꯨꯡꯄꯣꯞ ꯄꯣꯞꯄꯒ ꯄꯥꯔꯤꯅ ꯅꯟꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯔꯣꯏꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯊꯛꯇ ꯅꯟꯁꯤꯜꯂꯤꯕ ꯃꯈꯣꯡꯗꯨ ꯄꯥꯏꯔꯒ ꯏꯟꯊꯣꯛꯏ꯫ ꯄꯥꯔꯤꯁꯨ ꯐꯃꯨꯡꯗꯒꯤ ꯊꯔꯣ ꯑꯣꯟꯊꯔꯛꯏ꯫ ꯀꯅꯥꯅꯣ? ꯍꯦꯟꯖꯨ, ꯅꯪ ꯋꯥꯈꯜ ꯂꯥꯛꯑꯕꯣ? ꯑꯩꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯔꯤꯁꯦ ꯀꯩꯁꯨ ꯈꯟꯗꯒꯩ ꯑꯩꯉꯣꯟꯗ ꯃꯈꯣꯡꯒ ꯊꯥꯡꯒꯠꯂꯒ ꯇꯨꯝꯕ ꯂꯩꯔꯝꯗꯅ꯫ ꯑꯩꯕꯣ ꯈꯣꯡ ꯊꯥꯡꯒꯠꯂ ꯇꯨꯝꯃꯝꯃꯦꯕ꯫ ꯏꯕꯥꯅꯤ ꯄꯨꯜꯂꯛꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯗꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯂꯕ ꯃꯤꯌꯥꯝꯗꯨꯅ ꯇꯣꯠꯂꯒ ꯐꯨꯕꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅ ꯑꯩꯁꯨ ꯆꯪꯁꯤꯜꯂꯒ ꯅꯪꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯣꯡ ꯊꯥꯡꯒꯠꯂ ꯇꯨꯝꯃꯤ ꯀꯥꯏꯅꯒ ꯑꯣꯏꯗꯕ ꯉꯥꯡꯕ꯫ ꯍꯧꯔꯛꯑꯅꯤ ꯃꯥꯏ ꯀꯗꯔꯁꯦ꯫ ꯌꯥꯔꯦ, ꯑꯃꯨꯛ ꯀꯥꯞꯁꯤꯟꯅꯗꯅ ꯇꯧꯔꯅꯨ꯫ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ, ꯁꯒꯣꯜꯂꯨꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯁꯤ ꯔꯥꯖꯀꯨꯃꯥꯔꯅꯤꯅ ꯑꯩꯅ ꯁꯤꯗꯕꯤꯗꯕꯁꯤꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯐꯖꯩ ꯅꯪꯗꯤ, ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕꯤ ꯃꯥꯜꯂꯗꯅ꯫ ꯀꯔꯤꯕ ꯄꯥꯔꯤ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯌꯣꯃ! ꯉꯥꯛꯇ ꯐꯤꯡꯕ ꯁꯥꯒꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯈꯣꯡꯁꯤꯗꯒ ꯉꯁꯥꯏ ꯀꯥꯎꯁꯤꯜꯂꯛꯈꯤꯕ꯭ꯔꯣ ꯃꯣꯏꯕꯣ? ꯄꯥꯔꯤ, ꯏꯕꯥꯅꯤ ꯂꯩꯔꯤꯁꯤꯅ ꯀꯅꯥ ꯌꯨꯝꯗꯅꯣ? ꯂꯤꯟꯊꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯍꯥ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯩꯔꯣ? ꯉꯁꯥꯏ ꯃꯤꯌꯥꯝꯗꯨꯅ ꯑꯩꯕꯨ ꯐꯨꯕ ꯆꯦꯟꯁꯤꯜꯂꯛꯄꯗ ꯂꯤꯟꯊꯣꯏꯗꯣ ꯄꯥꯏꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯍꯩꯁ! ꯄꯥꯔꯤ, ꯀꯔꯤꯅꯣ ꯈꯪꯕꯨ ꯈꯪꯉꯤ, ꯀꯔꯤ ꯈꯨꯀꯧꯅꯣ? ꯂꯤꯟꯊꯣꯏ ꯖꯒꯣꯏ ꯁꯥꯕꯤꯗꯣ ꯃꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯃꯇꯟꯅ ꯐꯨꯕ ꯆꯪꯉꯛꯄꯗ ꯄꯥꯏꯁꯤꯜꯂꯛꯄꯗꯣ꯫ ꯃꯥꯏ ꯇꯨꯡꯗꯒ ꯃꯁꯥ ꯄꯥꯟꯕ ꯎꯍꯧꯕ꯭ꯔꯥ ꯅꯪ? ꯑꯗꯨꯒ ꯃꯤꯌꯥꯝꯗꯣ ꯅꯨꯄꯤ ꯃꯊꯟꯇꯅ ꯄꯥꯟꯅꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤꯗ꯫ ꯀꯔꯤꯅꯣ ꯁꯤꯕꯣ? ꯃꯃꯥꯏ ꯃꯃꯤꯠꯁꯤꯅ ꯏꯄꯣꯝ ꯄꯣꯝꯃꯗꯅ ꯃꯀꯣꯛꯇꯒ ꯊꯥꯈꯤꯕꯗꯨꯗ ꯁꯤꯕꯨ ꯉꯥꯎꯈ꯭ꯔꯖꯥꯠꯂꯣ? ꯍꯦꯟꯖꯨ, ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ, ꯀꯩꯅꯣꯍꯦ? ꯃꯤꯅ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯀꯧꯔꯛꯀꯅꯨ ꯌꯥꯗ꯭ꯔꯣ? ꯁꯨꯝ ꯀꯧꯔꯦꯃꯤ꯫ ꯂꯤꯟꯊꯣꯏ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯏ꯫ ꯍꯦꯟꯖꯨ ꯍꯧꯒꯠꯂꯝꯕꯗꯨꯗ ꯅꯣꯛꯐꯦ ꯇꯧꯔꯒ ꯆꯪꯂꯛꯏ꯫ ꯍꯦꯟꯖꯨ ꯂꯤꯟꯊꯣꯏ ꯆꯪꯂꯛꯄꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯧꯒꯠꯄꯤꯔꯝꯂꯦꯗꯅ ꯃꯥꯏꯗ ꯄꯣꯝꯂꯤꯕꯁꯤꯡꯗꯨꯗ ꯍꯥꯞꯅꯕ ꯍꯤꯗꯥꯛ ꯊꯤꯔꯨꯕꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯩꯒꯤ ꯁꯤꯗ ꯂꯩꯕꯤꯔꯣ, ꯑꯁꯣꯛꯄꯁꯤꯡꯁꯦ ꯐꯔꯀꯥꯟꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯦꯡꯕꯤꯅꯕ꯫ ꯄꯥꯔꯤ, ꯑꯩ ꯅꯥꯛꯇ ꯐꯃꯨ ꯂꯥꯛꯑꯣ꯫ ꯃꯤꯍꯨꯟꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯑꯩꯅ ꯀꯥꯎꯕ ꯀꯥꯎꯊꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯐꯃꯨ ꯂꯥꯎ ꯀꯥꯏꯅ꯫ ꯀꯣꯛ ꯂꯥꯎꯋꯦ, ꯁꯤꯗ ꯐꯃꯨ ꯂꯥꯛꯑꯣ꯫ ꯍꯦꯟꯖꯨꯅ ꯄꯥꯔꯤꯗꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯩ ꯍꯤꯗꯥꯛ ꯁꯦꯝꯈꯤꯒꯦ, ꯁꯤ ꯂꯣꯏꯔꯒ ꯃꯥꯏꯗ ꯄꯣꯝꯂꯤ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯍꯥꯞꯅꯕ꯫ ꯂꯤꯟꯊꯣꯏ ꯍꯤꯗꯥꯛ ꯁꯨꯅꯕ ꯁꯨꯝꯕꯟꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯀꯔꯤꯅꯣ ꯄꯥꯝꯕꯤ ꯈꯔꯒ ꯃꯥꯅ ꯍꯦꯛꯂꯨꯕꯗꯨꯒ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯍꯦꯟꯖꯨꯅ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯏ꯫ ꯄꯥꯔꯤ,
ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯤꯗꯥꯛꯀ ꯁꯦꯝꯅ ꯇꯧꯔꯤꯁꯤꯕꯣ ꯍꯤꯗꯥꯛꯁꯤꯕꯨ ꯍꯨ ꯍꯥꯞꯄꯒꯤ ꯕꯥꯏꯅꯤ ꯍꯥꯗꯣꯏꯖꯥꯠꯂꯣ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯣꯃꯤ ꯃꯤ ꯇꯥꯈꯤꯅꯤ ꯁꯛꯁꯤꯒ ꯄꯥꯝꯃꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏ ꯑꯗꯨꯒ ꯐꯠꯇꯕ ꯈꯔꯁꯨ ꯈꯜꯂꯤ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯈꯤꯗꯦꯀꯣ ꯁꯨꯝ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏꯗ ꯇꯤꯛ ꯂꯥꯎꯕꯒꯤ ꯋꯥꯅꯤ ꯑꯁ ꯅꯪ ꯌꯥꯎꯔꯤꯁꯤꯕꯨ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯉꯥꯛꯇ ꯇꯨꯝꯒꯦꯁꯦ ꯅꯪ ꯁꯤꯗ ꯁ꯭ꯋꯥꯏꯗꯅꯦ ꯑꯩ ꯑꯗꯨꯝ ꯁꯪꯉꯨꯀꯣ ꯑꯩ ꯇꯨꯝꯃꯦ ꯑꯦ ꯇꯨꯝꯈꯤꯕꯒ ꯇꯧꯏꯅꯦ ꯔꯥꯖꯀꯨꯃꯥꯔꯅꯦ ꯇꯧꯔꯤꯁꯦ ꯃꯃꯥꯁꯤꯗ ꯄꯥꯛ ꯂꯥꯏꯕꯛ ꯊꯥꯖꯤꯟꯕ ꯃꯁꯛꯁꯤꯅ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥ ꯑꯣꯜꯂꯛꯄ ꯀꯨꯏꯗ꯭ꯔꯦ ꯃꯥꯟꯈꯩ ꯄꯥꯔꯤ ꯑꯩ ꯂꯣꯏ ꯇꯥꯏꯀꯣ ꯇꯥꯔꯗꯤ ꯇꯨꯝ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯋꯥ ꯉꯥꯡꯇ꯭ꯔꯁꯨ ꯇꯨꯝ ꯑꯁꯦꯡꯕꯩ ꯇꯨꯝꯖꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯇꯨꯝꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯍꯦꯟꯖꯨꯅ ꯇꯨꯝꯂꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯂꯝꯂꯒ ꯃꯄꯥꯟꯗ ꯂꯤꯟꯊꯣꯏꯅ ꯍꯤꯗꯥꯛ ꯁꯨꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯂꯤꯟꯊꯣꯏꯁꯨ ꯍꯤꯗꯥꯛꯇ ꯁꯨꯅ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔꯗꯤ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯝ ꯆꯝꯂꯒ ꯃꯁꯥꯗ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯄ ꯑꯝꯇꯁꯨ ꯂꯩꯇꯦ ꯑꯩꯅ ꯁꯤꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯁꯤꯅꯤ ꯉꯝꯂꯤ ꯃꯈꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯉꯥꯛꯈꯤꯅꯤ ꯀꯩꯗꯧꯕꯒꯤ ꯁꯤꯗꯣꯏꯅꯣ ꯔꯥꯖꯀꯨꯃꯥꯔꯒ ꯅꯪꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯣꯏ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯛꯀꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯗꯣ ꯌꯥꯝ ꯀꯜꯂꯛꯆꯩ ꯑꯩꯗꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯍꯜꯂꯣꯏ ꯀꯣꯅꯨꯡꯗꯗꯤ ꯄꯥꯎ ꯄꯤꯈ꯭ꯔꯕꯣ ꯏꯅꯤꯡꯊꯧꯗꯣ ꯔꯥꯖꯀꯨꯃꯥꯔꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯄꯥꯈꯠꯄꯗ ꯂꯩꯕ ꯌꯥꯔꯝꯃꯔꯣꯏ ꯑꯩꯅ ꯉꯁꯥꯏꯅ ꯃꯤ ꯊꯥꯔꯒ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪꯒ ꯊꯥꯔꯒ ꯃꯐꯝꯁꯤ ꯂꯩꯔꯤꯁꯦ ꯃꯤ ꯀꯌꯥꯅꯣ ꯑꯩꯒ ꯊꯥꯔꯒ ꯑꯩꯈꯣꯏ 3ꯅꯤ ꯑꯩꯅ ꯁꯤꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯣꯏꯅ ꯂꯩꯕꯅꯤ ꯁꯤ ꯍꯤꯗꯥꯛꯁꯨ ꯁꯨꯕ ꯂꯣꯏꯔꯦ ꯅꯪꯒꯤꯁꯨ ꯃꯥꯏ ꯈꯔ ꯄꯣꯝꯃꯤꯕꯗꯣ ꯁꯤ ꯊꯣꯝꯅꯕ ꯇꯧꯁꯤ ꯔꯥꯖꯀꯨꯃꯥꯔꯒꯤꯁꯨ ꯑꯄꯣꯝꯕꯁꯤꯡꯗꯣ ꯑꯝꯇ ꯊꯣꯝꯂꯨꯈꯤꯒꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯊꯣꯝꯕ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯑꯁ ꯄꯥꯔꯤ ꯅꯪꯁꯨ ꯈꯪꯈꯤꯗ꯭ꯔꯦꯍꯦ ꯁꯤ ꯐꯝꯃꯣ ꯁꯤꯗ ꯑꯩ ꯇꯧꯒꯦ ꯑꯩꯅ ꯁꯨꯗꯣꯛꯈ꯭ꯔꯕ ꯄꯥꯝꯕꯤꯁꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯃꯥꯏꯗꯅꯦ ꯅꯞꯀꯗꯕ ꯑꯗꯨꯒ ꯃꯍꯤꯁꯤꯅꯅꯦ ꯊꯛꯀꯗꯕ ꯌꯥꯔꯦꯀꯣ ꯑꯁ ꯆꯤꯛ ꯂꯥꯎꯋꯦ ꯍꯦꯟꯖꯨꯗꯤ ꯐꯖꯔꯅꯤ ꯈꯤꯇꯪ ꯁꯣꯛꯄ ꯑꯩꯅ ꯁꯨꯛ ꯅꯥꯔꯤꯁꯤꯅꯗꯤ ꯅꯠꯇ꯭ꯔ ꯂꯤꯟꯊꯣꯏ ꯂꯩꯔꯝꯗ꯭ꯔꯦ ꯏꯊꯟꯗ ꯋꯥ ꯉꯥꯡ ꯂꯩꯔꯝꯃꯤꯗꯅ ꯁꯤꯒꯤ ꯃꯍꯤꯁꯤꯔꯣ ꯊꯛꯑꯣ ꯅꯥꯔꯤꯁꯤꯅ ꯈꯨꯈꯥꯁꯤꯗꯤ ꯉꯝꯃꯔꯣꯏ ꯁꯤ ꯂꯣꯏ ꯊꯛꯄꯗꯤ ꯍꯩꯗꯣꯛꯈ꯭ꯔꯒꯦ ꯁꯣꯝꯗ ꯂꯤꯟꯊꯣꯏꯗꯨ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯒꯤ ꯃꯃꯥꯏꯗ ꯍꯤꯗꯥꯛ ꯊꯣꯝꯂꯤ ꯍꯦꯟꯖꯨꯗꯨ ꯃꯃꯥꯏꯗ ꯍꯤꯗꯥꯛ ꯊꯣꯡꯂꯛꯄꯒꯤ ꯆꯤꯛ ꯂꯥꯎꯕꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯌꯣ ꯅꯥꯏꯌꯦ ꯆꯤꯛꯏ ꯑꯣꯏꯃ ꯀꯩꯅꯣ ꯏꯅꯥꯛꯇꯒ ꯐꯝꯕ ꯂꯩꯔꯝꯃꯤꯁꯤꯅ ꯃꯥꯏꯗ ꯍꯥꯞꯄꯤꯁꯤ ꯀꯩꯅꯣ ꯆꯤꯛ ꯂꯥꯎꯋꯦ ꯆꯤꯛꯏꯗꯣ ꯐꯅꯕꯅꯤ ꯁꯤꯒꯤ ꯃꯍꯤꯁꯤ ꯊꯛꯑꯣ ꯀꯩꯅꯣ ꯁꯤꯕꯣ ꯍꯤꯗꯥꯛꯅꯤ ꯅꯥꯕ ꯐꯅꯕ ꯊꯛꯑꯣ ꯌꯥꯝ ꯀꯥꯏꯁꯤꯗꯤ ꯉꯝꯃꯔꯣꯏ ꯂꯦꯝꯍꯟꯒꯅꯣ ꯂꯣꯏ ꯊꯛꯆꯤꯜꯂꯣ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯒ ꯁꯤꯒꯤ ꯍꯤꯗꯥꯛ ꯃꯆꯥꯁꯤ ꯐꯥꯎ ꯊꯛꯄ ꯉꯝꯗ꯭ꯔꯗꯤ ꯍꯤꯡꯕꯩ ꯀꯥꯟꯅꯗ꯭ꯔꯦ ꯍꯦꯟꯖꯨꯗꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯍꯤꯗꯥꯛꯇꯨ ꯀꯨꯠ ꯂꯥꯎꯅ ꯂꯣꯏꯅ ꯊꯛꯆꯤꯜꯂꯤ ꯈꯥꯃꯟꯕꯅ ꯃꯊꯟꯇ ꯑꯣꯒꯦꯁꯨ ꯇꯧꯖꯩ ꯂꯤꯟꯊꯣꯏ ꯅꯣꯛꯄ ꯈꯥꯡꯖꯤꯜꯂꯒ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯅꯈꯣꯏꯅꯤ ꯂꯩꯔꯝꯃꯨ ꯑꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯕ ꯂꯩꯔꯨꯈꯤꯒꯦ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯑꯩ ꯊꯣꯛꯑꯦꯀꯣ ꯄꯥꯔꯤꯅ ꯋꯥ ꯍꯥꯏꯕꯒ ꯅꯪꯗꯈꯩ ꯂꯤꯟꯊꯣꯏꯗꯨ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯍꯦꯟꯖꯨꯁꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯥꯏ ꯆꯤꯛꯄ ꯈꯔ ꯐꯔꯕꯣ ꯐꯠꯇꯦꯗ ꯍꯦꯟꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯥꯏꯗ ꯅꯞꯄꯤꯁꯤ ꯂꯧꯊꯣꯛꯄ ꯌꯥꯈꯤꯔꯣꯏꯗ꯭ꯔꯣ ꯆꯤꯛꯄꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯏꯁꯦ ꯂꯤꯟꯊꯣꯏꯅ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯍꯥꯏꯀꯥꯟ ꯂꯧꯊꯣꯛꯇꯣꯏꯅꯤ ꯑꯩꯁꯨ ꯅꯞꯄꯤꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯏ ꯀꯣꯅꯨꯡꯗꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯟꯗꯣꯏꯕ ꯏꯄꯥꯅꯤꯡꯊꯧꯗ ꯄꯥꯎꯁꯨ ꯑꯝꯇ ꯄꯤꯗꯦ ꯀꯣꯅꯨꯡꯗꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯃꯥꯏꯒꯤ ꯑꯁꯣꯛꯄꯗꯣ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯐꯝꯁꯤ ꯂꯩꯇꯕ ꯌꯥꯔꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯤꯟꯊꯣꯏꯁꯨ ꯃꯈꯨꯠꯇ ꯆꯥꯅꯕ ꯈꯔ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯉꯁꯥꯏꯗꯒꯤ ꯀꯩꯁꯨ ꯆꯥꯔꯝꯈꯤꯔꯣꯏ ꯑꯩꯅ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯏꯁꯦ ꯆꯥꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ ꯄꯥꯔꯤꯅ ꯃꯥꯏꯗ ꯅꯞꯄꯤꯁꯤꯗꯤ ꯂꯧꯊꯣꯛꯈ꯭ꯔꯣ ꯃꯄꯥꯟꯗ ꯏꯁꯤꯡ ꯂꯩꯕꯅꯤ ꯑꯗꯨꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑꯣ ꯃꯥꯏꯗꯣ ꯄꯥꯔꯤꯅ ꯍꯦꯟꯖꯣ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯃꯥꯏ ꯇꯥꯎꯁꯦ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ ꯑꯩ ꯁꯝꯃꯨꯔꯣ ꯏꯁ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯃꯨꯛ ꯁꯝ ꯂꯩꯈꯤꯗ꯭ꯔꯣ ꯃꯈꯣꯏ ꯈꯔꯅ ꯁꯤꯈꯛ ꯄꯨꯔꯛꯄꯒꯤ ꯅꯪꯅ ꯑꯃꯨꯛ ꯁꯝꯍꯜꯂꯗꯤ ꯑꯩꯗꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯦꯗꯅ ꯍꯦꯟꯖꯨꯗꯨ ꯁꯦꯛꯂꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯄꯥꯔꯤꯁꯨ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯇꯞꯅ ꯇꯨꯡꯗ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏꯗꯨ ꯐꯖꯅ ꯇꯥꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ
ꯏꯃꯨꯡꯒꯤ ꯂꯝꯌꯥꯏꯗꯨꯗ ꯎꯅ ꯐꯖꯅ ꯍꯛꯂꯒ ꯁꯥꯕ ꯐꯥꯟ ꯑꯃꯗꯤ ꯆꯥꯅꯕ ꯊꯝꯅꯅꯕ ꯎꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯂꯤꯟꯊꯣꯏꯅ ꯆꯥꯅꯕꯁꯤꯡꯗꯨ ꯐꯖꯅ ꯁꯦꯝꯂꯒ ꯊꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯥꯕꯤꯔꯣ, ꯑꯩꯅ ꯐꯖꯅ ꯁꯦꯝꯖꯔꯕꯅꯤ꯫ ꯁꯣꯝ ꯅꯠꯇꯦ ꯂꯤꯟ ꯄꯔꯤ ꯃꯥꯗꯤ ꯆꯥꯔꯣꯏꯗ꯭ꯔ ꯑꯝꯇ ꯍꯪꯉꯣ꯫ ꯑꯩꯒꯁꯤ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦꯗ꯫ ꯂꯤꯟꯊꯣꯏ ꯅꯪꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ? ꯀꯩꯅꯣ ꯆꯥꯗꯣꯏꯗꯤ ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯑꯩꯗꯤ ꯆꯥꯔꯦ, ꯅꯈꯣꯏꯅꯤ ꯆꯥꯊꯣꯛꯑꯣ, ꯑꯩ ꯃꯄꯥꯟꯗ ꯂꯩꯒꯦꯀꯣ, ꯆꯥꯊꯣꯛꯑꯣ ꯏꯪꯈ꯭ꯔꯅꯤ꯫ ꯂꯤꯟꯊꯣꯏ ꯅꯣꯛꯐꯦ ꯇꯧꯔꯒ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯁꯨ ꯆꯥꯅꯕ ꯊꯝꯂꯤꯕ ꯗꯣꯝꯗ ꯆꯪꯂꯛꯂꯒ ꯐꯥꯟꯗ ꯐꯝꯂꯒ ꯆꯥꯅꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯄꯥꯔꯤ ꯁꯥ ꯃꯐꯩꯁꯤꯗꯤ ꯃꯟꯅꯤꯒ ꯀꯥꯏ, ꯑꯩ ꯆꯥꯛ ꯂꯥꯝꯃꯤ, ꯂꯥꯎ ꯆꯥꯔꯁꯤ꯫ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦꯗ, ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯅꯤ, ꯑꯩꯅ ꯄꯥꯏꯔꯒꯦ ꯆꯤꯡꯖꯤꯟꯗ꯭ꯔꯤꯉꯩ ꯍꯦꯛ ꯌꯥꯗꯦ꯫ ꯏꯕꯥꯅꯤꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯆꯞ ꯃꯥꯟꯅꯩ ꯏꯕꯥꯅꯤ, ꯅꯪꯁꯨ ꯃꯤꯅꯤ ꯑꯩꯁꯨ ꯃꯤꯅꯤ, ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ꯫ ꯁꯤ ꯆꯥꯕ ꯍꯧꯔꯣ, ꯆꯥꯔꯣ ꯍꯥꯏꯔꯒ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯄꯥꯔꯤꯒꯤ ꯃꯌꯥꯗ ꯁꯥ ꯃꯐꯩ ꯑꯃ ꯏꯟꯖꯤꯜꯂꯤ꯫ ꯄꯥꯔꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯒ ꯍꯦꯟꯖꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯍꯦꯟꯖꯨꯅ ꯑꯗꯨꯝꯅ ꯁꯥ ꯏꯟꯖꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯔꯞ ꯇꯧꯔꯒ ꯀꯩꯅꯣ ꯑꯃꯨꯛ ꯏꯟꯖꯤꯜꯂꯤꯁꯤꯕꯣ? ꯑꯩꯁꯨ ꯆꯥꯕ ꯍꯩ꯫ ꯍꯩꯔꯗꯤ ꯀꯣꯛ ꯆꯥꯎ ꯌꯥꯗ꯭ꯔꯣ? ꯅꯇꯨꯗꯤ ꯌꯦꯡꯒꯗꯧ ꯃꯤꯌꯦꯡꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯍꯩꯅꯗꯦꯕ ꯑꯩ, ꯈꯪꯉꯕ? ꯊꯨꯅ ꯆꯥꯁꯤꯜꯂꯣ꯫ ꯍꯦꯟꯖꯨꯁꯨ ꯄꯥꯔꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ꯫ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯒ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯂꯩꯕꯅꯤ꯫ ꯍꯦꯟꯖꯨꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ, ꯃꯥꯕꯨ ꯍꯥꯠꯅꯕ ꯃꯤ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯕꯨ ꯊꯥꯖꯕꯅ ꯃꯥ ꯀꯔꯤꯁꯨ ꯈꯟꯗꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯕꯨ ꯃꯌꯥꯝꯅ ꯐꯨꯕꯗꯒꯤ ꯀꯟꯕꯤꯔꯛꯄꯗꯤ ꯄꯥꯔꯤ ꯅꯠꯇꯦ, ꯂꯤꯟꯊꯣꯏꯅꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯥꯡꯇꯦꯟ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄꯅꯤ꯫ ꯄꯥꯔꯤꯕꯨꯅ ꯀꯣꯅꯨꯡꯗ ꯂꯩꯍꯧꯔꯒ ꯂꯤꯟꯊꯣꯏꯅ ꯀꯣꯅꯨꯡꯗꯒꯤ ꯆꯠꯂꯒ ꯑꯔꯥꯞꯄ ꯆꯤꯡꯗ ꯑꯣꯖꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯩ ꯇꯝꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯍꯩ ꯑꯗꯨ ꯇꯝꯕ ꯂꯣꯏꯔꯒ ꯂꯤꯟꯊꯣꯏ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯍꯦꯟꯖꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯑꯃꯝꯕ ꯂꯩꯆꯤꯜꯒꯤ ꯃꯔꯛꯇꯒꯤ ꯊꯥꯖ ꯃꯥꯅ ꯉꯥꯅ ꯊꯣꯛꯂꯛꯄ ꯑꯣꯏꯕꯅ ꯊꯥꯕꯜ ꯃꯉꯥꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯖꯨꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯩꯔꯨꯔꯣ, ꯑꯩꯈꯣꯏ ꯑꯣꯏꯅ ꯃꯄꯥꯟꯗ ꯂꯩꯒꯦ꯫ ꯀꯅꯥꯝꯇ ꯃꯄꯥꯟꯗ ꯂꯩꯔꯣꯏ, ꯑꯩꯁꯨ ꯃꯅꯨꯡꯗ ꯂꯩꯒꯅꯤ, ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯅꯨꯡꯗ ꯂꯩꯒꯗꯣꯏꯅꯤ꯫ ꯍꯧꯖꯤꯛ ꯃꯝꯂꯀꯥꯟꯗ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯄꯥꯔꯤꯅ ꯂꯤꯟꯊꯣꯏ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯆꯪꯉꯁꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕꯗꯣ ꯈꯟꯅꯅꯕ ꯂꯥꯎ꯫ ꯆꯪꯉꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯤꯟꯊꯣꯏꯅ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯃꯨ, ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯄꯣꯊꯥꯗ꯭ꯔꯤ, ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯇꯨ ꯑꯁꯣꯝꯗ ꯐꯩꯖꯨꯞ ꯃꯣꯝꯄꯥꯛ ꯂꯩꯕꯅꯤ꯫ ꯄꯥꯔꯤꯅ ꯀꯗꯥꯏꯗꯅꯣ? ꯇꯨ ꯎꯄꯨ ꯑꯃ ꯂꯩꯔꯤꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ, ꯑꯩ ꯇꯨꯝꯃꯨꯔꯒꯦꯀꯣ꯫ ꯂꯤꯟꯊꯣꯏꯗꯨ ꯐꯃꯨꯡ ꯃꯃꯥꯡꯗ ꯈꯜꯂꯤꯕ ꯐꯤꯗꯨ ꯆꯤꯡꯁꯤꯜꯂꯒ ꯀꯥꯡꯈꯟꯗ ꯊꯥꯗꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯄꯥꯔꯤꯒ ꯍꯦꯟꯖꯨꯒꯁꯨ ꯅꯥꯀꯟꯗ ꯊꯥꯗꯨꯅ ꯇꯨꯝꯃꯤ꯫ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯤꯡꯗ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯄꯥꯝꯕꯤ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯊꯣꯛꯂꯕ ꯐꯥꯎꯕ ꯍꯦꯟꯖꯨ ꯑꯃꯗꯤ ꯄꯥꯔꯤ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯑꯃꯒ ꯑꯃꯒ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯅꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯏ꯫ ꯃꯥꯅ ꯍꯦꯛꯂꯛꯂꯤꯕ ꯄꯥꯝꯕꯤ ꯈꯔꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯤꯟꯊꯣꯏ ꯐꯤꯔꯣꯜ ꯈꯔ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯃꯁꯥꯗꯨ ꯆꯥꯏꯊꯔꯝꯃꯤ꯫ ꯃꯁꯥ ꯆꯥꯏꯊꯕꯁꯨ ꯂꯣꯏꯔꯒ ꯐꯤꯖꯣꯜ ꯑꯉꯧꯕ ꯃꯆꯨꯒꯤ ꯌꯥꯝꯅ ꯆꯣꯟꯕ ꯐꯖꯕꯗꯨ ꯐꯖꯅ ꯁꯦꯠꯆꯤꯜꯂꯤ꯫ ꯅꯤꯡꯗꯨ ꯌꯩꯕ ꯁꯝꯂꯥꯡꯗꯨꯅ ꯇꯨꯡꯗ ꯊꯥꯗꯩ꯫ ꯃꯥꯒꯤ ꯁꯝꯂꯥꯡꯁꯤꯡꯗꯨꯅ ꯐꯖꯅ ꯄꯨꯟꯈꯠꯂꯒ ꯃꯆꯤꯟ ꯇꯨꯝꯂꯕ ꯌꯣꯠꯅ ꯐꯖꯅ ꯁꯥꯔꯕ ꯁꯝꯐꯥ ꯃꯆꯩ ꯑꯗꯨꯅ ꯄꯨꯟꯈꯠꯂꯤ꯫ ꯂꯤꯟꯊꯣꯏ ꯑꯆꯣꯠꯄ ꯐꯤꯔꯣꯜ ꯑꯗꯨ ꯐꯧꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯍꯧꯖꯤꯛꯐꯥꯎ ꯅꯥꯀꯣꯛꯇꯅ ꯇꯨꯝꯂꯒ ꯂꯩ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯣꯛꯄꯒꯤ ꯃꯈꯣꯟꯁꯤꯅ ꯄꯨꯛꯅꯤꯡ ꯅꯤꯡꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯈꯣꯡ ꯃꯈꯨꯠꯀꯥꯁꯦ ꯀꯥꯏꯗꯅꯣ ꯊꯥꯡꯒꯠꯂꯛꯇꯣꯏꯃꯤꯁꯤꯕꯣ? ꯀꯥꯟꯗꯦ, ꯍꯤꯗꯥꯛꯁꯦ ꯑꯝꯇ ꯁꯨꯗꯣꯛꯂꯨꯈꯤꯒꯦ, ꯃꯈꯣꯏꯅꯤꯁꯦ ꯀꯨꯏꯅ ꯂꯩꯍꯟ ꯌꯥꯄꯣꯟꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏ ꯃꯄꯥꯟꯗ ꯍꯤꯗꯥꯛꯇꯨ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯍꯤꯗꯥꯛ ꯁꯨꯕꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎ ꯃꯈꯣꯟꯗꯨꯅ ꯍꯦꯟꯖꯨꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫
ꯅꯨꯃꯤꯠ ꯊꯣꯛꯑꯝꯃꯤꯅꯦ ꯄꯔꯤ ꯄꯔꯤ ꯍꯧꯒꯠꯂꯣ ꯊꯦꯡꯉꯤ ꯍꯣꯏ ꯍꯧꯒꯠꯂꯦ ꯃꯣꯝꯄꯥꯛꯁꯤꯡꯁꯦ ꯅꯪ ꯍꯧꯒꯠꯂꯝꯃꯨꯀꯣ ꯑꯩ ꯏꯔꯨ ꯂꯨꯔꯨꯈꯤꯒꯦ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯁꯤ ꯀꯩꯅꯣ ꯑꯩ ꯊꯣꯛꯑꯝꯃꯒꯦ ꯍꯦꯟꯖꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯤꯟꯊꯣꯏꯅ ꯍꯤꯗꯥꯛ ꯁꯨꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯔꯨ ꯂꯨꯕ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯔꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯔꯨ ꯂꯨꯐꯝꯗ ꯆꯠꯈꯤ ꯂꯤꯟꯊꯣꯏ ꯍꯤꯗꯥꯛ ꯁꯨꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯤ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯗꯣꯛꯏ ꯑꯗꯨꯒ ꯑꯄꯤꯛꯄ ꯇꯥꯕꯨ ꯑꯃꯗ ꯐꯖꯅ ꯍꯥꯞꯄꯤ ꯄꯥꯔꯤ ꯑꯃꯗꯤ ꯍꯦꯟꯖꯨ ꯏꯔꯨ ꯂꯨꯕ ꯂꯣꯏꯔꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯄꯥꯔꯤꯅ ꯂꯤꯟꯊꯣꯏ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯆꯠꯅꯕ ꯇꯧꯔꯒꯦ ꯁꯤ ꯍꯤꯗꯥꯛ ꯃꯍꯤꯁꯦ ꯊꯛꯄ ꯀꯥꯎꯒꯅꯨ ꯍꯛꯆꯥꯡ ꯀꯟꯈꯠꯅꯕꯅꯤ ꯃꯍꯤꯗ ꯄꯣꯝꯕꯗꯤ ꯌꯥꯝ ꯍꯟꯊꯔꯦ ꯍꯦꯟꯖꯨꯅ ꯂꯤꯟꯊꯣꯏꯕꯨ ꯊꯥꯒꯠꯆꯔꯤ ꯄꯔꯤ ꯕꯥꯏꯅꯤ ꯍꯤꯗꯥꯛꯁꯦ ꯁꯣꯏꯗꯅ ꯊꯛꯆꯒꯦ ꯄꯔꯤ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯂꯤꯟꯊꯣꯏ ꯑꯩꯈꯣꯏꯃꯨꯛ ꯆꯧꯈꯤꯒꯦ ꯐꯖꯅ ꯂꯩꯔꯣ ꯅꯪꯁꯨ ꯔꯥꯁꯀꯣ ꯍꯦꯟꯖꯨꯅ ꯄꯔꯤꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯏ ꯍꯦꯟꯖꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯦꯟꯖꯨ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯤꯟꯊꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯂꯤꯟꯊꯣꯏꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯨꯄꯥꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏ ꯄꯥꯈꯠꯅ ꯋꯥ ꯍꯪꯂꯛꯏ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯈꯔ ꯔꯥꯖꯀꯨꯃꯥꯔꯅ ꯐꯥꯎꯔꯒ ꯆꯠꯀꯗꯕ ꯎꯃꯪ ꯃꯆꯥ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯏ ꯔꯥꯖꯀꯨꯃꯥꯔꯅ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯐꯝꯁꯤ ꯂꯩꯕ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯈꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯐꯒꯅꯤ ꯑꯩ ꯄꯥꯎ ꯂꯣꯏ ꯄꯤꯖꯈ꯭ꯔꯒꯦ ꯁꯣꯝꯕꯨꯁꯨ ꯊꯨꯅ ꯂꯥꯛꯅꯕ ꯁꯦꯝ ꯁꯥꯕꯤꯔꯣ ꯅꯨꯄꯥ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯂꯤꯟꯊꯣꯏꯁꯨ ꯏꯃꯨꯡꯗ ꯌꯥꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯃꯨꯕ ꯑꯆꯣꯏꯕ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨ ꯐꯖꯅ ꯋꯥꯡꯅ ꯄꯨꯟꯈꯠꯂꯤ ꯐꯤ ꯃꯆꯥ ꯑꯃꯅ ꯃꯥꯏꯈꯨꯝ ꯑꯣꯏꯅ ꯐꯖꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯑꯃꯗꯤ ꯄꯥꯔꯤꯗꯨ ꯂꯤꯟꯊꯣꯏꯅ ꯄꯤꯔꯛꯄ ꯇꯥꯕꯨ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯏ ꯄꯥꯔꯤꯅ ꯑꯩꯗꯤ ꯍꯤꯗꯥꯛꯁꯤ ꯊꯛꯄ ꯉꯝꯃꯣꯏꯀꯣ ꯌꯥꯝ ꯈꯥꯏ ꯅꯪ ꯑꯗꯨꯝ ꯊꯛꯆꯧ ꯑꯩ ꯅꯠꯇꯦ ꯅꯪꯅꯤ ꯃꯔꯨ ꯑꯣꯏꯅ ꯊꯛꯇꯣꯏꯁꯤ ꯑꯩꯗꯤ ꯈꯨꯠꯂꯩ ꯑꯧꯔꯥꯏꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯑꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯀꯟꯅꯅꯕ ꯊꯛꯇꯕꯁꯨ ꯌꯥꯔꯣꯏ ꯏꯁ ꯉꯁꯥꯏ ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯛꯃꯤꯟꯅꯅꯤꯅ ꯍꯥꯏꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯊꯛꯄ ꯉꯝꯃꯣꯏꯀꯣ ꯑꯁꯤ ꯊꯛꯇ꯭ꯔꯁꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯌꯥꯝ ꯐꯩꯌꯦꯕ ꯑꯩꯗꯤ ꯆꯣꯛꯊꯕꯁꯨ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯟꯅꯅꯕ ꯊꯛꯇꯕ ꯌꯥꯔꯣꯏ ꯃꯤꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯑꯣꯏꯅ ꯍꯦꯛꯄ ꯆꯠꯂꯤꯗꯣ ꯃꯤꯒꯤ ꯑꯋꯥꯕꯗꯣ ꯈꯪꯗꯕ ꯇꯧꯅꯨ ꯏꯁ ꯃꯥꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯄꯥꯝꯕꯤ ꯍꯦꯛꯄ ꯆꯠꯄꯅꯤ ꯃꯥꯅ ꯋꯥꯈꯜꯒ ꯐꯔꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯗꯤ ꯏꯕꯥꯅꯤꯗꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯔ ꯂꯥꯛꯄꯗ ꯎꯃꯪ ꯃꯆꯥꯁꯦ ꯌꯧꯁꯤꯜꯂꯛꯄ ꯈꯪꯍꯧꯗ꯭ꯔꯤꯅꯤ ꯁꯤ ꯂꯥꯟꯊꯣꯛꯑꯗꯤ ꯀꯣꯅꯨꯡ ꯌꯧꯔꯅꯤ ꯎꯃꯪꯁꯦ ꯊꯨꯅ ꯂꯥꯟꯊꯣꯛꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯅꯅꯕ ꯏꯄꯥꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕ ꯏꯕꯥꯅꯤꯅ ꯀꯣꯅꯨꯡ ꯍꯜꯂꯛꯇꯕꯒꯤ ꯋꯥ ꯍꯥꯏꯗꯣꯏꯅꯤ ꯅꯪꯕꯨ ꯍꯥꯏꯈ꯭ꯔꯦꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯒꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯕ ꯅꯪꯒꯤꯁꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤꯔꯣ ꯅꯠꯇꯦ ꯏꯕꯥꯅꯤꯅ ꯀꯣꯅꯨꯡ ꯌꯧꯔꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯗ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯍꯜꯂꯛꯏꯗꯣ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯍꯣꯏꯅꯤ ꯆꯨꯝꯃꯤꯅꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯅꯤꯅ ꯈꯪꯗꯦ ꯐꯔꯦ ꯀꯣꯅꯨꯡꯗꯣ ꯊꯨꯅ ꯌꯧꯅꯕ ꯏꯕꯥꯅꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯁꯤ ꯉꯜꯂꯤꯉꯩꯁꯤꯗ ꯏꯄꯥꯅꯤꯡꯊꯧꯗ ꯏꯕꯥꯅꯤ ꯌꯧꯔꯦ ꯍꯥꯏꯅꯕ ꯂꯥꯛꯑꯣ ꯉꯥꯏꯈꯣꯅꯤ ꯇꯞꯅ ꯆꯠꯂꯨ ꯅꯪꯅꯤ ꯄ꯭ꯔꯞ ꯄ꯭ꯔꯞꯀ ꯆꯠꯈ꯭ꯔꯤꯁꯤ ꯍꯦꯟꯖꯨ ꯍꯦꯟꯖꯨꯅ ꯄꯥꯔꯤꯗꯒꯤ ꯈꯔ ꯍꯦꯟꯒꯠꯇꯨꯅ ꯆꯠꯂꯤ ꯄꯥꯔꯤꯁꯨ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯎ ꯃꯔꯨꯝ ꯑꯃꯗꯤ ꯎ ꯃꯊꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯇꯔꯥꯗꯨ ꯑꯃꯨꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯃꯃꯥꯏꯗꯁꯨ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ ꯍꯦꯟꯖꯨꯅ ꯊꯨꯅ ꯌꯥꯡꯅ ꯄ꯭ꯔꯞ ꯂꯥꯛꯄꯗꯨꯗ ꯎ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯂꯥꯟꯃꯤ 5 ꯑꯗꯨꯅ ꯆꯣꯡꯊꯔꯛꯇꯨꯅ ꯍꯦꯟꯖꯨ ꯇꯝꯅ ꯃꯈꯣꯏꯒꯤ ꯊꯥꯡꯁꯤꯡꯗꯨꯅ ꯊꯤꯟꯖꯤꯜꯂꯛꯏ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯊꯥꯡꯅꯨ ꯁꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯛꯅꯕꯒꯤ ꯊꯥꯡꯁꯤꯡ ꯑꯗꯨ ꯉꯥꯛꯊꯣꯛꯏ ꯍꯦꯟꯖꯨꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯍꯜꯂꯤ ꯎ ꯃꯔꯨꯝꯗ ꯂꯨꯝꯂꯤꯕ ꯂꯥꯟꯃꯤ 5 ꯑꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯄꯥꯔꯤ ꯇꯝꯅ ꯊꯥꯡ ꯑꯗꯨꯅ ꯇꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯁꯔꯤꯠ ꯁꯔꯥꯛꯇ ꯍꯩꯁꯤꯡꯂꯕ ꯄꯥꯔꯤꯅꯤ ꯍꯦꯟꯖꯨꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯐꯖꯅ ꯂꯦꯞꯍꯜꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ 5 ꯑꯗꯨꯒꯤ ꯊꯥꯡꯁꯤꯡ ꯑꯗꯨ ꯉꯥꯛꯊꯣꯛꯏ ꯂꯥꯟꯃꯤꯁꯤꯡꯗꯨ ꯇꯨꯡꯗ ꯂꯣꯏꯅ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯃꯤꯠꯀ ꯌꯦꯡꯅꯗꯨꯅ ꯍꯦꯟꯖꯨ ꯑꯃꯗꯤ ꯄꯥꯔꯤꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤ
ꯄꯥꯔꯤꯁꯨ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯦꯟꯖꯨꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯖꯩ꯫ ꯍꯦꯟꯖꯨꯁꯨ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏ꯫ ꯂꯥꯛꯂꯤꯕ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯃꯥꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞꯄꯨꯗꯤ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯂꯥꯟꯃꯤ ꯇꯔꯥꯗꯨꯅ ꯑꯃꯨꯛꯇ ꯄꯨꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯍꯦꯟꯖꯨꯕꯨ ꯇꯝꯅ ꯊꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯊꯥꯡ ꯑꯃꯗꯤ ꯍꯦꯟꯖꯨꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯃꯈꯣꯏ ꯇꯔꯥꯗꯨꯕꯨ ꯃꯥꯒꯤ ꯊꯥꯡꯗꯨꯅ ꯉꯥꯛꯂꯒꯤ ꯃꯇꯥꯒꯨꯝ ꯈꯣꯡꯐꯝ ꯁꯦꯝꯂꯒ ꯂꯩ꯫ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯁꯨ ꯇꯥꯟ ꯆꯥꯅ ꯂꯥꯛꯄꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯎꯁꯤꯡꯗꯨ ꯅꯦꯠꯂꯒ ꯂꯣꯡꯍꯟ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏ ꯇꯔꯨꯛꯄꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯄꯥꯔꯤ ꯑꯃꯗꯤ ꯍꯦꯟꯖꯨ ꯃꯍꯥꯡꯗ ꯄꯨꯂꯞ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯇꯔꯥꯗꯨꯒ ꯊꯥꯡ ꯍꯥꯏꯅꯩ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯄꯥꯔꯤꯁꯨ ꯍꯦꯟꯖꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯂꯥꯟꯃꯤ ꯑꯃ ꯉꯥꯡꯊꯣꯛꯄꯗ ꯃꯈꯨꯠꯇ ꯊꯥꯡꯅ ꯁꯣꯛꯏ꯫ ꯄꯥꯔꯤ ꯊꯥꯡ ꯃꯇꯣꯟꯗꯨꯅ ꯂꯥꯟꯃꯤꯗꯨꯒꯤ ꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯂꯦꯟꯈꯤꯕꯗꯨꯗ ꯂꯥꯟꯃꯤꯗꯨꯒꯤ ꯃꯁꯛꯇꯨ ꯄꯥꯔꯤꯅ ꯎꯍꯧꯔꯦ꯫ ꯂꯥꯟꯃꯤꯗꯨꯁꯨ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯇꯥꯈꯤꯕꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯉꯝꯕꯒꯤ ꯃꯃꯤ ꯎꯁꯤꯜꯂꯛꯇ꯭ꯔꯕꯗ ꯂꯥꯟꯃꯤꯁꯤꯡꯗꯨ ꯐꯅ ꯊꯤꯅ ꯁꯣꯛꯂꯕꯁꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯤꯟꯊꯣꯏꯅ "ꯔꯥꯖꯀꯨꯃꯥꯔ, ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯦꯀꯣ?" ꯂꯤꯟꯊꯣꯏ "ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯄꯥꯔꯤꯁꯦ ꯃꯈꯨꯠꯇ ꯁꯣꯛꯏ." ꯄꯥꯔꯤꯅ "ꯑꯩꯒꯤ ꯑꯁꯣꯛꯄꯁꯤꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯆꯨꯝꯂꯣꯏ꯫ ꯀꯣꯅꯨꯡꯗ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ." ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯒ ꯄꯥꯔꯤ ꯑꯃꯗꯤ ꯍꯦꯟꯖꯨ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯏ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯍꯦꯟꯖꯨ ꯑꯃꯗꯤ ꯄꯥꯔꯤ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯆꯪꯂꯛꯏ꯫ ꯄꯥꯔꯤꯅ "ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ." ꯍꯦꯟꯖꯨꯅ "ꯏꯄꯥ ꯅꯤꯡꯊꯧ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯅꯇꯥꯎ ꯄꯥꯔꯤꯒ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯆꯠꯂꯨꯕꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯄꯥꯎ ꯇꯝꯃꯨ." "ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯇꯔꯥ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯗꯨꯅ ꯏꯇꯥꯎꯒꯩꯒ ꯂꯥꯛꯄ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯤ." "ꯀꯔꯤ ꯍꯥꯏꯕ? ꯑꯁꯣꯛ ꯑꯄꯟ ꯀꯔꯤꯁꯨ ꯌꯥꯎꯗꯕ꯭ꯔꯥ? ꯑꯩꯅ ꯃꯈꯣꯏ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯁꯛ ꯈꯪꯗꯕ ꯆꯪꯂꯛꯄ ꯃꯤꯁꯤꯡꯕꯨ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯕꯗꯨꯅ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯗ꯭ꯔꯕ ꯖꯥꯠꯂꯥ?" ꯄꯥꯔꯤꯅ "ꯏꯅꯤꯡꯊꯧ, ꯃꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯑꯩꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯒꯅꯤ꯫ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯍꯩꯁꯤꯡꯂꯕ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯃꯤ ꯁꯛꯈꯪꯗꯕꯁꯤꯡꯗꯣ ꯆꯪꯂꯛꯄ ꯈꯪꯍꯧꯗ꯭ꯔꯤꯕ? ꯂꯤꯟꯊꯣꯏꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ?" ꯄꯥꯔꯤꯅ "ꯂꯥꯛꯆꯩ ꯏꯅꯤꯡꯊꯧ꯫ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯈꯔꯁꯨ ꯌꯧꯔꯛꯏ." "ꯍꯩ, ꯀꯅꯥ ꯂꯩ? ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯄꯨꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯀꯧꯁꯤꯜꯂꯨ." ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃ ꯊꯣꯛꯈꯤꯗꯨꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯕꯨ ꯀꯧꯔꯨꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯤꯟꯊꯣꯏꯕꯨ ꯀꯝꯗꯧꯅ ꯁꯛ ꯈꯪꯂꯝꯂꯤꯕ ꯑꯃꯗꯤ ꯑꯔꯣꯠꯄ ꯂꯥꯟꯃꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯗ ꯀꯔꯤꯅꯣ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯏꯉꯥꯎ ꯉꯥꯎꯖꯩ꯫ ꯂꯤꯟꯊꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯃꯉꯥꯗꯨꯅ ꯇꯨꯡ ꯋꯥꯏꯔꯞꯅ ꯏꯟꯅꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯆꯪꯂꯛꯏ꯫ ꯍꯦꯟꯖꯨ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯅꯤꯡꯊꯧꯗ ꯕꯦꯕꯥꯔ ꯎꯠꯂꯛꯏ꯫ ꯅꯤꯡꯊꯧꯅ "ꯂꯤꯟꯊꯣꯏ, ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ? ꯅꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯗꯕꯗꯒꯤ ꯇꯧꯔꯤꯕ꯭ꯔꯥ? ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨ." "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯇꯨꯡꯗꯤ ꯑꯃꯨꯛ ꯊꯣꯛꯍꯟꯖꯔꯣꯏ꯫ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯔꯣꯏꯕꯁꯨ ꯑꯣꯏꯍꯟꯖꯒꯦ." "ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯛꯇꯅꯕ ꯍꯣꯠꯅꯧ." ꯍꯦꯟꯖꯨꯅ "ꯏꯄꯥ ꯅꯤꯡꯊꯧ, ꯂꯤꯟꯊꯣꯏ." ꯅꯤꯡꯊꯧꯅ "ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯈꯔ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯌꯥꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯂꯧ ꯀꯌꯥ ꯁꯤꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯂꯤ ꯃꯈꯣꯏꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯂꯝꯖꯤꯡꯂꯤꯕ ꯑꯩꯒꯤ ꯈꯨꯠꯌꯦꯠ ꯑꯣꯏꯔꯤꯕ ꯂꯥꯟꯃꯤꯅꯤ." ꯍꯦꯟꯖꯨ ꯉꯛꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯉꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯍꯦꯟꯖꯨꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯖꯨꯅ "ꯄꯥꯔꯤ, ꯄꯨꯝꯅꯃꯛꯁꯤ ꯅꯪ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯕ꯭ꯔꯥ?" "ꯔꯥꯖꯀꯨꯃꯥꯔ, ꯔꯥꯖꯀꯨꯃꯥꯔ, ꯔꯥꯖꯀꯨꯃꯥꯔ, ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯩꯉꯣꯟꯗ ꯔꯥꯖꯀꯨꯃꯥꯔ ꯀꯧꯔꯛꯀꯅꯨ ꯍꯥꯏꯅ? ꯍꯪꯂꯤꯁꯤ ꯈꯨꯝꯃꯨ꯫ ꯂꯤꯟꯊꯣꯏꯁꯦ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩ ꯍꯥꯏꯕ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ?" "ꯈꯪꯉꯤ, ꯑꯩ ꯍꯥꯟꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕ? ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯔꯨꯔꯤꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ?" ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯄꯥꯔꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯠ ꯂꯩꯊꯣꯛꯂꯒ ꯊꯣꯛꯈꯤ꯫ ꯅꯤꯡꯊꯧꯅ "ꯄꯥꯔꯤ, ꯆꯠꯂꯣ, ꯅꯇꯥꯎꯁꯤ ꯊꯦꯝꯂꯨꯁꯣ꯫ ꯃꯉꯣꯟꯗ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯗꯅ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯃꯨꯛ ꯄꯤꯔꯒ ꯆꯠꯈ꯭ꯔꯦ꯫
ꯍꯩꯃꯥ ꯀꯩꯗꯧꯔꯤꯒꯦ ꯄꯥꯔꯤ ꯅꯪꯕꯨ ꯆꯠꯂꯨꯅꯦ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯄꯥꯔꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯃꯉꯥꯗꯨꯕꯨ ꯌꯦꯡꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯂꯤꯟꯊꯣꯏ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯆꯠꯊꯣꯛꯄ ꯈꯨꯗꯤꯡꯗ ꯅꯪ ꯑꯃꯗꯤ ꯄꯥꯔꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯧꯕꯅꯤ ꯅꯪꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯤ ꯈꯟꯒꯠꯂꯨ ꯄꯥꯔꯤꯒ ꯅꯈꯣꯏꯅꯤ ꯈꯛꯅ ꯏꯆꯥꯅꯨꯄꯥꯕꯨ ꯉꯥꯛꯄ ꯋꯥꯅ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯂꯥꯟꯃꯤ ꯃꯈꯣꯏ ꯑꯃꯅꯤ ꯈꯜꯂꯒ ꯅꯈꯣꯏ ꯄꯨꯟꯅ ꯆꯠꯊꯣꯛ ꯃꯇꯝꯗ ꯆꯠꯃꯤꯟꯅꯧ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯂꯣ ꯀꯔꯤꯅꯣ ꯋꯥ ꯈꯟꯅꯖꯔꯨꯔꯣ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯒ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯋꯥ ꯈꯟꯅꯅꯕ ꯍꯥꯏꯗꯅ ꯀꯣꯅꯨꯡꯒꯤ ꯋꯥ ꯈꯟꯅꯐꯝ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯄꯥꯔꯤ ꯍꯦꯟꯖꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯂꯤ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯨꯠꯂꯥꯏ ꯑꯔꯥꯏꯐꯝ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯦ ꯄꯥꯔꯤꯁꯨ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯅꯥꯀꯟꯗ ꯐꯝꯃꯤ ꯍꯦꯟꯖꯨꯅ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯈꯣꯏ ꯋꯥ ꯈꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯃꯁꯦꯟ ꯂꯩꯃꯤꯟꯅꯧꯁꯣ ꯀꯔꯤꯅꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯋꯥꯔꯤꯗꯣ ꯐꯖꯅ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯁꯤ ꯑꯝꯇ ꯍꯥꯟꯅ ꯐꯖꯅ ꯇꯥꯈꯣ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯦꯡꯕꯅꯤ ꯈꯟꯅ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯋꯥ ꯂꯣꯠꯄ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ ꯍꯦꯟꯖꯣ ꯑꯩꯁꯨ ꯂꯣꯠꯅꯤꯡꯗꯨꯅ ꯂꯣꯠꯄꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯅ ꯂꯣꯠꯇ ꯌꯥꯗꯅ ꯂꯣꯠꯄꯅꯤ ꯂꯤꯟꯊꯣꯏꯒ ꯑꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯃꯍꯩ ꯇꯝꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯃꯥꯗꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯃꯍꯩ ꯇꯝꯐꯝꯗ ꯏꯅꯤꯡꯊꯧꯅ ꯊꯥꯈꯤꯕꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯊꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯂꯝꯖꯤꯡꯗꯨꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯅꯪꯕꯨ ꯉꯥꯛꯂꯤ ꯑꯁꯤꯒꯨꯝꯕ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤ ꯑꯃꯕꯨ ꯑꯩꯅ ꯁꯛꯈꯪꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯤꯃꯥꯡꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯩꯅ ꯃꯥꯕꯨ ꯑꯔꯣꯟꯕ ꯂꯥꯟꯃꯤꯅꯤ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕ ꯃꯇꯝꯗ ꯊꯪꯅ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯑꯩꯕꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯍꯥꯠꯇꯣꯛꯈꯤꯅꯤ ꯑꯩꯅ ꯃꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯂꯣꯠꯂꯕꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝ ꯊꯤꯔꯛꯂꯒ ꯍꯥꯠꯇꯣꯏꯅꯤ ꯑꯩꯕꯨ ꯅꯉꯣꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯑꯣꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯔꯣꯟꯕ ꯂꯥꯟꯃꯤꯅꯤ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯅꯪꯒ ꯁꯛꯈꯪꯅꯩ ꯍꯥꯏꯕꯗꯨꯗꯤ ꯌꯥꯏꯅ ꯑꯗꯨꯗ ꯑꯩꯅ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯗꯧ ꯂꯩꯇꯦ ꯑꯣꯅꯦ ꯍꯥꯟꯅꯗꯒꯤ ꯁꯛꯈꯪꯅꯩ ꯍꯦꯛ ꯍꯥꯏꯕꯗ ꯅꯪꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯕ ꯑꯗꯨꯒꯤ ꯍꯥꯏꯗ꯭ꯔꯤꯅꯤ ꯀꯔꯤꯅꯣ ꯄꯥꯝꯃꯗꯤ ꯅꯨꯡꯁꯤꯔꯗꯤ ꯉꯔꯥꯡ ꯀꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯑꯩꯉꯣꯟꯗ ꯃꯔꯤ ꯃꯔꯥ ꯇꯧ ꯂꯩ ꯋꯥꯅꯤ ꯈꯨꯅꯨꯡꯁꯤꯅꯅꯦ ꯀꯣꯛ ꯂꯥꯎꯅ ꯁꯨꯔ ꯊꯝꯕ ꯁꯨꯔꯨꯅꯤ ꯅꯪ ꯉꯝꯃꯗꯤ ꯁꯨꯔꯣ ꯅꯪꯅꯕꯨ ꯉꯝꯅꯤ ꯍꯥꯏꯗꯤ ꯇꯨ ꯅꯪꯒꯤ ꯊꯥꯡ ꯑꯁꯥꯡꯕꯗꯨꯅꯅꯦ ꯉꯛꯁꯤ ꯂꯦꯟꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏꯁꯨ ꯑꯩ ꯁꯦꯟꯅꯕꯗ ꯋꯥꯔꯣꯏ ꯑꯗꯨꯒ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ ꯃꯤꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯔꯅꯤꯗꯅ ꯑꯣ ꯑꯗꯨꯒ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯅ ꯃꯩ ꯊꯥꯕ ꯌꯥꯏ ꯅꯪꯒꯤꯁꯤ ꯑꯗꯨꯏ ꯁꯔꯨꯛ ꯍꯧꯖꯤꯛ ꯍꯦꯛꯇ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤꯅꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯅꯨꯄꯥ ꯑꯅꯤꯅ ꯃꯔꯛ ꯊꯠꯂꯒ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣ ꯁꯤꯃꯤꯟꯅꯕ ꯀꯥꯏꯅꯒ ꯍꯥꯏꯅꯔꯝꯃꯤꯁꯤꯕꯣ ꯌꯥꯝ ꯁꯤꯅꯤꯡꯂꯒꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄꯤꯔꯒꯦ ꯄꯥꯔꯤꯅ ꯅꯈꯣꯏꯅꯤꯗꯤ ꯂꯤꯟꯊꯣꯏꯒ ꯄꯨꯟꯕꯗꯣ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯏꯕ ꯁꯤꯗ ꯂꯤꯟꯊꯣꯏꯗꯤ ꯂꯤꯟꯊꯣꯏꯅ ꯅꯈꯣꯏꯅ ꯀꯧꯔꯁꯨ ꯂꯥꯏꯅꯤ ꯑꯩꯒꯤ ꯃꯤꯡ ꯂꯝꯖꯤꯡꯕ ꯃꯥꯒꯤꯅ ꯁꯥꯊꯧꯅ ꯏꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯗꯅ ꯂꯤꯟꯊꯣꯏꯗ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤ ꯃꯤ ꯑꯅꯤ ꯈꯜꯂꯣꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯇꯥꯎ ꯂꯝꯖꯤꯡꯕꯒ ꯑꯩꯒ ꯈꯜꯂꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯄꯥꯔꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯂꯤꯟꯊꯣꯏ ꯂꯥꯎ ꯍꯥꯏꯕꯕꯨ ꯀꯗꯣꯝꯗ ꯂꯝꯖꯤꯡꯕꯅ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯅꯨꯡꯒꯤ ꯋꯥ ꯈꯟꯅꯐꯝ ꯀꯥꯗꯣꯝꯗ ꯂꯥꯛꯏ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯄꯥꯔꯤꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯛꯅ ꯑꯩꯕꯨ ꯉꯥꯡꯗꯣꯏꯔꯣ ꯂꯤꯟꯊꯣꯏꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯑꯩ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯋꯥꯒꯦ ꯍꯥꯏꯗꯦꯅꯦ ꯂꯤꯟꯊꯣꯏ ꯌꯥꯎꯔꯣꯏꯗ꯭ꯔꯅ ꯋꯥꯈꯜ ꯋꯥꯕꯒꯤ ꯇꯧꯔꯤ ꯑꯣꯏ ꯈꯪꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯆꯠꯂꯤꯁꯦ ꯑꯁꯤ ꯂꯥꯛꯑꯣ ꯃꯣꯏꯒꯤ ꯋꯥ ꯈꯟꯅꯐꯝꯗꯣ ꯑꯗꯨ ꯌꯧꯔ ꯈꯪꯉꯅꯤ ꯑꯁ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯛꯅ ꯑꯩꯕꯨ ꯁꯪꯕꯤꯔꯗꯤ ꯑꯩꯗꯤ ꯉꯥꯎꯗꯅ ꯆꯠꯈꯤꯗꯧ ꯃꯥꯜꯂꯤꯕꯣ ꯑꯃ ꯁꯥꯊꯧ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗꯤ ꯃꯁꯥꯅ ꯃꯔꯣꯟ ꯐꯔꯤꯕ ꯄꯥꯝꯕꯣꯝꯁꯤꯅꯒ ꯑꯩꯒꯤ ꯀꯣꯛꯀꯕꯨ ꯆꯥꯎꯃꯟꯅꯔꯦꯅꯦ ꯄꯥꯔꯤ ꯑꯩ ꯁꯨꯡ ꯉꯝꯃꯣꯏ ꯃꯈꯣꯏꯅꯤꯒ ꯂꯩꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯦ ꯔꯥꯖꯀꯨꯃꯥꯔꯅꯤꯅ ꯅꯊꯤꯕꯣꯡ ꯊꯣꯛꯅ ꯄꯥꯟꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯅꯪꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯂꯧꯁꯤꯡ ꯐꯅ ꯂꯩꯒꯨꯝ ꯇꯧꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯒꯙꯥꯅꯦꯅ ꯀꯥꯟꯅꯩ ꯅꯪꯕꯨꯗꯤ ꯀꯔꯤꯕ ꯄꯥꯔꯤ ꯑꯩꯕꯨ ꯒꯙꯥꯅꯦꯅ ꯃꯥꯒꯤ ꯋꯥꯗꯣ ꯂꯣꯏꯁꯤꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯥꯊꯧꯗꯨ ꯃꯥꯡꯗ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯛꯄꯗꯨꯗ ꯃꯥꯒꯤ ꯃꯅꯪꯒꯟ ꯑꯄꯥꯛꯄꯗꯨꯗ ꯍꯦꯟꯖꯨꯗꯨ ꯊꯣꯝꯖꯤꯜꯂꯤ ꯍꯦꯟꯖꯨꯅ ꯑꯁ ꯃꯅꯪꯒꯟꯅꯦꯅ ꯌꯣꯠ ꯍꯥꯞꯄ꯭ꯔꯥ ꯀꯩꯅꯣ ꯁꯥꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯁꯣꯝꯗ ꯆꯪꯁꯤ
ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯥꯗ ꯌꯧꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯦ꯫ ꯂꯤꯟꯊꯣꯏꯗꯨ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ꯫ ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯗꯤ ꯄꯥꯔꯤ꯫ ꯂꯝꯖꯤꯡꯕ, ꯁꯥꯊꯧ, ꯑꯩꯈꯣꯏ ꯃꯔꯤꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯉꯥꯛ ꯁꯦꯟꯕ ꯇꯥꯔꯦ꯫ ꯏꯅꯤꯡꯊꯧ ꯌꯥꯊꯪꯅꯤ꯫ ꯄꯥꯔꯤ, ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯌꯨ꯫ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯖꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯋꯥꯈꯜꯗ ꯌꯦꯠꯂꯤꯕꯗꯣ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯋꯥ ꯈꯟꯅꯁꯤ꯫ ꯉꯁꯥꯏ ꯍꯦꯟꯖꯨꯒꯩꯒꯗ ꯂꯥꯟꯗꯥꯔꯛꯄ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯅ ꯌꯥꯝ ꯁꯤꯡꯅꯕ ꯃꯤ ꯑꯃꯗꯤ ꯌꯥꯎꯏ꯫ ꯉꯁꯥꯏꯗꯣ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯁꯛ ꯍꯥꯏꯐꯦꯠ ꯎꯍꯧꯋꯦ ꯍꯥꯏꯕ? ꯍꯥꯏꯌꯨ ꯄꯥꯔꯤ, ꯃꯤꯁꯛꯇꯨ ꯀꯅꯥ ꯃꯥꯟꯕꯒꯦ? ꯅꯪꯅ ꯆꯤꯡꯅꯔꯤꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯒꯤꯅ ꯃꯃꯥ, ꯑꯩꯈꯣꯏꯒꯤꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡꯗꯣ, ꯃꯥꯒ ꯌꯥꯝ ꯃꯥꯟꯅꯩ꯫ ꯍꯦꯟꯖꯨꯅ, ꯊꯦꯝꯕꯨꯡ? ꯃꯥꯗꯤ ꯌꯥꯝ ꯄꯪꯕꯗꯥꯏꯅꯦ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯑꯣꯖꯥꯅꯒ ꯂꯥꯏꯔꯤꯛ ꯇꯥꯛꯂꯁꯨ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯈꯤꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯥꯃꯅ ꯃꯥꯕꯨ ꯌꯥꯝ ꯄꯪꯉꯦ ꯍꯥꯏꯗꯅ ꯀꯣꯅꯨꯡꯁꯤꯗ ꯆꯍꯤ ꯀꯌꯥꯁꯨ ꯊꯝꯅꯈꯤꯕꯅꯤ꯫ ꯀꯨꯏꯗ꯭ꯔꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈꯤꯕꯗꯣ꯫ ꯂꯤꯟꯊꯣꯏꯅ, ꯁꯥꯊꯧ, ꯄꯨꯝꯅꯃꯛꯁꯤꯒꯤ ꯈꯪꯗꯣꯛꯅꯕ ꯅꯪꯅ ꯂꯣꯟꯅ ꯆꯠꯇꯨꯅ ꯊꯤꯖꯤꯜꯂꯨ꯫ ꯑꯗꯨꯒ ꯂꯝꯖꯤꯡꯕ, ꯅꯍꯥꯛꯅ ꯁꯥꯊꯧꯒꯤ ꯇꯨꯡꯗ ꯃꯤ ꯈꯔ ꯂꯣꯟꯅ ꯏꯟꯅꯍꯟꯅꯕ ꯁꯤꯜꯂꯨ꯫ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯄꯥꯔꯤ, ꯅꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯔꯣꯠ ꯑꯊꯨꯞ ꯇꯧꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ, ꯍꯦꯟꯖꯨꯅ, ꯑꯩꯅ ꯀꯔꯤ ꯊꯤꯗꯣꯛꯇꯣꯏꯅꯣ? ꯀꯔꯤꯁꯨ ꯊꯤꯗꯣꯛꯑꯣꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤꯗ ꯈꯟꯅꯔꯤꯕ ꯋꯥꯁꯤꯡꯁꯦ ꯆꯤꯟ ꯈꯥꯡꯗꯣꯛꯄꯗꯤ ꯌꯥꯗꯦ꯫ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯄꯥꯔꯤ, ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯁꯥꯊꯧ꯫ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤ ꯈꯥꯏꯗꯣꯛꯅꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ, ꯍꯦꯟꯖꯨ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯈꯣꯏꯅꯤꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯍꯦꯟꯖꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯂꯤꯟꯊꯣꯏꯅ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯍꯦꯟꯖꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯄꯥꯔꯤ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯤ꯫ ꯅꯨꯡꯁꯤꯕꯅ ꯄꯨꯝꯅꯃꯛ ꯌꯥꯅꯤ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯣꯟꯅꯔꯝꯃꯤ꯫ ꯃꯔꯨꯞ ꯌꯥꯎꯗꯅ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ? ꯄꯥꯔꯤ, ꯀꯣꯛꯀ ꯉꯥꯎꯔꯦꯗ꯫ ꯂꯤꯟꯊꯣꯏꯅ, ꯄꯥꯔꯤꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ꯫ ꯈꯨꯗꯤꯒ ꯂꯣꯏ ꯊꯤꯖꯤꯜꯂꯝꯃꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯇꯨꯡꯂꯣꯝꯗꯒꯤ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯍꯦꯟꯖꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯣꯏꯃ, ꯃꯤꯍꯨꯟꯒ ꯂꯣꯏ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯉꯁꯤ ꯐꯥꯎꯕ ꯈꯨꯠꯂꯥꯏ ꯇꯝꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯂꯩ, ꯃꯔꯝ ꯂꯩ꯫ ꯃꯔꯝꯗꯣ ꯑꯩ ꯈꯪꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯗꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ꯫ ꯌꯥꯏꯗ, ꯑꯩꯉꯣꯟꯗ ꯀꯅꯥꯅꯁꯨ ꯍꯪꯉꯛꯇꯦ, ꯑꯗꯨꯅ ꯑꯩꯁꯨ ꯀꯅꯥꯝꯇꯗ ꯍꯥꯏꯗꯕꯅꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯇꯝꯕꯤꯔꯝꯕ ꯑꯣꯖꯥꯒ ꯅꯣꯡꯃ ꯑꯩꯒ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯃꯤꯟꯅꯈꯤ꯫ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯊꯥꯡ ꯑꯁꯦꯡꯕꯗꯣ ꯄꯥꯏꯌꯣ, ꯑꯗꯨꯒ ꯑꯣꯖꯥꯗ ꯌꯥꯜꯂꯣꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯁꯨ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨꯃꯛ ꯑꯗꯨꯝ ꯇꯧꯈꯤ꯫ ꯑꯩꯅ ꯊꯥꯡꯗꯨ ꯌꯥꯟꯕ ꯃꯇꯝꯗ ꯑꯣꯖꯥꯁꯨ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯊꯥꯡꯗꯣ ꯉꯥꯛꯊꯣꯔꯛꯏ꯫ ꯑꯣꯖꯥꯒ ꯏꯕꯥꯅꯤ ꯊꯥꯡꯗꯨꯅ ꯑꯃꯒ ꯑꯃꯒ ꯁꯨꯝ ꯌꯥꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯖꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯡꯗꯨꯅ ꯌꯥꯟꯕ ꯃꯇꯝꯗꯗꯤ ꯑꯣꯖꯥꯅ ꯉꯥꯛꯊꯣꯔꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯑꯣꯖꯥꯕꯨ ꯍꯥꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯈꯨꯠꯂꯥꯏ ꯑꯝꯇ ꯊꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯣꯖꯥꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯊꯥꯡꯗꯣ ꯉꯥꯛꯊꯣꯔꯛꯇ꯭ꯔꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔ? ꯑꯣꯖꯥꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕ꯭ꯔꯥ? ꯑꯣꯖꯥꯅ, ꯔꯥꯖꯀꯨꯃꯥꯔ ꯆꯠꯈꯤꯗꯨ ꯁꯔꯨꯛ ꯑꯩ ꯏꯁꯥ ꯑꯣꯏꯅ ꯆꯠꯆꯈꯤꯕꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯋꯥꯍꯩꯗꯨꯒꯤ ꯃꯔꯨꯝꯗ ꯑꯥꯔꯊ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯍꯦꯟꯖꯨꯅ, ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯂꯩꯕ ꯖꯥꯠꯂꯥ? ꯄꯨꯝꯅꯃꯛꯁꯦ ꯏꯅꯤꯡꯊꯧꯅ ꯈꯪꯕꯒꯤ ꯑꯩꯕꯨ ꯑꯔꯣꯟꯕ ꯂꯥꯟꯃꯤꯒꯤ ꯈꯨꯠꯂꯥꯏ ꯇꯝꯐꯝꯗ ꯊꯥꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯒ ꯏꯅꯤꯡꯊꯧꯒ ꯃꯔꯨꯞ ꯑꯣꯏꯕꯅ ꯑꯩꯕꯨ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯩꯉꯣꯟꯗ ꯁꯦꯟꯅꯍꯟꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯍꯥꯟꯅꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯊꯥꯖꯕ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏ꯫ ꯑꯗꯣ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯀꯅꯥ? ꯏꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯥꯟꯃꯤ ꯀꯣꯏꯔꯦꯜ, ꯑꯩꯒꯤ ꯏꯄꯥꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯄꯥꯕꯨꯡ ꯀꯣꯏꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ? ꯄꯥꯕꯨꯡ ꯎꯗꯕ ꯀꯨꯏꯔꯦ꯫
ꯅꯆꯥꯅꯨꯄꯤꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯃꯁꯛꯁꯨ ꯐꯖꯔꯦ, ꯑꯩꯅ ꯐꯥꯎꯕ ꯉꯥꯎꯔ ꯇꯥꯗꯧꯔꯦ. ꯍꯦꯟꯖꯨꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯂꯤꯟꯊꯣꯏꯗꯣ ꯉꯛꯂꯒ ꯃꯃꯤꯠꯇꯣ ꯂꯪꯊꯣꯛꯂꯒ ꯂꯩ. ꯍꯦꯟꯖꯨꯁꯨ ꯀꯞꯁꯤꯟꯅꯔꯒ ꯃꯄꯤꯒꯗꯣ ꯇꯩꯊꯣꯛꯏ. ꯂꯤꯟꯊꯣꯏꯗ ꯍꯨꯔꯥꯟ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ. ꯇꯨꯡꯗꯒꯤ ꯄꯥꯔꯤꯅ ꯌꯥꯝ ꯇꯞꯅ ꯀꯧꯔꯛꯏ. ꯍꯦꯟꯖꯨ, ꯑꯩ ꯂꯥꯛꯏ. ꯃꯁꯤꯒꯤ ꯇꯥꯟ ꯀꯥꯏꯕ ꯅꯨꯄꯥꯁꯦ ꯃꯤꯅ ꯀꯞꯁꯤꯟꯅꯔꯒ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯑꯒꯦ ꯇꯧꯔꯒ. ꯄꯥꯔꯤ. ꯍꯦꯟꯖꯨꯗꯨ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯏ. ꯄꯥꯔꯤꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯍꯦꯟꯖꯨꯗꯨ ꯄꯥꯔꯤꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ. ꯂꯤꯟꯊꯣꯏꯁꯨ ꯑꯣꯟꯊꯣꯔꯛꯄꯗ ꯄꯥꯔꯤꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯃꯥꯁꯨ ꯆꯦꯟꯁꯤꯜꯂꯤ. ꯄꯥꯔꯤꯗꯨ ꯃꯈꯨꯠꯇ ꯏꯈꯦꯡ ꯇꯩꯔꯕ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯅ ꯂꯦꯞꯂꯤ. ꯃꯁꯥꯗꯨꯁꯨ ꯏꯈꯦꯡꯇꯅ ꯌꯣꯝꯗꯨꯅ ꯌꯥꯝ ꯋꯥꯅ ꯍꯦꯟꯖꯨꯕꯨ ꯀꯧꯔꯛꯄꯅꯤ. ꯄꯥꯔꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ. ꯍꯦꯟꯖꯨꯅ ꯄꯥꯔꯤꯕꯨ ꯑꯣꯛꯏ. ꯍꯦꯟꯖꯨꯅ, ꯄꯥꯔꯤ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯑꯩꯅ ꯀꯧꯁꯤ ꯇꯥꯕ꯭ꯔꯣ? ꯄꯥꯔꯤ. ꯂꯤꯟꯊꯣꯏꯅ, ꯔꯥꯖꯀꯨꯃꯥꯔ, ꯄꯥꯔꯤꯒꯤ ꯑꯁꯣꯛꯄꯁꯦ ꯍꯥꯟꯅ ꯌꯦꯡꯈꯤꯁꯤ. ꯁꯤꯗ ꯁꯨꯝ ꯂꯩꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯅꯤ. ꯃꯅꯨꯡꯗ ꯄꯨꯁꯤꯟꯁꯤ. ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯍꯦꯟꯖꯨꯅ ꯄꯥꯔꯤꯕꯨ ꯁꯧꯗꯨꯅ ꯀꯥꯗ ꯄꯨꯁꯤꯜꯂꯤ. ꯃꯁꯥꯗ ꯇꯩꯔꯤꯕ ꯏꯈꯦꯡꯁꯤꯡ ꯑꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ. ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯄꯥꯝꯕꯤꯁꯤꯡꯗꯨ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯨꯅ ꯂꯧꯍꯜꯂꯝꯃꯤ. ꯄꯥꯔꯤꯒꯤ ꯃꯁꯥꯗ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝ ꯑꯗꯨ ꯂꯤꯟꯊꯣꯏꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ 8 ꯁꯨꯖꯤꯜꯂꯛꯂꯤ. ꯄꯥꯔꯤ ꯋꯥꯈꯜ ꯇꯥꯗꯅ ꯇꯨꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ. ꯍꯦꯟꯖꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯥꯔꯤꯕꯨ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ. ꯂꯤꯟꯊꯣꯏ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯔꯤꯅ ꯁꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯁꯥꯊꯧ ꯑꯃꯗꯤ ꯂꯝꯖꯤꯡꯕꯁꯨ ꯂꯥꯛꯏ. ꯁꯥꯊꯧꯕꯅ, ꯂꯤꯟꯊꯣꯏ, ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯂꯝꯖꯤꯡꯕꯅ, ꯄꯥꯔꯤꯒꯤ ꯄꯥꯎ ꯑꯩꯈꯣꯏꯁꯨ ꯇꯥꯔꯦ. ꯁꯥꯊꯧꯕ ꯏꯕꯥꯅꯤꯅ ꯃꯐꯝꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯄꯥꯔꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯀꯣꯅꯨꯡꯂꯣꯝꯗ ꯆꯪꯈꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯏꯕꯥꯅꯤꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯄꯅꯤ. ꯃꯐꯝꯗꯨꯗ ꯄꯥꯔꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗꯤ ꯅꯠꯇꯦ. ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯑꯣꯏꯒꯅꯤ. ꯁꯥꯊꯧꯅ, ꯆꯨꯝꯃꯤ. ꯄꯨꯝꯅꯃꯛ ꯊꯦꯝꯕꯨꯡꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ. ꯄꯥꯔꯤꯅ ꯅꯨꯃꯤꯠꯇꯨꯗ ꯊꯦꯝꯕꯨꯡꯕꯨ ꯎꯈꯤꯕꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ. ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯔꯛꯇꯗꯤ ꯀꯅꯥꯁꯨ ꯑꯔꯣꯟꯕ ꯇꯧꯕ ꯂꯩꯇꯦ. ꯂꯝꯖꯤꯡꯕꯅ, ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯑꯣꯖꯥ ꯍꯥꯠꯂꯦ ꯍꯥꯏꯗꯅ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯈꯤ ꯃꯥꯜꯂꯤ. ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯁꯤꯜꯂꯤꯕ ꯃꯤꯁꯛꯇꯨꯁꯨ ꯊꯦꯝꯕꯨꯡꯒꯤ ꯄꯥꯕꯨꯡ ꯔꯥꯖꯀꯨꯃꯥꯔꯒꯤꯗ ꯃꯥ ꯇꯣꯟꯗꯥꯡꯅꯅꯤ. ꯑꯣꯖꯥꯗꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯥꯠꯅꯅꯕ ꯏꯟꯁꯤꯟꯕꯗ ꯑꯣꯖꯥꯗꯨꯅ ꯌꯥꯈꯤꯗꯦ ꯍꯥꯏ. ꯑꯗꯨꯒ ꯇꯣꯟꯗꯥꯡꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯣꯖꯥꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯟꯕ ꯑꯣꯏꯕꯖꯥꯠꯅꯤ. ꯂꯤꯟꯊꯣꯏꯅ, ꯊꯧꯅꯥ ꯐꯕ ꯑꯁꯨꯝꯕ ꯄꯥꯝꯕ ꯑꯣꯖꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯥꯠꯇꯧ ꯁꯔꯨꯛ ꯃꯥ ꯑꯣꯏꯅ ꯁꯤꯖꯕꯅ ꯐꯩ ꯈꯟꯗꯨꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯒꯤ ꯃꯈꯨꯠꯇ ꯃꯊ꯭ꯋꯥꯏ ꯊꯥꯖꯈꯤꯕꯅꯤ. ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ. ꯅꯈꯣꯏ ꯑꯅꯤ ꯋꯥ ꯈꯟꯅꯐꯝ ꯀꯥꯗ ꯆꯪꯂꯝꯃꯨ. ꯔꯥꯖꯀꯨꯃꯥꯔꯒ ꯑꯩꯒꯁꯨ ꯂꯥꯛꯑꯒꯦ. ꯂꯝꯖꯤꯡꯕ ꯁꯥꯊꯧ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯂꯩꯕꯔꯣꯝꯗ ꯆꯠꯈ꯭ꯔꯦ. ꯂꯤꯟꯊꯣꯏ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯥꯗ ꯆꯪꯂꯩ. ꯍꯦꯟꯖꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯇꯥꯎ ꯄꯥꯔꯤꯕꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ, ꯄꯥꯔꯤꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤ ꯃꯤꯁꯛꯇꯣ ꯈꯪꯕ ꯉꯝꯂꯦ. ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯁꯥꯊꯧ ꯂꯝꯖꯤꯡꯕꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯦ. ꯋꯥ ꯈꯟꯅꯐꯝ ꯀꯥꯗ ꯆꯠꯂꯁꯤ. ꯍꯦꯟꯖꯨ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯂꯤꯟꯊꯣꯏꯁꯨ ꯇꯨꯡꯗ ꯂꯥꯛꯏ. ꯃꯈꯣꯏ ꯑꯅꯤ ꯋꯥ ꯈꯟꯅꯐꯝ ꯀꯥꯗꯨ ꯆꯪꯂꯛꯏ. ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯁꯥꯊꯧ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯍꯦꯟꯖꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ. ꯃꯥꯒꯤ ꯑꯣꯖꯥꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯔꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯃꯤꯁꯛ ꯑꯗꯨ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥ ꯃꯆꯥꯅꯤ ꯈꯪꯂꯕꯗ ꯃꯌꯥ ꯆꯤꯛꯇꯨꯅ ꯑꯁꯥꯎꯕꯗꯨ ꯈꯥꯡꯉꯤ. ꯂꯤꯟꯊꯣꯏ, ꯁꯥꯊꯧ, ꯂꯝꯖꯤꯡꯕ, ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎ. ꯑꯩꯕꯨ ꯍꯥꯠꯂꯒ ꯃꯈꯣꯏꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯀꯗꯣꯔꯤꯕꯅꯤ. ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯋꯥꯈꯜꯅ ꯍꯦꯟꯕꯒꯤ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯑꯩ ꯀꯣꯅꯨꯡꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯊꯧ ꯇꯥꯏ. ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯔꯣ. ꯏꯊꯟꯇ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯈꯪꯕꯗ ꯑꯩꯕꯨ ꯍꯥꯠꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯄꯥ ꯃꯆꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ. ꯁꯥꯊꯧꯅ, ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯩ ꯅꯈꯣꯏꯕꯨ ꯊꯥꯖꯩ. ꯂꯝꯖꯤꯡꯕꯅ, ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯂꯤꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯖꯔꯣꯏ. ꯂꯤꯟꯊꯣꯏꯅ, ꯁꯥꯊꯧ, ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔꯗ ꯄꯥꯎ ꯄꯤꯈꯣ. ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯅꯕ ꯑꯆꯦꯠꯄ ꯋꯥꯍꯩꯁꯨ ꯍꯥꯏꯔꯝꯃꯨ. ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯁꯣꯏꯕ ꯌꯥꯗꯦ. ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯄꯥꯎ ꯄꯤꯔꯨꯈꯤꯒꯦ. ꯁꯥꯊꯧꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯂꯝꯖꯤꯡꯕꯅ,
ꯑꯗꯨꯗꯤ ꯂꯤꯟꯊꯣꯏ ꯑꯩꯈꯣꯏꯁꯨ ꯁꯦꯝ ꯁꯥꯟꯅꯕ ꯇꯧꯔꯁꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯍꯧꯖꯤꯛꯃꯛ ꯁꯦꯝ ꯁꯥꯔꯁꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯄꯥꯔꯤꯗ ꯈꯨꯠ ꯊꯥꯔꯛꯄ ꯃꯤꯁꯛꯄꯨ ꯃꯊꯟꯇ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯔꯣꯟꯕ ꯄꯥꯎ ꯑꯃ ꯁꯟꯗꯣꯛꯎ ꯄꯥꯎꯗꯨ ꯇꯥꯕꯒ ꯃꯈꯣꯏ ꯁꯣꯏꯗꯅ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ ꯂꯝꯖꯤꯡꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯆꯠꯈ꯭ꯔꯦ ꯍꯦꯟꯖꯨꯅ ꯂꯤꯟꯊꯣꯏ ꯄꯥꯔꯤꯒꯤ ꯊꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯏꯇꯥꯎꯒꯤ ꯃꯈꯨꯠꯇ ꯍꯥꯠꯄ ꯉꯝꯈꯤꯗꯕ ꯃꯈꯣꯏꯗꯣ ꯑꯩꯅ ꯏꯇꯥꯎ ꯄꯥꯔꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯠꯀꯅꯤ ꯔꯥꯖꯀꯨꯃꯥꯔꯅ ꯀꯝꯗꯧꯅ ꯂꯤꯟꯊꯣꯏ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯒꯅꯨ ꯄꯦꯟꯗꯕ ꯁꯥꯎꯕꯅ ꯌꯣꯝꯂꯕ ꯊꯃꯣꯏꯁꯤꯅ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯖꯒꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯤꯟꯊꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯄꯥꯔꯤꯒꯤ ꯊꯥꯡꯗꯣ ꯂꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯗ ꯄꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯄꯥꯔꯤꯒꯤ ꯊꯥꯡꯗꯣ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯊꯃꯣꯏꯗ ꯋꯥꯁꯛꯂꯤ ꯃꯇꯥꯎꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯕꯗ ꯍꯦꯟꯖꯨ ꯀꯣꯅꯨꯡꯗꯒꯤ ꯃꯊꯟꯇ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯂꯩꯔꯤꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯐꯝꯗꯨ ꯆꯪꯂꯝꯗꯥꯏꯗ ꯍꯦꯟꯖꯨ ꯃꯇꯥꯎ ꯄꯥꯔꯤꯒꯤ ꯊꯥꯡꯗꯨ ꯆꯦꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯛꯏ ꯎꯃꯪ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯂꯛꯏ ꯇꯦꯟꯖꯩꯗꯨ ꯍꯦꯟꯖꯨ ꯃꯇꯥꯎ ꯄꯥꯔꯤꯒꯤ ꯊꯥꯡ ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯉꯥꯛꯊꯣꯛꯏ ꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯉꯥꯛꯊꯣꯛꯄꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤ ꯀꯌꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯖꯨꯕꯨ ꯀꯣꯏꯁꯤꯜꯂꯛꯏ ꯂꯥꯞꯇꯛꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯇꯣꯟꯗꯥꯡꯗꯨ ꯂꯥꯛꯏ ꯍꯦꯟꯖꯨꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯏ ꯊꯦꯝꯕꯨꯡꯗꯣ ꯊꯦꯝꯕꯨꯡꯅ ꯉꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯅ ꯍꯩ ꯍꯥ ꯉꯥꯛꯇꯧ ꯐꯝꯗꯣꯛꯈꯤꯒꯦ ꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯉꯥꯏꯔꯛꯄꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯐꯝꯒ ꯈꯪꯂꯛꯇ꯭ꯔꯕꯅꯤ ꯇꯣꯟꯗꯥꯡꯅ ꯔꯥꯖꯀꯨꯃꯥꯔꯁꯦ ꯍꯥꯠꯂꯒ ꯅꯤꯡꯊꯧꯕꯨ ꯍꯥꯠꯄꯗꯤ ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤ ꯑꯩꯒꯤꯅ ꯏꯆꯟꯅꯨꯄꯤ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯍꯥꯔꯥꯅꯤꯕꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨ ꯊꯝꯂꯒ ꯏꯄꯥ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯗꯕꯅꯤ ꯍꯦꯟꯖꯨꯅ ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏꯅ ꯄꯥꯝꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯒꯤ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯑꯣꯖꯥꯕꯨꯁꯨ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯍꯟꯈꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯔꯤꯕꯨꯁꯨ ꯅꯈꯣꯏꯅ ꯍꯥꯠꯀꯦ ꯊꯧꯔꯥꯡꯕ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯦꯝꯅꯝꯇ ꯊꯥꯔꯣꯏ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯄꯥꯞ ꯃꯌꯥꯝ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯑꯩꯅ ꯅꯈꯣꯏꯅ ꯄꯥꯅꯆꯥꯕꯨ ꯏꯈꯨꯠꯁꯤꯅ ꯄꯦꯟꯅ ꯍꯥꯠꯀꯅꯤ ꯊꯦꯝꯕꯨꯡꯅ ꯅꯣꯡꯁꯥꯒꯤ ꯈꯌꯥꯗ ꯇꯥꯔꯕ ꯂꯝꯍꯨꯏꯁꯤ ꯃꯈꯧ ꯄꯣꯛꯅ ꯈꯣꯡꯖꯕꯁꯨ ꯁꯥꯏ ꯂꯥꯟꯃꯤꯁꯤꯡ ꯊꯦꯝꯕꯨꯡꯅ ꯁꯨꯝ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯦꯟꯖꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯄꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯇꯨꯝ ꯇꯥꯕ ꯑꯄꯤꯛꯄ ꯀꯌꯥ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯐꯝꯗꯨ ꯃꯩꯈꯨꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯩꯈꯨ ꯂꯪꯁꯤꯜꯂꯛꯄꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯤꯟꯊꯣꯏ ꯁꯥꯊꯧ ꯑꯃꯗꯤ ꯂꯝꯖꯤꯡꯕ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡꯗꯨ ꯄꯨꯂꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯊꯦꯝꯕꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯄ ꯍꯧꯔꯛꯏ ꯊꯦꯝꯕꯨꯡ ꯃꯩꯈꯨ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯇꯨꯈꯤꯕꯗꯨꯗ ꯄꯥꯈꯠꯅ ꯃꯥꯒꯤ ꯊꯥꯡꯗꯨ ꯁꯠꯇꯨꯅ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯩ ꯃꯄꯥꯕꯨꯡ ꯇꯣꯟꯗꯥꯡꯁꯨ ꯐꯤꯕꯝ ꯁꯦꯝꯂꯒ ꯂꯩ ꯑꯁꯨꯝ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯔꯤ ꯃꯔꯤ ꯇꯨꯈꯤꯕꯗꯨꯗ ꯊꯦꯝꯕꯨꯡ ꯄꯥꯈꯠꯄ ꯁꯨꯝ ꯍꯦꯜꯂꯛꯏ ꯑꯁꯥꯎꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯊꯦꯝꯕꯨꯡꯒꯤ ꯃꯊꯥ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯊꯥꯡꯅ ꯊꯤꯜꯂꯛꯏ ꯃꯪꯂꯝꯕ ꯃꯩꯈꯨꯗꯨꯁꯨ ꯇꯞꯅ ꯐꯈ꯭ꯔꯦ ꯊꯦꯝꯕꯨꯡꯒꯤ ꯊꯕꯥꯛꯇ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯊꯥꯡꯅ ꯊꯤꯟꯕꯗꯨ ꯇꯣꯟꯗꯥꯡꯁꯨ ꯎꯔꯗꯨꯅ ꯍꯦꯟꯖꯨꯗ ꯊꯥꯡꯅ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯉꯛꯇ ꯊꯥꯡꯌꯥꯝ ꯑꯗꯨꯅ ꯊꯝꯂꯛꯏ ꯍꯦꯟꯖꯨꯅ ꯁꯤꯅ ꯑꯩ ꯏꯇꯥꯎ ꯄꯥꯔꯤꯒꯤ ꯂꯃꯟꯅꯤ ꯅꯪꯅ ꯃꯪꯖꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯪꯂꯥꯟꯗꯣ ꯂꯩꯔꯝꯂꯦꯟ ꯑꯣꯏꯅ ꯃꯪꯂꯨꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯟꯖꯤꯜꯂꯤ ꯊꯦꯝꯕꯨꯡ ꯃꯊꯕꯥꯛꯇ ꯊꯥꯡ ꯑꯗꯨꯅ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯛꯂꯕꯗ ꯃꯌꯥꯗꯒꯤ ꯏ ꯑꯣꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯍꯦꯟꯖꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯡ ꯑꯗꯨꯅ ꯃꯋꯥꯏ ꯃꯩ ꯈꯪꯗꯅ ꯊꯦꯝꯕꯨꯡꯒꯤ ꯃꯁꯥꯗ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯇꯣꯟꯗꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯁꯥ ꯄꯨꯝꯕꯗꯨ ꯏꯈꯦꯡꯗꯅ ꯄꯨꯝꯌꯣꯝ ꯌꯣꯝꯃꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯒꯤ ꯃꯇꯧ ꯍꯦꯟꯖꯨꯅ ꯇꯣꯟꯗꯥꯡꯒꯤ ꯃꯁꯥꯗ ꯊꯥꯡ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯃꯤꯀꯨꯞ ꯑꯃꯗ ꯌꯥꯟꯁꯤꯜꯂꯛꯏ ꯇꯣꯟꯗꯥꯡꯁꯨ ꯃꯁꯥꯗ ꯊꯥꯡꯅ ꯌꯥꯜꯂꯕꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯑꯁꯣꯛꯄꯗꯨ ꯈꯥꯡꯂꯤ ꯊꯥꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯌꯥꯟꯒꯦ ꯇꯧꯕꯗ ꯁꯥꯊꯧꯅ ꯍꯦꯟꯖꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯍꯦꯟꯖꯨꯅ ꯁꯥꯊꯧ ꯊꯥꯗꯣꯛ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯁꯥꯊꯧ ꯊꯥꯗꯣꯛ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯍꯦꯟꯖꯨꯕꯨ ꯁꯥꯊꯧ ꯑꯃꯗꯤ ꯂꯝꯖꯤꯡꯕꯅ ꯅꯝꯗꯅ ꯐꯥꯗꯨꯅ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯤ ꯉꯁꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯍꯦꯟꯖꯨꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯑꯉꯛꯄꯁꯨ ꯑꯣꯏꯔꯕꯅꯤ ꯃꯈꯣꯏꯁꯤꯡꯗꯨ ꯂꯤꯟꯊꯣꯏꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ ꯃꯍꯥꯛꯁꯦ ꯍꯥꯠꯂꯕꯗꯤ ꯏꯅꯤꯡꯊꯧꯅ ꯃꯇꯧ ꯀꯔꯝꯅ ꯑꯆꯨꯝꯕ ꯈꯪꯒꯅꯤ
ꯃꯥꯅ ꯇꯧ ꯃꯔꯥꯜ ꯄꯨꯝꯕ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯃꯔꯥꯜ ꯌꯥꯖꯍꯟꯒꯗꯕꯅꯤ꯫ ꯍꯦꯟꯖꯨ ꯃꯈꯨꯠꯇ ꯇꯥꯔꯤꯕ ꯏꯈꯦꯡꯁꯤꯡꯗꯨ ꯌꯦꯡꯂꯒ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯍꯦꯟꯖꯨ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯑꯣꯖꯥ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯣꯖꯥ, ꯑꯩꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯈꯨꯠꯁꯤꯅ ꯉꯁꯤꯁꯨ ꯑꯩ ꯃꯤꯍꯥꯠꯂꯦ꯫ ꯄꯔꯤ, ꯅꯪꯒꯤ ꯅꯇꯥꯎ ꯅꯨꯄꯤ ꯃꯥꯟꯕ ꯑꯩꯅ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯇꯧꯔꯦ ꯄꯔꯤ꯫ ꯍꯦꯟꯖꯨꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ꯫ ꯁꯥꯊꯧ ꯑꯃꯗꯤ ꯂꯝꯖꯤꯡꯕꯅ ꯍꯦꯟꯖꯨꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯤ꯫ ꯐꯠꯇ꯭ꯔꯕ ꯇꯣꯟꯗꯥꯡꯕꯨꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯉꯛ ꯏꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯣꯟꯗꯥꯡꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯀꯌꯥꯗꯣ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯇꯣꯟꯗꯥꯡꯕꯨ ꯀꯩꯁꯨꯝꯁꯪꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯛꯍꯟꯗꯅ ꯁꯤꯕ ꯉꯥꯏꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯀꯣꯅꯨꯡꯗ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗꯅꯤ ꯍꯦꯟꯖꯨ ꯑꯃꯗꯤ ꯄꯥꯔꯤꯗꯨ ꯂꯦꯞꯂꯒ ꯂꯩꯀꯣꯜꯒꯤ ꯐꯖꯔꯕ ꯂꯩ ꯀꯌꯥꯗꯨ ꯌꯦꯡꯂꯤ꯫ ꯄꯥꯔꯤꯅ, ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯐꯕꯅ ꯑꯩꯒꯤ ꯊꯥꯡꯁꯤ ꯄꯥꯏꯔꯒ ꯌꯦꯛꯅꯕ ꯍꯥꯠꯄꯗꯣ ꯎꯍꯧꯗ꯭ꯔꯦꯗ꯫ ꯃꯇꯣꯛꯅ ꯆꯥꯛꯈ꯭ꯔꯦ꯫ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨ ꯋꯥꯍꯩꯗꯣ? ꯑꯩꯒꯤ ꯃꯔꯨꯞꯅꯤꯅ ꯅꯪꯅ ꯋꯥꯈꯜ ꯇꯥꯗꯅ ꯁꯣꯛꯂꯒ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯁꯨꯝ ꯇꯧꯕꯩ ꯋꯥꯅꯤ꯫ ꯅꯪꯒꯤ ꯊꯥꯡꯒꯗꯣ ꯌꯥꯝ ꯄꯥꯏꯖꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯅ? ꯈꯪꯖꯔꯦ ꯑꯩꯒꯤ ꯈꯨꯠꯀꯥꯁꯦ ꯄꯥꯏꯔꯒ ꯑꯩꯕꯨ ꯌꯦꯡꯂꯒ ꯌꯥꯝ ꯀꯞꯄꯗꯣ ꯌꯥꯝ ꯈꯪꯕ ꯁꯥꯒꯅꯨ, ꯄꯛꯇꯦ꯫ ꯂꯝꯖꯤꯡꯕꯅ ꯍꯥꯏꯕꯗꯒꯤ ꯍꯧꯕꯗꯩꯅ ꯂꯣꯏ ꯐꯥꯎꯅꯦ ꯂꯣꯏ ꯈꯪꯖꯔꯦ꯫ ꯏꯀꯥꯏꯗꯅ ꯃꯃꯥꯏꯒꯁꯦ ꯂꯩꯊꯣꯛꯏ꯫ ꯆꯠꯂꯍꯦ, ꯅꯨꯄꯤꯗꯧꯅ ꯍꯩꯅꯗꯦꯀꯣ꯫ ꯀꯔꯤꯅꯣ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯏꯀꯥꯏꯗꯅ ꯂꯩꯊꯣꯛꯄ ꯉꯝꯃꯥꯟꯕ꯭ꯔꯣ? ꯇꯨ ꯑꯥꯗ ꯂꯤꯟꯊꯣꯏꯒ ꯁꯥꯊꯧꯒ ꯂꯝꯖꯤꯡꯕꯒ ꯂꯥꯛꯏꯁꯦ ꯑꯁꯤꯗ ꯌꯦꯡꯂ ꯅꯣꯛꯄꯅꯤ, ꯁꯛꯇꯥꯁꯤꯗꯤ꯫ ꯄꯥꯔꯤꯁꯨ ꯂꯤꯟꯊꯣꯏ ꯍꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯒ ꯅꯣꯛꯏ꯫ ꯍꯦꯟꯖꯨꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯟꯊꯣꯏꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯦꯕ? ꯅꯪꯅ ꯐꯣꯡꯗꯣꯛꯇ꯭ꯔꯒ ꯑꯩ ꯅꯣꯏ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯦ꯫ ꯅꯨꯄꯤꯒꯗꯤ ꯃꯨꯟꯅꯔꯣꯏꯁꯤ ꯌꯥꯏ꯫ ꯌꯥꯝ ꯐꯪꯖꯗꯕ ꯃꯑꯣꯡꯗ ꯈꯨꯅꯨꯡꯁꯤꯅꯅꯦ ꯇꯣꯛ ꯂꯥꯎ ꯁꯨꯖꯜꯂꯛꯀꯅꯤ꯫ ꯄꯥꯔꯤꯗꯨ ꯃꯕꯨꯛ ꯄꯥꯏꯔꯒ ꯄꯦꯟꯅ ꯅꯣꯛꯏ꯫ ꯍꯦꯟꯖꯨꯁꯨ ꯇꯞꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯝꯖꯤꯡꯕ, ꯁꯥꯊꯧ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯥꯔꯤꯒ ꯍꯦꯟꯖꯨꯒ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯅꯣꯛꯅ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯦꯟꯖꯨꯅ ꯂꯤꯟꯊꯣꯏꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ꯫ ꯀꯜꯂꯛꯄ ꯃꯤꯍꯧꯕꯅ ꯌꯣꯝꯂꯕ ꯊꯦꯝꯃꯨꯒꯤ ꯃꯄꯥ ꯃꯆꯥꯗꯤ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯗꯣ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯈꯥꯉꯨꯊꯛꯇ ꯃꯊ꯭ꯋꯥꯏꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯁꯥꯌꯣꯡ ꯂꯩꯕꯥꯛ ꯍꯥꯟꯅꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯨꯡꯉꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ꯫